Nongalaba matamdre somna kanda jan bisu mama mapagi manakta goada lakhe mapana mahapu urba matamda ibem nangdi mafam masida kamdawna aduga nangi ngarangi party aduna kamdawkhre wafam madudarba matamda machal pido yamna tanna hainadana baba khangdeda aisu mafam masida matam khara lerage masan pigi mong adu mama mapana urba matamda yamna ngakcheba haibdo waike karigino mahana sumna tawrisibu hadina mapa adu jingnada bangamamde amasung mama luso karigino hadina khanjakhe Janvinadi Adibo Tamoshina no Shikibani, Maramaduna, Mark in Sijariban father, Mark a best friend, Aduga Mari, Nerambagi Mong, the Urba Matamda, Mark Tawayan, Jack Pipe the Wake, Maramadra Mark Topom Lapun Kangite Amazon, Manama Pomadra Latuna, Nahalita, Mum taking a piece in Taraduna, Atuma Captain Lerame. Tanjadra Mangunda, Tarunina phone character, Adubu Mark, Mama Nabidu soundingly Banina mouth one at the packet kiddy. Mamaga mapagana machan pidibo, Kadugi Manunda, Tonga, the Mak Lunsentuna, Labigi Mong, the Urba Matamda, Mamaga Mapagasula, Tonga the Butinjay, Tobadabu, Janvi Tonga to have a yakide, Ma Imunda, Adamak Lunseladuna, Adamak Capsa Duna Lerami. Mamaga Mapagana Tunkraba Matunga Suma, Mavana Torotuna, Adigi Wakal the Makanduna Lerami. Markim in Mang the Uribase, Tarunina Mahakun Sijariba, Nupa the book, Kisto Kibagi. Drisha dubu mahaki min mangda adumak udralermi amsung adiga makhoni loina bamatamda makhoni gi romantic oiba moment singa daso adumak ningsingduna hanjin kapsaba haibdo waiki kapade hentoroktuna mahak yu thakhi ahin nungthil khaidana yu thei mamaga mapaga na ngatana hogotuna yoga tawduna lerige matamadra mahak su mafam maduda yu botal mapaduna yoga tawri mafam madura changai amsung yoga gi instructor du mahana khajinba hokhi Matawud Urba Matam the Somakana Mapadudi, Yam Nungakshaba have the Wake. People must Karapatar Heduna, Masan Pidu Maman, Mapama Dudagi, put up to the Salami Amazon. Masan Pigit Hamoy the lady Wapam Singado, Carino Hidden Hangi. Janvisu Goadal Havagi Pawasi, Jewel Sutarduna, Janvi Unaba Jewelai, Madili Jewel Sumapamadura Yamna Kali Kali, Kanuni Janvi. Hojikan Sibu, Janvigi Matas Havagi Masakasibu Sumdobro, Mother Janvina, Joel, Tandazan Kalanjam Tarakano. Mother Juella, I know from a citizen. A so lamb lalivasi, no wonder. I am not so say Hagan of Tauribine. A dog Makana de missing a dugita Matana Kanga of Nati. Mother with the Matana Wakal no white bigger tokana. Wakal no white of the Mahano and white of Nine. Yaraka Droge, the Minamita Tulu adu the gun, now make up Tazadana party in your Sigatroge. Matosuna, Juella, Janvibu party with the Putu Lakame. Janvisu Baladu Laktuna, Ma yo character to Lermi, Madudaki Jewel and Mapu dance to Sad no Kotoli. Makoin in a dance to Minabum Matamaduda, Jewel and Mahaki Hakchanga, Tap Piping Mong to Somnakanda, Janvidiam Hinada Habdoke. Kaligo Mana Madu Hinadavataka, the Kaligida Mukta dance story no have a question of a delay. Although Masiki question a Sigapocom Pio Havatagadi, Masu Adiki Wakala to Bangaktangi, Kotukna Bigdam the Mark to dance to Sia Kivani. Mapamadura foreigner ani Nusinatuna romance on the Duna Kate of Duna Lembagi Matodu, Urubamata, the Mahapa Chancheli, Amazon, Nupiga no Paga doing Toladuna. Nangalo Neriban the peaceable Nanga Samaki girlfriend. Masu Nusinaba Ubaya the Bagimo Aduta. Jewelers of Mahapoyan Tagali, Aduga, Nang Hani film the Handali in Hadan Harry. Toba was home like a Janvi, the Hawaii Chapa have the Wadibanina. Jewel Mapamadreki came to have the Wakal White Tulaki. Janvisu how to take up and a kapana, Mamit Managa when you could have the way. Matanda Lebeta Minga to the Mahak, Adamak Adigi Wakal Kanduna Kapcharame. Tarunisu, Janvi the Vow, Hona Nabahonaba Matamadra, Janvina Mahagi Fonado Amata Pakake Amazon, Block of Sambiki Mong, Duda, Tarunisu, Mamana Bidugi Matang, the color to the Magalay from Lapum Kangana, Goada Lake. Tarunina Goada Lapum Matawoda, Mama Hanatine, Madagidi, Mama Amasung Taruni, Pamina no Waisane. Mother Tarunina. Ima is to come to the Torse, I see am not a child of Tabaga have to wake. Talk about what I so come out. I know Masimatanga, Januda Amta Saint to Seki Haduna, Mangoda, Panayama de Hazakivani, Adubu Mahana, and on the Sansam to Pipitre. Masibu come down to Ripano Hadra Mahana, Janvigi Mama to the Haki. Tanzadu can come over the Mapama to the Janulai. Aduga. Nang Mapam Sidaka de Balibano. I know wonder Amuhan and what about Porcon Hydra Hakivanatra. Nasaga to Amuhan Ulakon Habanatra. Nasaga do Yan Yeninde, Mapam Sidako. Wapam Rutaru Matam da Taruniso, Wakal no Whitena. Janvigi Manata Change. Tarunina Makatari, Janbi. I queen in the Tinrakli Basie, Sukai Kairo Haduna Queen in Nakivanatra. Aduga Mapam Sisu, I give Mapam the Habsin and Kalabra. Wapam Rutaru Matam da Janvina. None like your boyfriend the Kisto Kivanatro. Kaliba, none your boyfriend ever. None of the Madu Wafamadu and Wanda Nom to Supondo Kivalatina. Mother Janvina,
ꯋꯥꯐꯝ ꯈꯨꯗꯤꯡꯃꯛ ꯑꯁꯤꯕꯨ ꯅꯪꯉꯣꯟꯗ ꯍꯥꯏꯗ꯭ꯔꯒꯗꯤ ꯌꯥꯗꯕ꯭ꯔꯥ ꯃꯗꯨꯒꯤ ꯇꯔꯨꯅꯤꯅ ꯃꯈꯥ ꯇꯥꯔꯤ ꯇꯟꯖꯥꯗꯨꯗ ꯑꯩꯅ ꯑꯥꯗꯤꯗꯨꯕꯨ ꯀꯝꯗꯧꯅ ꯊꯦꯝꯒꯗꯕꯅꯣ ꯍꯥꯏꯕꯁꯤ ꯈꯪꯗꯕꯗꯒꯤ ꯑꯩꯁꯨ ꯇꯧꯐꯝ ꯈꯪꯗꯗꯨꯅ ꯃꯗꯨꯝꯅ ꯇꯧꯈꯤꯕꯅꯤ ꯑꯗꯣ ꯑꯩꯁꯨ ꯁꯣꯏꯈ꯭ꯔꯦꯅ ꯅꯪꯉꯣꯟꯗ ꯐꯅ ꯌꯥꯝꯅ ꯍꯥꯏꯔꯤꯅ ꯑꯩꯅ ꯅꯪꯒꯤ ꯅꯐꯝꯗ ꯂꯥꯟꯖꯔꯦ ꯍꯥꯏꯗꯨꯅ ꯑꯃꯨꯛꯇ ꯐꯥꯎꯕ ꯍꯥꯏꯕꯒꯤ ꯇꯟꯖꯥ ꯑꯃꯇꯗꯤ ꯄꯤꯕꯤꯕꯗꯤ ꯐꯩꯗꯅ ꯅꯪꯁꯨ ꯑꯩꯉꯣꯟꯗ ꯄꯥꯔꯇꯤꯗꯨꯗ ꯅꯪꯅ ꯃꯍꯥꯛꯀꯤ ꯃꯐꯤ ꯃꯔꯣꯜ ꯂꯣꯏꯅ ꯂꯧꯊꯣꯛꯍꯟꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯑꯩꯅ ꯅꯪꯅ ꯃꯍꯥꯛꯄꯨ ꯀꯌꯥꯝ ꯅꯨꯡꯁꯤꯔꯦ ꯍꯥꯏꯕꯁꯤ ꯈꯪꯕ ꯉꯝꯂꯦ ꯑꯗꯨꯒ ꯅꯪꯅ ꯑꯩꯕꯨ ꯉꯥꯛꯄꯤꯗ꯭ꯔꯤ ꯐꯥꯎꯕꯗꯤ ꯑꯩ ꯅꯪꯉꯣꯟꯗ ꯂꯥꯜꯂꯦ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯍꯥꯏꯖꯖꯒꯅꯤ ꯃꯔꯝꯗꯤ ꯅꯪ ꯑꯁꯤ ꯑꯩꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯐꯔꯕ ꯈ꯭ꯋꯥꯏꯗꯒꯤ ꯕꯦꯁ ꯐ꯭ꯔꯦꯟ ꯑꯣꯏꯔꯤꯕꯅꯤ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯖꯥꯅꯕꯤꯗ ꯀꯣꯟꯁꯤꯟꯖꯔꯝꯃꯤ ꯑꯗꯨꯕꯨ ꯖꯥꯅꯕꯤꯅ ꯃꯍꯥꯛꯄꯨ ꯏꯟꯊꯣꯛꯏ ꯃꯃꯥꯟꯅꯕꯤꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯂꯥꯟꯖꯔꯦ ꯍꯥꯏꯗꯨꯅ ꯉꯥꯛꯄꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯊꯃꯣꯏ ꯑꯗꯨꯁꯨ ꯄꯦꯊꯔꯛꯈꯤ ꯑꯃꯁꯨꯡ ꯃꯍꯥꯛ ꯇꯔꯨꯅꯤꯕꯨ ꯉꯥꯛꯄꯤꯕ ꯉꯝꯈꯤ ꯑꯃꯁꯨꯡ ꯃꯍꯥꯛꯅ ꯇꯔꯨꯅꯤꯕꯨ ꯂꯧꯁꯤꯟꯕꯤꯈꯤ ꯁꯣꯝ ꯅꯥꯀꯟꯗꯅ ꯇꯔꯨꯅꯤ ꯑꯃꯁꯨꯡ ꯖꯣꯌꯦꯜ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯖꯥꯅꯕꯤꯅ ꯁꯨꯝ ꯇꯧꯔꯤꯁꯦ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯖꯣꯌꯦꯜꯅ ꯇꯔꯨꯅꯤꯗ ꯍꯥꯏꯔꯛꯈꯤ ꯁꯣꯝ ꯅꯥꯀꯟꯗꯅ ꯃꯃꯥ ꯑꯃꯁꯨꯡ ꯖꯥꯅꯕꯤ ꯐꯝꯃꯤꯟꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯩ ꯃꯃꯥꯗꯨꯅ ꯍꯥꯏꯔꯛꯏ ꯏꯕꯦꯝꯃ ꯅꯪꯕꯨ ꯃꯁꯤꯒꯤ ꯃꯇꯥꯡ ꯑꯁꯤꯗ ꯅꯪꯅ ꯋꯥꯈꯜ ꯑꯁꯨꯛ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕꯁꯤꯅ ꯀꯔꯤꯒꯤꯅꯣ ꯅꯪꯕꯨ ꯃꯃꯥꯡꯊꯛꯀꯤ ꯃꯇꯝꯗꯗꯤ ꯃꯤꯂꯥꯟꯗ ꯆꯠꯀꯅꯤ ꯇꯔꯀꯤꯗ ꯆꯠꯀꯅꯤ ꯒꯥꯅ ꯌꯥꯝꯅ ꯍꯥꯏꯔꯝꯕꯗꯥꯏꯅꯦ ꯑꯗꯨꯒ ꯃꯔꯛ ꯁꯔꯛ ꯑꯁꯤꯗ ꯑꯥꯗꯤ ꯍꯥꯏꯗꯨꯅ ꯑꯃ ꯐꯥꯎꯖꯔꯛꯂꯤꯕꯁꯤꯅ ꯀꯝꯗꯧꯔꯤꯕ ꯃꯗꯨ ꯖꯥꯅꯕꯤꯁꯨ ꯋꯥꯈꯜꯗꯨ ꯇꯧꯐꯝ ꯂꯥꯛꯐꯝ ꯈꯪꯗꯅ ꯃꯃꯥꯗ ꯍꯥꯏꯔꯛꯏ ꯏꯃꯥ ꯃꯇꯥꯡ ꯑꯁꯤꯗ ꯑꯩꯅ ꯄꯥꯝꯂꯤꯕꯁꯤ ꯁꯨꯞꯅꯇꯒꯤ ꯄꯣꯠꯁꯛ ꯑꯅꯤ ꯈꯛꯇꯅꯤ ꯉꯥꯛꯇꯪ ꯁꯥꯟꯇꯤꯗ ꯐꯝꯗꯨꯅ ꯋꯥꯈꯜ ꯈꯟꯕ ꯌꯥꯕ ꯖꯒꯥ ꯑꯃ ꯑꯗꯨꯒ ꯑꯩꯒꯤ ꯑꯋꯥ ꯅꯨꯡꯉꯥꯏꯁꯤꯡ ꯑꯁꯤꯕꯨ ꯇꯥꯕꯤꯕ ꯉꯝꯕ ꯃꯤꯁꯛ ꯑꯃꯅꯤ ꯄꯥꯝꯂꯤꯕꯁꯤ ꯑꯩꯒꯤ ꯋꯥꯐꯝ ꯑꯁꯤꯕꯨ ꯇꯥꯕꯤꯒꯦ ꯍꯥꯏꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯑꯩꯕꯨ ꯃꯐꯝ ꯑꯁꯤꯗ ꯏꯔꯣꯝꯗꯣꯝ ꯑꯗꯨꯝ ꯊꯝꯕꯤꯔꯝꯃꯣ ꯃꯗꯨꯅ ꯃꯃꯥꯗꯨꯅ ꯐꯔꯦ ꯐꯔꯦ ꯀꯩꯗꯧꯔꯒꯦ ꯅꯪ ꯍꯥꯏꯅꯤꯡꯉꯤꯗꯣ ꯍꯥꯏꯔꯣ ꯃꯗ ꯖꯥꯅꯕꯤꯅ ꯍꯥꯏꯔꯛꯏ ꯏꯃꯥ ꯑꯩꯗꯤ ꯅꯪꯅ ꯑꯩꯈꯣꯏ ꯕꯕꯥꯒ ꯅꯨꯡꯁꯤꯅꯕ ꯃꯇꯝꯗ ꯅꯈꯣꯏꯅꯤꯅ ꯇꯧꯅꯈꯤꯕ ꯃꯑꯣꯡ ꯑꯗꯨꯅ ꯑꯩꯅ ꯄꯥꯝꯂꯤꯕꯗꯤ ꯕꯕꯥꯒ ꯅꯪꯒ ꯂꯩꯃꯤꯟꯅꯕꯁꯦ ꯅꯈꯣꯏꯅꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯃꯥꯜꯂꯤ ꯑꯗꯨꯕꯨ ꯑꯩꯉꯣꯟꯗꯗꯤ ꯑꯁꯨꯝꯅ ꯇꯥꯎꯕ ꯌꯥꯕꯁꯤ ꯊꯣꯛꯇ꯭ꯔꯦ ꯃꯗꯨꯅ ꯃꯃꯥꯗꯨꯁꯨ ꯍꯥꯏꯐꯦꯠ ꯅꯣꯛꯂꯞ ꯇꯧꯏ ꯃꯗꯨꯅ ꯃꯃꯥꯗꯨꯅ ꯏꯕꯦꯝꯃ ꯅꯪꯕꯨ ꯑꯩꯈꯣꯏꯅꯤꯒꯤ ꯃꯑꯣꯡꯗ ꯅꯨꯡꯁꯤꯅꯕ ꯄꯥꯝꯃꯦ ꯍꯥꯏꯔꯤꯁꯤꯕꯨ ꯀꯔꯤ ꯍꯥꯏꯅꯤꯡꯂꯤꯕꯅꯣ ꯐꯤꯕꯝ ꯑꯁꯤ ꯇꯥꯡꯀꯛ ꯑꯁꯤ ꯌꯧꯔꯛꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯊꯦꯡꯅꯈꯤꯕ ꯑꯋꯥ ꯅꯨꯡꯉꯥꯏ ꯀꯌꯥꯁꯤꯡ ꯑꯗꯨꯗꯤ ꯅꯪꯅ ꯈꯪꯕ ꯅꯠꯇꯦꯗꯣ ꯑꯩꯈꯣꯏꯅꯤꯒꯤ ꯃꯔꯛꯇꯁꯨ ꯈꯟꯅ ꯆꯩꯅꯕ ꯀꯌꯥꯃꯔꯨꯝ ꯊꯣꯛꯈꯤ ꯅꯪꯅꯗꯤ ꯃꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯥꯛꯄ ꯃꯥꯜꯂꯝꯒꯅꯤ ꯑꯗꯨꯕꯨ ꯄꯨꯝꯅꯃꯛ ꯑꯁꯤꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕꯗꯤ ꯑꯣꯏꯗꯕꯅꯤ ꯑꯩꯈꯣꯏꯅꯤꯒꯤ ꯃꯔꯛꯇꯁꯨ ꯌꯥꯅꯕ ꯄꯨꯔꯛꯄ ꯑꯃꯁꯨ ꯗꯔꯀꯥꯔ ꯑꯣꯏ ꯑꯗꯨꯒ ꯌꯦꯡꯉꯨ ꯖꯥꯅꯨ ꯅꯪꯅ ꯇꯟꯖꯥꯗꯨ ꯅꯪꯅ ꯔꯤꯌꯦꯛ ꯇꯧꯈꯤꯕꯒꯤ ꯃꯑꯣꯡ ꯑꯗꯣ ꯃꯗꯨꯒꯤꯗꯃꯛꯇ ꯅꯪꯒꯤ ꯊꯃꯣꯏꯗ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯑꯥꯗꯤ ꯑꯁꯤꯕꯨ ꯅꯪꯅ ꯊꯃꯣꯏꯗꯒꯤ ꯅꯨꯡꯁꯤꯔꯨꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯕ꯭ꯔꯥ ꯑꯗꯨꯒ ꯅꯪꯒꯤ ꯊꯃꯣꯏꯗ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎ ꯇꯥꯔꯒꯗꯤ ꯅꯁꯥꯅ ꯂꯥꯟꯖꯔꯦ ꯈꯟ ꯇꯥꯔꯒꯗꯤ ꯂꯥꯜꯂꯦ ꯍꯥꯏꯖꯔꯨꯕ ꯃꯇꯝꯗ ꯀꯔꯤꯁꯨ ꯑꯀꯥꯏꯕ ꯂꯩꯇꯦꯅ ꯑꯗꯨꯒ ꯃꯍꯥꯛꯄꯨ ꯇꯁꯦꯡꯅ ꯅꯨꯡꯁꯤꯔꯨꯕ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯅꯨꯡꯁꯤꯕ ꯃꯇꯝꯗꯅꯦ ꯀꯤꯒꯗꯕ ꯅꯠꯇꯦ ꯇꯁꯦꯡꯅ ꯃꯍꯥꯛꯄꯨ ꯅꯨꯡꯁꯤꯌꯨ ꯑꯁꯨꯝ ꯇꯧꯗꯨꯅ ꯖꯥꯅꯕꯤꯒꯤ ꯊꯃꯣꯏꯗ ꯆꯥꯛꯇꯨꯅ ꯂꯩꯔꯝꯂꯤꯕ ꯃꯩꯆꯥꯛꯁꯤꯡ ꯑꯗꯨ ꯃꯃꯥꯒꯤ ꯋꯥꯍꯩ ꯈꯔ ꯑꯗꯨꯅ ꯂꯣꯏꯅ ꯏꯪꯊꯍꯟꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯁꯣꯝ ꯅꯥꯀꯟꯗ ꯖꯥꯅꯕꯤꯅ ꯑꯥꯗꯤꯕꯨ ꯑꯗꯨꯃꯛ ꯅꯤꯡꯁꯤꯡꯗꯨꯅ ꯂꯩꯖꯔꯝꯃꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯅ ꯅꯨꯃꯤꯗꯥꯡꯗ ꯋꯥꯀꯤꯡ ꯑꯁꯨꯝ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛ ꯑꯥꯗꯤꯒꯤ ꯋꯥꯈꯜ ꯑꯗꯨꯕꯨ ꯑꯁꯨꯝ ꯈꯟꯗꯨꯅ ꯂꯥꯛꯆꯈꯤ ꯑꯁꯨꯝ ꯃꯍꯥꯛꯁꯨ ꯈꯟꯗꯨꯅ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯑꯥꯗꯤꯅꯗꯤ ꯃꯉꯣꯟꯗ ꯅꯣꯡꯃꯇ ꯃꯦꯁꯦꯖ ꯊꯥꯔꯛꯂꯔꯣꯏ ꯃꯍꯥꯛꯄꯨ ꯏꯟꯊꯣꯛꯄꯤꯔꯦ ꯍꯥꯏꯕꯁꯤ ꯈꯪꯂꯕꯅꯤꯅ ꯃꯍꯥꯛꯅ ꯑꯣꯏꯅ ꯑꯥꯗꯤꯗ ꯑꯦꯄ꯭ꯔꯣꯆ ꯇꯧꯔꯒꯦ ꯍꯥꯏꯕꯗꯤ ꯑꯥꯗꯤꯗ ꯍꯥꯟꯅ ꯍꯧꯔꯒꯦ ꯍꯥꯏꯗꯨꯅ ꯈꯟꯖꯔꯝꯃꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯅ ꯑꯥꯗꯤꯗ ꯃꯦꯁꯦꯖ ꯑꯃ ꯊꯥꯏ ꯀꯝꯗꯧꯔꯤ ꯅꯪꯕꯣ ꯃꯦꯁꯦꯖ ꯑꯗꯨꯒꯤ ꯔꯤꯄ꯭ꯂꯥꯏ ꯑꯗꯨ ꯃꯍꯥꯛꯅ ꯂꯥꯛꯄ꯭ꯔꯥ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯌꯦꯡꯖꯈꯤ ꯑꯗꯨꯕꯨ ꯅꯣꯡꯒꯣꯕꯤ ꯆꯦꯛꯂꯥꯅ ꯅꯣꯡꯇꯕꯨ ꯉꯥꯏꯗꯨꯅ ꯂꯩꯖꯈꯤꯕꯅꯤ ꯑꯗꯨꯕꯨ ꯅꯣꯡ ꯉꯥꯏꯍꯥꯛ ꯉꯪꯂꯝꯂꯒ ꯄꯥꯏꯈꯤꯕꯒꯨꯝꯕꯅꯤ ꯃꯍꯥꯛꯀꯤ ꯔꯤꯄ꯭ꯂꯥꯏ ꯑꯗꯨ ꯁꯨꯡꯂꯥꯛ ꯂꯥꯛꯈꯤꯗꯦ ꯁꯨꯝꯅꯇꯒꯤ ꯃꯍꯥꯛꯅ ꯔꯤꯄ꯭ꯂꯥꯏ ꯉꯥꯏꯖꯕ ꯈꯛꯇ ꯑꯣꯏꯔꯝꯃꯤ ꯃꯍꯥꯛ ꯃꯄꯥꯒꯤ ꯃꯌꯨꯝꯗ ꯍꯜꯂꯛꯈꯤ ꯃꯄꯥꯒꯤ ꯃꯌꯨꯝꯗ ꯍꯜꯂꯛꯄ ꯃꯇꯝꯗꯁꯨ ꯃꯍꯥꯛꯅ ꯃꯥꯒꯤ ꯐꯣꯟ ꯑꯗꯨ ꯍꯥꯡꯗꯣꯛꯇꯨꯅ ꯃꯦꯁꯦꯖ ꯑꯗꯨꯕꯨ ꯑꯥꯗꯤꯅ ꯄꯥꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯃꯦꯁꯦꯖ ꯑꯗꯨ ꯑꯥꯗꯤꯅ ꯄꯥꯔꯝꯗꯦ ꯃꯍꯥꯛ ꯃꯌꯨꯝꯗ ꯐꯝꯗꯨꯅ ꯌꯣꯒꯥ ꯇꯧꯕ ꯃꯇꯝꯗꯁꯨ ꯑꯥꯗꯤꯒꯤ ꯃꯦꯁꯦꯖ ꯔꯤꯄ꯭ꯂꯥꯏ ꯂꯥꯛꯄ꯭ꯔꯥ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯉꯥꯏꯖꯩ ꯑꯗꯨꯕꯨ ꯔꯤꯄ꯭ꯂꯥꯏ ꯂꯥꯛꯈꯤꯗꯦ ꯋꯥꯈꯜ ꯁꯥꯟꯇꯤ ꯐꯪꯅꯕ ꯉꯥꯏꯍꯥꯛ ꯌꯣꯒꯥ ꯇꯧꯗꯨꯅ ꯃꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯂꯩꯕ ꯃꯇꯝꯗꯁꯨ ꯃꯃꯥꯡꯊꯛꯀꯤ ꯃꯇꯝꯗ ꯃꯈꯣꯏꯅꯤꯒꯤ ꯈꯟꯅꯈꯤꯕꯒꯤ ꯗ꯭ꯔꯤꯁ꯭ꯌ ꯑꯗꯨ ꯃꯍꯥꯛꯀꯤ ꯃꯃꯤꯠꯇ ꯑꯗꯨꯃꯛ ꯁꯪꯁꯪꯅ ꯎꯗꯨꯅ ꯂꯩꯈꯤ ꯖꯥꯅꯕꯤ ꯃꯦꯁꯦꯖ ꯍꯜꯂꯛꯇꯕꯗꯒꯤ ꯃꯍꯥꯛ ꯂꯦꯝꯐꯝ ꯆꯥꯐꯝ ꯈꯪꯗꯕ ꯇꯧꯐꯝ ꯂꯥꯛꯐꯝ ꯈꯪꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯍꯥꯛꯀꯤ ꯃꯁꯥ ꯑꯁꯤ ꯄꯣꯔꯣꯛ ꯄꯣꯔꯣꯛ ꯆꯥꯛꯆꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛ ꯑꯥꯗꯤ ꯎꯅꯔꯒꯦ ꯍꯥꯏꯗꯨꯅ ꯈꯟꯈꯤ ꯑꯗꯨꯕꯨ ꯑꯥꯗꯤꯒꯤ ꯑꯦꯗ꯭ꯔꯦꯁ ꯑꯁꯤꯗꯤ ꯃꯈꯣꯏꯅꯤ ꯈꯪꯅꯕ ꯃꯇꯝ ꯑꯗꯨꯗ ꯇꯥꯛꯊꯣꯛꯂꯝꯗꯦ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛ ꯍꯧꯖꯤꯛ ꯑꯥꯗꯤ ꯀꯗꯥꯏꯗ ꯊꯤꯔꯨꯅꯤ ꯇꯧꯕꯇꯕꯨ ꯃꯍꯥꯛ ꯍꯟꯕ ꯂꯩꯇꯦ ꯃꯍꯥꯛ ꯒꯥꯔꯤ ꯊꯧꯗꯨꯅ ꯑꯥꯗꯤ ꯃꯈꯣꯏꯅꯤ ꯖꯤꯂꯤꯕꯤ ꯆꯥꯈꯤꯕ ꯖꯒꯥ ꯑꯗꯨꯗ ꯂꯥꯛꯈꯤ ꯇꯧꯕꯇꯕꯨ ꯃꯐꯝ ꯑꯗꯨꯗ ꯑꯥꯗꯤ ꯂꯩꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯀꯣꯏꯌꯦꯡ ꯌꯦꯡꯖꯕ ꯇꯥꯔꯒꯁꯨ ꯃꯐꯝ ꯑꯗꯨꯗ ꯑꯥꯗꯤ ꯎꯕꯗꯤ ꯐꯪꯈꯤꯗ꯭ꯔꯦ ꯃꯌꯨꯝꯗ ꯃꯍꯥꯛ ꯇꯧꯐꯝ ꯈꯪꯈꯤꯗꯦ ꯃꯇꯧ ꯀꯔꯝꯅ ꯃꯍꯥꯛ ꯑꯥꯗꯤꯒꯤ ꯀꯣꯟꯇꯦꯛ ꯇꯧꯅꯒꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯈꯟꯖꯔꯝꯃꯤ ꯃꯍꯥꯛ ꯀꯟꯇꯦꯛ ꯇꯧꯅꯕ ꯐꯪꯈꯤꯗ꯭ꯔꯦ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛ ꯇꯧꯐꯝ ꯂꯥꯛꯐꯝ ꯈꯪꯗ꯭ꯔꯗꯨꯅ ꯃꯍꯥꯛ ꯃꯄꯥꯒꯤ ꯃꯇꯝꯄꯥꯛꯇ ꯇꯨꯝꯖꯔꯗꯨꯅ ꯀꯞꯆꯔꯝꯃꯤ ꯃꯆꯥꯅꯨꯄꯤꯒꯤ ꯑꯋꯥꯕꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯄꯥꯗꯨꯁꯨ ꯈꯥꯡꯖꯕ ꯉꯝꯖꯈꯤꯗꯦ ꯃꯆꯥꯅꯨꯄꯤꯗꯨꯒꯤ ꯑꯋꯥꯕꯗꯨ ꯎꯕ ꯉꯝꯗ꯭ꯔꯗꯨꯅ ꯃꯈꯣꯏ ꯌꯨꯝꯒꯤ CCTV ꯀꯦꯃꯦꯔꯥ ꯑꯗꯨ ꯃꯣꯅꯤꯇꯔ ꯇꯧꯗꯨꯅ ꯑꯥꯗꯤꯒꯤ ꯕꯥꯏꯛ ꯅꯝꯕꯔ ꯑꯗꯨ ꯆꯦꯛ ꯇꯧꯍꯜꯂꯝꯃꯤ ꯑꯃꯁꯨꯡ RTO ꯑꯣꯐꯤꯁꯇ ꯃꯍꯥꯛꯀꯤ ꯕꯥꯏꯛ ꯑꯗꯨꯕꯨ ꯊꯤꯍꯜꯂꯝꯃꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯑꯥꯗꯤꯕꯨ ꯃꯍꯥꯛꯅ ꯑꯁꯨꯝ ꯊꯤꯗꯨꯅ ꯂꯥꯛꯂꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯅ
Ikang khangudana message ama paba phangki message adu taruni na tharakpani mamana bisi gi maming aseng wasi tharani kawi adu haibidi nungaitri haiduna ina taruni haiduna onthokoi gwani po madina mahal harali wase ai adigi le phamase khangle haiduna mahala YouTube ki link ama mangwal tharakki phone da tharakli ba YouTube ki link adu mahala babal laktana makhoige yum maduna naptuna leriba TV apakpa adu mahala screencast tawduna yenglame Video du yeluba matamda mahana uba phangli wase haujite adi yamna fawba DJ ma oile habasi maha khangma ngame adi ne isai ma phongi aduga madugi isai adu million da view phangi viral chatpa video habdo wele adi ne mami chatpagi mawng adu uruba matamda somna kanda janbi su yamna haraujaba habdo waikhe matang asida khone flash vacation nama uba phangli matang asida khone adi na mafi marol yawdna maha ki bike adu thauduna lapagi matang adudagi Mahaki punsi mahing ase matau karamna hongkhibano habigi matang se akhwaida uli mayumda mahaki gari du thaujala matamda somna kana mapadri machanapa du halakte haidana mafam aduda phamladuna machanapa du ngaijaduna leribani adubo machanapa na mafi marol yawduna makuta yu bottle ma paiduna mapada karimta hayamda bida yamna sawngla changkhibagi mawng adu urba matamda mapa adu su karimta hajabadi ngamkhide Mana pajru laliba yu bottle si chu mapan thaktura lemliba yu bottle adu bo tap paraga lalibani mata wasuna mahsu magi kadur changai magi kadur changtura ma mon sing adu taptana konsiladuna mahana mon sing adu buchiktuna lekhe acha ko mai chak sing adu bo haibidi ikai phirup nangakpa amasung chopa nangwa mayam sing adu bo khaluba matamna ma kanada haigani kanada tainagani khangdana ma tofum khangdana lerami nomo sum hokhi ma imung adu regi sungdo tholakte Mamana phana yamna thong thile adubu ma thong hang tokhide manungda ma DJ khongbagi isei phongbagi matangda adum gyangami adubu ma ke wakal sing adu su mamangda thokhiba thodok sing aduna ma laita pham khangda ba habido waiki mamana sodrele hai nangbu kari lamgi rajkumarun he mafam masira sa ka se amu thilaktura nangwala pira khwali biraba sosa tholo aduga idli ga adu lawga charu law nata targa inkrani wafam mu tarba matanda ma cho puklam bu kauri banina Makala kumthalakuna mahaki chana basing adu pukatuna mulakhi masana masabu misinda yengjaraduna mahala masada hajire kadu pick up divno kappa matam nang asi nasak kyam thi habsi nang nasana khangjadabra nangbu namai ga sibu ikai bagam ta khangjadrabro ngasi nang na oriba phiba mase nang nasana thonjaba ngakta natro nang natro magi matungda hui dona nusibani haiduna koin ina khibda nangwanda mangwala nusidaba yade haiduna kanana haikige banang Madini mahana firol season gi hadina upu handoluba matamdadi mama thaki matamda janwina mongola pirakkiba firol singadu urba matamda ma khoidok sogotpa habdo waiki mama thaki matamdadi janwina mongola hakiba se akhoina seleba phije chakcha singasana akhoigi status taglibani haduna hailakhibo wafam singadu ma lingsing bangamke tawudu mafi marol munkiba nupidugi wakalon khaluba matamda ma sawningmala loiki maramaduna upu singadu mahal I kaduna pop lang thom tatke amusung Mahana yaulwe pirol singadu putholoktina makhadalo ilang thakhe pirol singadu mahana khawmda pulap hapchali amasung mahaki marup angawbudugi manakta lalami aduga pirol singadu mamana budulo lepithoke pirol pirakpagi matawdu urba matamda mamana budu so haraw mankiduna mahal thaktulo lemliba biri machei ma thau hadir pirakhe madugi matungda ma mapagi dukanda lai mapagi dukanda ma tumile changai mapana mahapu urba matamda hai kadawle nangna hobjikandi andar weraga setuna leibetaine Pirong setuna lali basibu mi ola bro pakang pharakli baga duraba pharele nang mafam sira lali se paisa lobla lali bra oi pharele lupa kya lobga ni bano baba lupa lising kontra kariba lising kontra adu yam basem pham duri ga duriba madam machana pana heli base baba I mafam se thabak tawni aduga tha ge gi tolo base lupa lising kontra pibiyo aduga masigi dukana se ai phamlage aduga nang atopa dukana ma hange so hanguro Mapaduna mamang thakki matamdagi machanapa adubo dukana duru laktuna thabai khang yaw haiduna haikibani adubo machanapa aduna di DJ oduribani haiduna yaw haiba sumya ya khile aduga ngasina karigidamakta machanapa si mahaki manakta laktuna thabai khang sida yawge hailibano aduga paisa tangi hailibano haibisigi wakalona sina mapadusu khanjana duna lekhi machanapa dusu mafam maduru leriba sa kaknaba apron adu sasa sesale amasung mafam maduru leriba sanga sing adu kakpa horki Mafam madura sanga kakpa matamda kakpagi mong se yamna kupna kakpa chawna kakpa khara piktana kakpa makhal gi khukakki mong sina mahala thangna sandangda thabai khonjel adu taba matamda mahala music ni haiduna khanjarami asum toduna mahala sa kakpagi khonjel sing adu so mahala record tawjarami karigumba nupa amna mi wai haiba taragadi ahanbada thamoi hana kahenba darkar oi haibaduni
ꯃꯔꯝ ꯑꯗꯨꯅ ꯑꯆꯥꯛꯄ ꯊꯃꯣꯏ ꯑꯗꯨ ꯄꯨꯔꯗꯨꯅ ꯃꯍꯥꯛꯁꯨ ꯋꯥꯈꯜꯂꯣꯟ ꯑꯃ ꯈꯜꯂꯤꯕꯅꯤ ꯃꯆꯥꯅꯨꯄꯥꯗꯨꯅ ꯇꯧꯔꯤꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯃꯄꯥ ꯑꯗꯨꯗꯤ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯈꯟꯖꯥꯟꯅꯗꯨꯅ ꯂꯩꯈꯤ ꯃꯆꯥꯅꯨꯄꯥꯒꯤ ꯃꯑꯣꯡ ꯑꯁꯤ ꯃꯃꯥꯡꯒ ꯏꯃꯥꯟ ꯃꯥꯟꯅꯗꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯆꯥꯅꯨꯄꯥꯒꯤ ꯋꯥꯈꯜꯂꯣꯟꯗ ꯀꯔꯤ ꯂꯩꯔꯤꯕꯅꯣ ꯍꯥꯏꯕꯁꯤ ꯃꯄꯥꯁꯨ ꯈꯪꯅꯤꯡꯕ ꯐꯥꯎꯔꯛꯈꯤ ꯃꯔꯝ ꯑꯗꯨꯅ ꯗꯨꯀꯥꯟ ꯑꯗꯨ ꯊꯣꯡ ꯂꯣꯜꯂꯝꯗꯥꯏ ꯇꯥꯏꯃꯤꯡ ꯑꯗꯨꯗ ꯃꯆꯥꯅꯨꯄꯥꯒ ꯃꯈꯣꯏꯅꯤ ꯐꯝꯃꯤꯟꯅꯔꯝꯃꯤ ꯃꯗꯨꯒꯤ ꯃꯄꯥꯅ ꯍꯥꯏꯔꯛꯏ ꯑꯗꯤ ꯅꯪꯒꯤ ꯅꯀꯣꯛꯇ ꯀꯔꯤ ꯈꯜꯂꯤꯕꯅꯣ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟ ꯑꯁꯤ ꯑꯩꯁꯨ ꯈꯪꯗꯦ ꯑꯗꯨꯒ ꯃꯁꯤ ꯑꯩ ꯅꯉꯣꯟꯗ ꯍꯪꯕꯁꯨ ꯄꯥꯝꯗꯦ ꯅꯪꯅ ꯅꯨꯄꯤ ꯀꯣꯏꯒꯦ ꯍꯥꯏꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯆꯨꯔꯨꯞ ꯊꯛꯀꯦꯔꯥ ꯅꯃꯥꯟꯅꯕꯁꯤꯡꯒ ꯀꯣꯏꯉꯥꯎ ꯉꯥꯎꯗꯅ ꯉꯥꯎꯁꯤꯟꯅꯒꯦ ꯍꯥꯏꯔꯤꯕ꯭ꯔꯥ ꯌꯨ ꯊꯛꯀꯦ ꯍꯥꯏꯕ꯭ꯔꯥ ꯑꯩ ꯃꯗꯨꯒꯤ ꯃꯇꯥꯡꯗ ꯅꯪꯉꯣꯟꯗ ꯀꯔꯤꯝꯇ ꯍꯥꯏꯔꯣꯏ ꯑꯗꯨꯒ ꯑꯩꯅ ꯅꯪꯉꯣꯟꯗ ꯄꯥꯝꯂꯤꯕꯁꯦ ꯀꯩꯅꯣ ꯈꯪꯕ꯭ꯔꯥ ꯄꯨꯟꯁꯤꯗ ꯄꯩꯁꯥ ꯌꯥꯝꯅ ꯇꯥꯟꯒꯗꯕꯅꯤ ꯄꯩꯁꯥꯁꯦ ꯆꯤꯡꯗꯧꯅ ꯋꯥꯡꯗꯨꯅ ꯄꯩꯗꯨꯅ ꯊꯝꯒꯗꯕꯅꯤ ꯑꯩꯗꯧꯅꯗꯤ ꯇꯧꯒꯅꯨ ꯑꯩꯅꯒꯤ ꯄꯨꯟꯁꯤ ꯑꯁꯤꯗ ꯃꯁꯤꯒꯤ ꯆꯤꯀꯟ ꯁꯣꯞ ꯑꯁꯤꯗ ꯁꯥ ꯀꯛꯇꯨꯅ ꯌꯦꯟ ꯀꯛꯇꯨꯅ ꯑꯗꯨꯃꯛ ꯂꯦꯜꯂꯛꯈꯤꯕꯅꯤ ꯊꯥ ꯂꯣꯏꯔꯛꯄ ꯇꯥꯏꯃꯤꯡ ꯑꯁꯤꯗ ꯌꯨꯝꯒꯤ ꯔꯦꯟꯠꯀꯤ ꯄꯩꯁꯥ ꯆꯥꯅꯕ ꯊꯛꯅꯕꯒꯤ ꯇꯦꯟꯁꯟ ꯃꯈꯣꯏꯒꯤ ꯇꯣꯂꯣꯞ ꯄꯤꯅꯕꯒꯤ ꯇꯦꯟꯁꯟ EMIꯒꯤ ꯇꯦꯟꯁꯟ ꯃꯌꯥꯝ ꯑꯁꯤꯅ ꯀꯣꯛꯀ ꯂꯣꯏꯅ ꯆꯥꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯑꯗꯨꯒ ꯈꯨꯠꯇꯕꯨ ꯄꯩꯁꯥ ꯍꯦꯛ ꯂꯥꯛꯇꯥꯔꯒꯗꯤꯅꯦ ꯂꯩꯔꯝꯂꯤꯕ ꯇꯦꯟꯁꯟꯁꯤꯡ ꯑꯁꯦ ꯁ꯭ꯋꯥꯏ ꯄꯩꯁꯥꯕꯨ ꯍꯦꯛ ꯂꯩꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅ ꯇꯧꯅꯤꯡꯕ ꯇꯧꯕ ꯌꯥꯕꯅꯤ ꯑꯗꯨꯒ ꯀꯩꯅꯣꯝ ꯍꯥꯏꯒꯦ ꯇꯥꯎ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃꯅ ꯅꯉꯣꯟꯗ ꯄꯩꯁꯥꯕꯨ ꯀꯔꯤ ꯑꯣꯏꯔꯤꯒꯦ ꯍꯥꯏꯗꯨꯅꯒ ꯍꯪꯉꯛꯑꯕ ꯃꯊꯨꯟꯗ ꯈꯣꯡꯕꯥꯡꯅ ꯀꯥꯎꯒꯗꯕꯅꯤ ꯃꯔꯝꯗꯤ ꯄꯨꯝꯅꯃꯛꯇꯤ ꯄꯩꯁꯥꯅ ꯂꯣꯏꯅ ꯑꯣꯏꯔꯤꯕꯅꯤ ꯌꯣꯠ ꯁꯥꯟꯅꯧ ꯅꯁꯥ ꯐꯜꯂꯨ ꯅꯨꯄꯤ ꯈꯛꯇꯒꯤ ꯅꯠꯇꯕ ꯅꯪ ꯅꯁꯥ ꯈꯛꯇꯒꯤ ꯈꯟꯒꯗꯕꯅꯤ ꯇꯨꯡꯗ ꯀꯔꯤ ꯊꯣꯛꯂꯛꯀꯅꯤ ꯍꯥꯏꯕꯁꯦ ꯈꯪꯕ ꯉꯝꯕ ꯅꯠꯇꯦ ꯃꯔꯝ ꯑꯗꯨꯅ ꯃꯥꯡꯖꯧꯅꯅ ꯍꯥꯟꯅ ꯅꯪꯗꯤ ꯔꯦꯗꯤ ꯑꯣꯏꯗꯨꯅ ꯂꯩꯒꯗꯕꯅꯤ ꯁꯨꯃꯥꯏꯅ ꯌꯦꯟ ꯑꯅꯥꯕꯗꯧꯅꯗꯤ ꯂꯩꯌꯨ ꯍꯥꯏꯕ ꯅꯠꯇꯦ ꯅꯉꯣꯟꯗ ꯑꯗꯨ ꯐꯔꯦ ꯁꯣꯔꯤ ꯑꯩꯁꯨ ꯈꯔ ꯏꯃꯣꯁꯅꯦꯜ ꯑꯣꯏꯈ꯭ꯔꯦ ꯉꯁꯤꯗꯤ ꯁꯦ ꯅꯪꯒꯤ ꯂꯨꯄꯥ 50,000ꯗꯣ ꯊꯥ ꯑꯃꯒꯤ ꯇꯣꯂꯣꯞꯅꯤ ꯁꯤ ꯄꯤꯔꯗꯤ ꯈꯔ ꯅꯣꯛꯑꯣ ꯌꯥꯔꯦ ꯀꯠꯇ꯭ꯔꯒꯦ ꯅꯪꯕꯣ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯃꯆꯥꯅꯨꯄꯥꯗꯨꯁꯨ ꯅꯣꯛꯐꯦꯠ ꯇꯧꯖꯔꯝꯃꯤ ꯑꯃꯁꯨꯡ ꯃꯄꯥꯅ ꯄꯤꯔꯛꯂꯤꯕ ꯄꯩꯁꯥꯁꯤꯡ ꯑꯗꯨ ꯇꯥꯞ ꯂꯥꯎꯅ ꯄꯥꯏꯖꯔꯝꯃꯤ ꯁꯦ ꯅꯄꯥꯅ ꯄꯩꯁꯥ ꯄꯤꯔꯤꯕꯁꯦ ꯂꯧꯁꯤꯜꯂꯨ ꯏꯪꯂꯤꯁꯇ ꯀꯩꯅꯣꯝ ꯍꯥꯏꯗꯥꯏꯅꯦ ꯅꯦꯄꯣꯂꯤꯌꯟ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ ꯃꯗ ꯃꯆꯥꯅꯨꯄꯥꯗꯨꯅ ꯅꯦꯄꯣꯇꯤꯖꯝ ꯍꯣꯏꯅꯦ ꯌꯥꯔꯦꯅꯦ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯃꯆꯥꯅꯨꯄꯥꯗꯨꯁꯨ ꯏꯃꯣꯁꯅꯦꯜ ꯑꯣꯏꯔꯛꯇꯨꯅ ꯃꯄꯥꯗ ꯑꯥꯏ ꯂꯚ ꯌꯨ ꯗꯦꯗ ꯍꯥꯏꯗꯨꯅ ꯀꯣꯟꯖꯔꯝꯃꯤ ꯃꯁꯤ ꯑꯩꯒꯤ ꯚ꯭ꯌꯨꯋꯔꯁꯤꯡ ꯑꯁꯤꯗ ꯀꯅꯥ ꯃꯄꯥꯗ ꯀꯣꯟꯖꯕ ꯉꯝꯃꯤ ꯅꯨꯄꯥ ꯑꯃꯅ ꯈ꯭ꯋꯥꯏꯗꯒꯤ ꯇꯧꯕ ꯉꯝꯖꯗꯕ ꯃꯊꯧꯅꯥ ꯂꯩꯖꯗꯕ ꯃꯇꯥꯡ ꯍꯥꯏꯇꯥꯔꯒꯗꯤ ꯃꯄꯥꯕꯨ ꯀꯣꯟꯖꯕ ꯃꯇꯥꯡ ꯑꯁꯤꯅꯤ ꯌꯥꯔꯁꯦ ꯀꯣꯟꯗꯅꯒ ꯇꯧꯔꯅꯨ ꯑꯩꯗꯤ ꯃꯁꯤꯒꯨꯝꯕ ꯊꯕꯛꯁꯦ ꯀꯩꯅꯣꯝ ꯇꯧꯏ ꯐꯔꯦ ꯄꯩꯁꯥꯗꯨ ꯐꯪꯉꯕꯅꯤꯅꯅꯦ ꯆꯠꯂꯣ ꯅꯪ ꯅꯨꯡꯉꯥꯏꯒꯗꯕ ꯅꯨꯡꯉꯥꯏꯊꯣꯛꯆꯔꯨꯔꯣ ꯃꯗꯨꯒꯤꯗꯤ ꯁꯣꯝ ꯅꯥꯀꯟꯗꯅ ꯃꯃꯥꯟꯅꯕ ꯑꯅꯤꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯂꯩꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯃꯥꯟꯅꯕ ꯕꯨꯁ ꯑꯃꯁꯨꯡ ꯑꯁꯤꯞꯁꯨ ꯂꯥꯛꯈꯤ ꯕꯨꯁꯅ ꯍꯥꯏꯔꯦ ꯚꯥꯏ ꯑꯩꯅꯦ ꯈꯣꯏꯗꯧ ꯌꯥꯝꯅ ꯁꯥꯎꯅꯤꯡꯉꯤꯗ ꯃꯗꯨꯒꯤ ꯅꯨꯄꯤ ꯑꯗꯨꯅ ꯅꯪꯕꯨ ꯃꯌꯥꯝ ꯃꯃꯥꯡꯗ ꯃꯐꯤ ꯃꯔꯣꯜ ꯂꯧꯊꯣꯛꯈꯤꯕ ꯅꯠꯇ꯭ꯔꯣ ꯑꯗꯨꯒ ꯅꯪꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯇꯨꯃꯤꯟꯅ ꯂꯩꯔꯤꯕꯅꯤꯅꯦ ꯆꯠꯂꯣ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯅꯠꯇ꯭ꯔꯒ ꯑꯩꯁꯨ ꯂꯥꯛꯀꯦ ꯑꯗꯨꯒ ꯑꯩꯈꯣꯏꯁꯨ ꯑꯃꯨꯛꯇꯗꯤ ꯂꯃꯟ ꯈꯨꯝꯁꯤ ꯃꯗꯨ ꯑꯁꯤꯞꯅ ꯍꯥꯏꯔꯛꯑꯦ ꯚꯥꯏ ꯃꯍꯥꯛꯅ ꯍꯥꯏꯁꯤ ꯇꯥꯗ꯭ꯔꯣ ꯅꯪꯕꯣ ꯅꯪ ꯆꯠꯀꯦꯔꯥ ꯆꯠꯂꯣꯏꯔꯥ ꯑꯩꯈꯣꯏꯅꯤꯗꯤ ꯃꯥꯒꯤ ꯃꯌꯨꯝꯗ ꯁꯣꯏꯗꯅ ꯆꯠꯂꯅꯤ ꯂꯦꯝꯂꯒꯗꯤ ꯁꯨꯡꯗꯣꯛꯇꯣꯏ ꯂꯃꯟ ꯁꯣꯏꯗꯅ ꯈꯨꯝꯒꯅꯤ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯇꯨꯃꯤꯟꯅ ꯂꯩꯔꯤꯗꯨꯕꯣ ꯃꯍꯥꯛꯀꯤ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯗ꯭ꯔꯝ ꯑꯗꯨꯕꯨ ꯊꯦꯟꯂꯤ ꯑꯃꯁꯨꯡ ꯃꯍꯥꯛ ꯇꯨꯃꯤꯟꯅ ꯂꯩꯔꯕ ꯃꯇꯨꯡꯗ ꯍꯥꯏꯔꯛꯏ ꯑꯩ ꯃꯍꯥꯛꯀ ꯑꯃꯨꯛ ꯍꯟꯅ ꯋꯥꯔꯤ ꯁꯥꯟꯅꯕ ꯄꯥꯝꯗ꯭ꯔꯦ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯃꯍꯥꯛ ꯃꯃꯤꯠꯇꯒꯤ ꯃꯄꯤꯔꯥ ꯆꯤꯟꯊꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯩ ꯃꯤꯅꯤꯠ ꯑꯃ ꯐꯥꯎꯕ ꯃꯥꯡꯍꯟꯕ ꯄꯥꯝꯗ꯭ꯔꯦ ꯍꯧꯖꯤꯛ ꯑꯩ ꯃꯥꯒꯤ ꯋꯥꯈꯜ ꯈꯟꯕ ꯄꯥꯝꯗ꯭ꯔꯦ ꯑꯩꯅ ꯁꯥꯎꯔꯤꯕꯁꯦ ꯖꯥꯟꯕꯤ ꯈꯛꯇꯗ ꯅꯠꯇꯦ ꯑꯩꯒꯤ ꯈꯨꯠꯇ ꯂꯩꯈꯤꯗꯕ ꯀꯟꯗꯤꯁꯟꯁꯤꯡ ꯑꯗꯨꯗꯅꯤ ꯑꯩꯅ ꯌꯥꯝꯅ ꯀꯥꯔꯤꯁꯤ ꯑꯩꯈꯣꯏꯒꯤ ꯁ꯭ꯄꯤꯀꯔꯗꯒꯤ ꯂꯥꯛꯄ ꯁꯥꯎꯟꯁꯤꯡ ꯑꯁꯤꯅ ꯇꯥꯔꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯗ ꯄꯤꯔꯛꯇꯣꯔꯤꯕ ꯃꯌꯥꯝꯁꯤꯡ ꯑꯁꯤ ꯏꯖꯠ ꯉꯥꯛꯇꯅꯤ ꯍꯥꯏꯕꯗꯤ ꯃꯌꯥꯝꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯑꯗꯨꯅꯤ ꯃꯔꯁꯤꯗꯤꯁ ꯊꯧꯕ ꯀꯥꯡꯕꯨꯁꯤꯡ ꯑꯗꯨꯒꯤ ꯃꯆꯤꯟꯗꯒꯤ ꯑꯆꯝꯕ ꯑꯩꯈꯣꯏꯒꯨꯝꯕ ꯃꯤꯁꯤꯡ ꯑꯁꯤꯒꯤꯗꯃꯛꯇ ꯂꯥꯛꯀꯗꯕ ꯏꯀꯥꯏ ꯈꯨꯝꯅꯕꯁꯤꯡ ꯑꯗꯨꯅꯤ ꯑꯩꯅ ꯄꯥꯝꯂꯤꯕꯁꯤ ꯑꯩꯁꯨ ꯂꯃꯟ ꯈꯨꯝꯕ ꯄꯥꯝꯃꯤ ꯑꯗꯨꯕꯨ ꯅꯈꯣꯏꯅ ꯍꯥꯏꯔꯤꯕ ꯃꯑꯣꯡ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯈꯨꯝꯕ ꯄꯥꯝꯕ ꯅꯠꯇꯦ ꯅꯣꯡꯃꯗꯤ ꯎꯅꯤꯡꯗꯦ ꯍꯥꯏꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯁꯨ ꯑꯩꯕꯨ ꯌꯦꯡꯕ ꯂꯥꯛꯀꯅꯤ ꯑꯗꯨꯒ ꯇꯥꯅꯤꯡꯗꯦ ꯍꯥꯏꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯁꯨ ꯑꯩꯕꯨ ꯇꯥꯕ ꯄꯥꯝꯒꯅꯤ ꯃꯇꯝ ꯑꯗꯨꯗ ꯑꯩꯕꯨ ꯊꯤꯡꯕꯤꯅꯕ ꯀꯅꯥꯝꯇ ꯂꯩꯔꯣꯏ ꯑꯗꯨꯒ ꯃꯗꯨ ꯐꯥꯎꯕꯗꯤ ꯑꯩ ꯍꯤꯡꯂꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯀꯅꯥꯝꯇꯗ ꯍꯥꯏꯗꯣꯛꯀꯅꯨ ꯃꯗꯨꯒꯤ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯁꯨ ꯐꯔꯦ ꯚꯥꯏ ꯅꯪꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯁꯄꯣꯔꯠ ꯇꯧꯒꯅꯤ ꯍꯥꯏꯗꯨꯅ ꯃꯃꯥꯟꯅꯕꯗꯨꯒꯤ ꯄꯨꯛꯅꯤꯡ ꯊꯧꯒꯠꯂꯝꯃꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯁꯣꯝ ꯅꯥꯀꯟꯗ ꯑꯆꯥꯛꯄ ꯊꯃꯣꯏꯒ ꯂꯣꯏꯅꯅ ꯏꯁꯩ ꯑꯃ ꯐꯣꯡꯈꯤ ꯍꯥꯏꯕꯗꯤ ꯏꯖꯠ ꯍꯥꯏꯗꯨꯅ ꯏꯁꯩ ꯑꯃ ꯐꯣꯡꯂꯝꯃꯤ ꯃꯇꯧ ꯑꯁꯨꯝꯅ ꯏꯁꯩ ꯑꯁꯤ ꯌꯨꯇ꯭ꯌꯨꯕꯇ ꯑꯞꯂꯣꯗ ꯇꯧꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯚꯥꯏꯔꯦꯜ ꯆꯠꯄ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯚ꯭ꯌꯨꯁꯤ ꯃꯤꯂꯤꯌꯟꯗ ꯐꯪꯈ꯭ꯔꯦ ꯑꯗꯨꯒ ꯍꯧꯖꯤꯛꯇꯤ ꯑꯗꯤꯕꯨ ꯈꯪꯗꯕ ꯃꯤ ꯑꯁꯤ ꯂꯩꯔꯛꯇ꯭ꯔꯦ ꯁꯣꯝ ꯅꯥꯀꯟꯗ ꯁꯤꯟꯁꯤꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯍꯥꯏꯕꯗꯤ ꯑꯥꯗꯒꯤ ꯅꯧꯅ ꯐꯣꯡꯂꯛꯂꯤꯕ ꯏꯁꯩꯁꯤꯡ ꯑꯗꯨ ꯌꯦꯡꯂꯨꯕ ꯇꯥꯔꯨꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯖꯥꯟꯕꯤꯗꯤ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ ꯑꯥꯗꯤ ꯊꯤꯕ ꯐꯪꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯈꯟꯖꯈꯤꯕ ꯑꯗꯨ ꯃꯍꯥꯛ ꯑꯥꯗꯤꯒꯤ ꯂꯩꯐꯝ ꯑꯁꯤ ꯈꯪꯂꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯊꯃꯣꯏ ꯄꯦꯟꯖꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯁꯥ ꯃꯊꯟꯇ ꯃꯐꯝ ꯑꯗꯨꯗ ꯃꯉꯣꯟ ꯅꯣꯛꯆꯗꯨꯅ ꯂꯩꯔꯝꯃꯤ ꯁꯣꯝ ꯅꯥꯀꯟꯗ ꯑꯥꯗꯤꯒꯤ ꯃꯄꯥꯗꯨꯁꯨ ꯃꯆꯥꯅꯨꯄꯥꯗꯨ ꯚꯥꯏꯔꯦꯜ ꯆꯠꯄꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯌꯥꯝꯅ ꯍꯔꯥꯎꯖꯕ ꯌꯥꯝꯅ ꯄ꯭ꯔꯥꯎꯗꯅꯦꯁ ꯑꯣꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯗꯁꯨ ꯃꯍꯥꯛ ꯐ꯭ꯂꯦꯛꯁ ꯇꯧꯗꯨꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯒꯤ ꯏꯁꯩꯅ ꯍꯥꯏꯗꯨꯅ ꯁꯦꯜꯐꯤꯒ ꯀꯥꯞꯃꯤꯟꯅꯗꯨꯅ ꯂꯩꯔꯝꯃꯤ ꯁꯣꯝ ꯅꯥꯀꯟꯗꯗꯤ ꯍꯧꯖꯤꯛꯇꯤ ꯑꯥꯗꯤ ꯑꯁꯤ ꯃꯃꯤꯡ ꯆꯠꯄ ꯃꯤꯁꯛ ꯑꯃ ꯑꯣꯏꯔꯦ ꯃꯍꯥꯛꯀꯤ
DJ ꯑꯗꯨꯒꯤ ꯀꯣꯟꯁꯔꯠ ꯀꯌꯥ ꯃꯔꯨꯝ ꯁꯤꯜꯂꯝꯃꯤ ꯀꯣꯟꯁꯔꯠ ꯁꯤꯜꯂꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯖꯥꯟꯕꯤ ꯂꯥꯛꯈꯤ ꯖꯥꯟꯕꯤ ꯂꯥꯛꯄꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯀꯣꯟꯁꯔꯠ ꯑꯗꯨ ꯆꯞ ꯂꯥꯎꯅ ꯂꯦꯞꯈꯤ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯖꯥꯟꯕꯤꯅ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯍꯥꯛ ꯇꯧꯐꯝ ꯂꯥꯛꯐꯝ ꯈꯪꯈꯤꯗꯦ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗꯒꯤ ꯀꯅꯥꯝꯇꯗ ꯀꯔꯤꯝꯇ ꯍꯥꯏꯔꯝꯗꯕꯤꯗ ꯑꯗꯨꯃꯛ ꯊꯣꯛꯂꯛꯈꯤ ꯇꯧꯕꯇꯕꯨ ꯖꯥꯟꯕꯤꯗꯤ ꯃꯐꯝ ꯑꯗꯨꯗ ꯑꯥꯗꯤꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯂꯥꯛꯂꯤꯕꯅꯤꯅ ꯑꯥꯗꯤꯒꯤ ꯃꯇꯨꯡ ꯏꯜꯂꯛꯇꯨꯅ ꯃꯍꯥꯛꯁꯨ ꯑꯥꯗꯤꯕꯨ ꯀꯣꯏꯇꯥꯟ ꯇꯥꯟꯅꯖꯔꯛꯈꯤ ꯑꯥꯗꯤꯕꯨ ꯃꯍꯥꯛꯅ ꯀꯧꯗꯨꯅ ꯇꯥꯟꯅꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯑꯥꯗꯤ ꯌꯥꯝꯅ ꯁꯥꯎꯈꯤ ꯑꯃꯁꯨꯡ ꯃꯐꯝ ꯑꯗꯨꯗꯒꯤ ꯍꯟꯅ ꯌꯦꯡꯗꯕꯤꯗ ꯆꯠꯀꯦ ꯇꯧꯕ ꯃꯇꯝ ꯑꯗꯨꯗ ꯖꯥꯟꯕꯤꯅ ꯕꯕ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯑꯥꯗꯤꯒꯤ ꯐꯨꯔꯤꯠ ꯑꯗꯨ ꯌꯥꯜꯂꯝꯃꯤ ꯐꯨꯔꯤꯠ ꯑꯗꯨ ꯌꯥꯟꯕ ꯃꯇꯝ ꯑꯗꯨꯗ ꯑꯥꯗꯤꯅ ꯌꯥꯜꯂꯛꯀꯅꯨ ꯀꯩꯗꯧꯕ ꯌꯥꯜꯂꯤꯕꯅꯣ ꯅꯪꯅ ꯑꯩꯒꯤ ꯐꯨꯔꯤꯠ ꯌꯥꯜꯂꯤꯕꯁꯦ ꯃꯁꯤꯒꯤ ꯐꯨꯔꯤꯠ ꯑꯁꯤꯗꯤ ꯑꯩ ꯏꯁꯥꯅ ꯂꯩꯖꯕ ꯑꯩꯒꯤ ꯐꯨꯔꯤꯠ ꯇꯥꯔꯕ꯭ꯔꯥ ꯁꯤꯒꯤ ꯐꯨꯔꯤꯠ ꯑꯁꯦ ꯑꯩꯒꯤ ꯐꯨꯔꯤꯠ ꯃꯍꯥꯛꯅ ꯍꯜꯂꯛꯂꯤꯕꯁꯤ ꯃꯃꯥꯡꯊꯛꯀꯤ ꯃꯇꯝꯗ ꯖꯥꯟꯕꯤꯅ ꯃꯍꯥꯛꯀꯤ ꯃꯐꯤ ꯃꯔꯣꯜ ꯑꯗꯨ ꯃꯍꯥꯛꯅ ꯂꯩꯕꯤꯕꯅꯤ ꯍꯥꯏꯗꯨꯅ ꯃꯨꯟꯈꯤꯕꯒꯤ ꯃꯇꯥꯡ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯅꯤꯡꯁꯤꯡꯂꯗꯨꯅ ꯖꯥꯟꯕꯤꯗ ꯍꯥꯏꯔꯛꯈꯤꯕꯅꯤ ꯁꯣꯝ ꯅꯥꯀꯟꯗꯗꯤ ꯖꯥꯟꯕꯤꯗꯤ ꯃꯃꯤꯠꯇꯒꯤ ꯃꯄꯤꯔꯥ ꯆꯤꯟꯊꯔꯛꯈꯤ ꯃꯍꯥꯛ ꯃꯁꯥ ꯃꯊꯟꯇ ꯅꯤꯡꯉꯝꯗꯕ ꯐꯥꯎꯖꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗ ꯊꯣꯛꯂꯛꯀꯦ ꯇꯧꯕ ꯃꯇꯝ ꯑꯗꯨꯗ ꯖꯥꯟꯕꯤꯅ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯆꯪꯁꯤꯜꯂꯛꯄꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯑꯥꯗꯤꯅ ꯃꯈꯥ ꯇꯥꯔꯛꯏ ꯑꯩꯅ ꯍꯟꯗꯛ ꯐꯣꯡꯂꯤꯕ ꯏꯁꯩ ꯑꯁꯦ ꯃꯁꯤꯗ ꯌꯥꯎꯔꯤꯕꯁꯤ ꯑꯩꯒꯤ ꯑꯁꯥꯎꯕꯁꯤꯡ ꯑꯗꯨꯅꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯅ ꯑꯩꯒꯤ ꯏꯁꯩ ꯑꯗꯨꯗ ꯀꯣꯏꯂꯥꯎ ꯂꯥꯎꯔꯤꯕ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯇꯥꯔꯕ ꯅꯠꯇ꯭ꯔꯥ ꯑꯗꯨꯕꯨ ꯏꯁꯩ ꯑꯁꯤꯗ ꯑꯩꯒꯤ ꯑꯁꯥꯎꯕꯅ ꯌꯥꯎꯔꯤꯕꯁꯦ ꯏꯁꯩ ꯑꯗꯨ ꯄ꯭ꯂꯦ ꯇꯧꯕ ꯃꯇꯝ ꯑꯗꯨꯗ ꯑꯩꯒꯤ ꯃꯤꯠꯇ ꯎꯔꯤꯕꯁꯦ ꯅꯪ ꯈꯛꯇꯅꯤ ꯑꯗꯨꯒ ꯑꯩ ꯑꯁꯥꯎꯕꯅ ꯄꯤꯛ ꯊꯜꯂꯗꯨꯅ ꯅꯪꯕꯨ ꯍꯥꯠꯀꯦ ꯍꯥꯏꯕ ꯐꯥꯎꯕ ꯈꯟꯕ ꯌꯥꯎꯈ꯭ꯔꯕꯅꯤ ꯖꯥꯟꯕꯤ ꯀꯔꯤꯝꯇ ꯈꯨꯝꯕ ꯉꯝꯖꯈꯤꯗꯦ ꯃꯗꯨꯒꯤꯗꯤ ꯑꯥꯗꯤꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤꯔꯥ ꯆꯤꯟꯊꯔꯗꯨꯅ ꯍꯥꯏꯔꯛꯈꯤ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃꯒꯤ ꯃꯐꯤ ꯃꯔꯣꯜ ꯂꯧꯊꯣꯛꯍꯟꯕꯁꯤꯕꯨ ꯌꯥꯝꯅ ꯂꯥꯏꯕ ꯊꯕꯛꯂꯅꯤ ꯃꯗꯨꯕꯨ ꯌꯥꯝ ꯂꯥꯏꯕ ꯊꯕꯛꯂꯕ ꯃꯍꯥꯛꯁꯨ ꯃꯄꯤ ꯇꯩꯊꯣꯛꯏ ꯑꯗꯨ ꯍꯥꯏꯔꯛꯏ ꯅꯪꯅ ꯈꯜꯂꯝꯃꯤꯁꯦ ꯑꯩ ꯑꯁꯦ ꯌꯥꯝꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯅꯨꯡꯁꯤꯕꯗ ꯃꯥꯏꯊꯤꯔꯕꯅꯤ ꯈꯜꯂꯗꯨꯅ ꯀꯣꯏ ꯂꯥꯡ ꯈꯥꯛꯇꯨꯅ ꯌꯨ ꯊꯛꯇꯨꯅ ꯂꯝꯕꯤꯗꯒ ꯇꯥꯗꯨꯅ ꯂꯩꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯈꯟꯕ꯭ꯔꯥ ꯋꯥꯈꯜꯒꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯁꯥꯒꯠꯂꯝꯒꯅꯤ ꯅꯠꯇ꯭ꯔꯥ ꯃꯗꯨ ꯁꯣꯝ ꯅꯥꯀꯟꯗ ꯖꯥꯟꯕꯤꯁꯨ ꯑꯥꯗꯤꯗ ꯁꯦꯡꯗꯣꯛꯆꯅꯕ ꯇꯧꯖꯔꯝꯃꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯉꯥꯡꯂꯤꯕ ꯁꯛꯂꯤꯕꯁꯤꯡ ꯑꯗꯨ ꯑꯥꯗꯤꯅ ꯑꯃꯨꯛꯇ ꯇꯥꯈꯤꯗꯦ ꯃꯃꯥꯡꯊꯛꯀꯤ ꯃꯇꯝꯗ ꯖꯥꯟꯕꯤꯅ ꯑꯥꯗꯤꯅ ꯃꯍꯥꯛꯅ ꯁꯦꯡꯗꯣꯛꯆꯒꯦ ꯇꯧꯕ ꯃꯇꯝꯗ ꯖꯥꯟꯕꯤꯅ ꯇꯥꯕꯤꯈꯤꯗꯕꯒ ꯆꯞ ꯃꯥꯟꯅꯈꯤ ꯖꯥꯟꯕꯤ ꯅꯪꯅ ꯑꯦꯇꯦꯛ ꯇꯧꯈꯤꯕ ꯖꯒꯥꯗꯣ ꯌꯥꯝꯅ ꯅꯥꯇꯩ ꯆꯥꯗꯕ ꯖꯒꯥꯅꯤ ꯃꯔꯝꯗꯤ ꯅꯪꯅ ꯑꯦꯇꯦꯛ ꯇꯧꯔꯤꯕ ꯖꯒꯥꯗꯣ ꯁ꯭ꯇꯦꯇꯁꯇꯅꯤ ꯃꯗꯨ ꯖꯥꯟꯕꯤꯅ ꯑꯥꯗꯤ ꯑꯩ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯅꯪꯉꯣꯟꯗ ꯑꯝꯇ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯖꯒꯦ ꯇꯨꯃꯤꯟ ꯂꯩꯌꯨ ꯌꯥꯔꯦ ꯅꯪꯕꯨ ꯂꯧꯈꯠꯄ ꯅꯪꯕꯨ ꯊꯤꯟꯗꯣꯛ ꯊꯤꯟꯖꯤꯟ ꯇꯧꯕ ꯃꯁꯤ ꯄꯨꯝꯅꯃꯛ ꯑꯁꯤ ꯅꯪꯒ ꯃꯇꯝ ꯈꯔꯗ ꯑꯣꯏꯔꯁꯨ ꯂꯣꯏꯅꯅꯕ ꯍꯥꯏꯕꯒꯤꯗꯃꯛꯇ ꯑꯩꯅ ꯅꯪꯒꯤ ꯑꯄꯥꯝꯕꯁꯤꯡ ꯑꯗꯨꯕꯨ ꯊꯨꯡꯍꯟꯈꯤꯕꯅꯤ ꯅꯪꯅ ꯑꯩꯉꯣꯟꯗ ꯄꯤꯔꯛꯈꯤꯕ ꯀ꯭ꯔꯦꯗꯤꯠ ꯀꯥꯔꯗ ꯑꯃꯁꯨꯡ ꯅꯪꯒꯤ ꯀꯥꯔ ꯑꯗꯨꯒꯤꯗꯃꯛꯇꯗꯤ ꯅꯠꯇꯦ ꯅꯪꯒꯤ ꯃꯇꯨꯡꯗ ꯀꯣꯏꯟ ꯏꯟꯅꯒꯗꯕ ꯍꯨꯏꯅꯥꯎꯆꯥ ꯑꯗꯨꯒꯨꯝꯕ ꯑꯣꯏꯅꯕꯒꯤꯗꯤ ꯅꯠꯇꯦ ꯃꯗꯨꯒꯤ ꯖꯥꯟꯕꯤꯅ ꯀꯞꯂꯗꯨꯅ ꯍꯥꯏꯔꯛꯏ ꯑꯥꯗꯤ ꯃꯃꯥꯡꯊꯛꯀꯤ ꯃꯇꯝꯗꯗꯤ ꯑꯩ ꯀꯃꯤꯠꯃꯦꯟ ꯍꯥꯏꯕꯗꯤ ꯁꯦꯔꯤꯌꯁ ꯔꯤꯂꯦꯁꯟꯁꯤꯞ ꯑꯁꯤꯒꯤꯗꯃꯛꯇꯗꯤ ꯑꯩ ꯔꯦꯗꯤ ꯑꯣꯏꯔꯝꯗꯕꯅꯤ ꯑꯗꯨꯕꯨ ꯒꯣꯋꯥꯗ ꯆꯠꯂꯨꯕ ꯃꯇꯝ ꯑꯗꯨꯗ ꯑꯩꯒꯤ ꯋꯥꯈꯜꯂꯣꯟ ꯑꯁꯤ ꯍꯣꯡꯈꯤꯕꯅꯤ ꯑꯩ ꯅꯪꯕꯨ ꯅꯨꯡꯁꯤ ꯍꯥꯏꯗꯨꯅ ꯐꯣꯡꯗꯣꯛꯀꯦ ꯇꯧꯕ ꯃꯇꯥꯡ ꯑꯗꯨꯗ ꯂꯣꯏꯅ ꯐꯤꯕꯝ ꯆꯥꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ ꯑꯥꯗꯤ ꯅꯪꯗꯤ ꯌꯥꯝꯅ ꯆꯝꯃꯤ ꯅꯪ ꯅꯁꯥꯅ ꯅꯁꯥ ꯀꯔꯤ ꯄꯥꯝꯃꯤ ꯍꯥꯏꯕꯁꯤ ꯈꯪꯖꯩ ꯅꯪꯒꯤ ꯊꯃꯣꯏꯗ ꯂꯩꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯐꯣꯡꯗꯣꯛꯆꯕ ꯃꯇꯝꯗ ꯅꯪꯉꯣꯟꯗ ꯑꯄꯟꯕ ꯀꯔꯤꯝꯇ ꯂꯩꯇꯦ ꯑꯗꯨꯕꯨ ꯑꯥꯗꯤ ꯑꯩꯗꯤ ꯅꯪꯒꯨꯝꯕ ꯅꯠꯇꯦ ꯃꯗꯨꯒꯤꯗꯤ ꯑꯥꯗꯤꯅꯔꯤ ꯑꯩꯒꯤ ꯄꯨꯟꯁꯤꯁꯤ ꯍꯥꯟꯅꯒꯨꯝꯅ ꯑꯣꯏꯗ꯭ꯔꯕꯅꯤ ꯖꯥꯟꯕꯤ ꯃꯦꯗꯥꯝ ꯑꯗꯨꯒ ꯃꯁꯤꯁꯨ ꯅꯪꯅ ꯊꯣꯟꯕ ꯉꯥꯛꯇꯅꯤ ꯊꯥꯒꯠꯆꯔꯤ ꯍꯥꯏꯗꯨꯅ ꯑꯥꯗꯤ ꯃꯐꯝ ꯑꯗꯨꯗꯩ ꯊꯣꯛꯂꯛꯀꯦ ꯇꯧꯕ ꯃꯇꯝ ꯑꯗꯨꯗ ꯖꯥꯟꯕꯤꯅꯁꯨ ꯂꯥꯟꯖꯔꯦ ꯍꯥꯏꯗꯨꯅ ꯑꯥꯗꯤꯗ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯥꯏꯖꯈꯤ ꯑꯗꯨꯕꯨ ꯖꯥꯟꯕꯤꯅ ꯍꯥꯏꯖꯔꯛꯈꯤꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯑꯥꯗꯤꯅ ꯇꯥꯕꯤꯕ ꯀꯧꯕ ꯂꯩꯈꯤꯗꯦ ꯖꯥꯟꯕꯤꯁꯨ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯑꯥꯗꯤꯗ ꯀꯣꯟꯁꯤꯟꯖꯩ ꯑꯗꯨꯕꯨ ꯑꯥꯗꯤ ꯃꯈꯨꯠ ꯊꯥꯡꯒꯠꯇꯨꯅ ꯂꯩꯈꯤ ꯑꯥꯗꯤꯗ ꯃꯥꯅ ꯂꯥꯟꯖꯔꯦ ꯍꯥꯏꯗꯨꯅ ꯐꯅ ꯌꯥꯝꯅ ꯍꯥꯏꯖꯩ ꯑꯗꯨꯕꯨ ꯑꯥꯗꯤ ꯇꯥꯈꯤꯗꯦ ꯃꯥꯅ ꯍꯥꯏꯔꯛꯏ ꯖꯥꯟꯕꯤ ꯅꯪꯒ ꯃꯃꯥꯡꯊꯛꯇ ꯊꯦꯡꯅꯈꯤꯕ ꯑꯥꯗꯤ ꯑꯗꯨ ꯑꯩ ꯍꯧꯖꯤꯛꯇꯤ ꯅꯠꯇ꯭ꯔꯦ ꯑꯩ ꯍꯧꯖꯤꯛꯇꯤ ꯍꯣꯡꯂꯕꯅꯤ ꯑꯗꯨꯒ ꯄꯨꯟꯁꯤꯗ ꯑꯋꯥ ꯑꯅꯥ ꯆꯥꯝꯃꯅꯤ ꯑꯩꯅ ꯊꯦꯡꯅꯔꯤꯕꯁꯤ ꯑꯩꯒꯤ ꯐꯣꯀꯁ ꯑꯁꯤ ꯍꯣꯡꯂꯦ ꯑꯗꯨꯒ ꯑꯩꯒꯤ ꯐꯣꯀꯁ ꯑꯁꯤ ꯍꯧꯖꯤꯛ ꯃꯃꯥꯡꯊꯛꯇ ꯅꯪ ꯑꯣꯏꯔꯝꯕꯒꯤ ꯋꯥꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯑꯣꯏꯗ꯭ꯔꯦ ꯋꯥꯐꯝꯁꯤ ꯍꯥꯏꯔꯝꯗꯨꯅ ꯑꯥꯗꯤ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤ ꯃꯇꯧ ꯑꯗꯨꯗ ꯁꯣꯝ ꯅꯥꯀꯟꯗ ꯖꯥꯟꯕꯤꯗꯤ ꯃꯐꯝ ꯑꯗꯨꯗ ꯀꯞꯆꯕ ꯅꯠꯇꯅ ꯎꯄꯥꯏ ꯂꯩꯈꯤꯗꯦ ꯅꯣꯡꯉꯥꯜꯂꯛꯄ ꯃꯇꯝꯗ ꯋꯥꯐꯝ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤ ꯖꯥꯟꯕꯤꯁꯨ ꯃꯄꯥꯗ ꯂꯣꯏꯅ ꯊꯝꯃꯤ ꯃꯗ ꯃꯄꯥꯅ ꯍꯥꯏꯔꯛꯏ ꯅꯪꯅ ꯍꯥꯏꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯃꯍꯥꯛꯁꯤ ꯅꯪꯉꯣꯟꯗ ꯁꯥꯎꯕꯗꯨꯗꯒꯤ ꯃꯍꯥꯛꯅ ꯏꯁꯩ ꯑꯃ ꯐꯣꯡꯂꯗꯨꯅ ꯃꯍꯥꯛꯀꯤ ꯑꯁꯥꯎꯕꯗꯨ ꯏꯁꯩ ꯑꯗꯨꯗ ꯇꯥꯏꯅꯕꯅꯦꯕ ꯅꯠꯇ꯭ꯔꯥ ꯑꯗꯨꯒ ꯃꯍꯥꯛꯅ ꯃꯐꯝ ꯑꯃꯗ ꯁꯥꯎꯔꯒ ꯃꯐꯝ ꯑꯃꯗ ꯇꯥꯏꯅꯕꯁꯤꯕꯨ ꯍꯧꯅꯕ꯭ꯔꯅꯦ ꯃꯗ ꯃꯆꯥꯅꯨꯄꯤꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯕꯕꯥ ꯑꯩꯁꯨ ꯃꯉꯣꯟꯗ ꯌꯥꯝꯅ ꯁꯥꯎꯈ꯭ꯔꯦ ꯑꯩꯅ ꯃꯍꯥꯛꯄꯨ ꯍꯔꯠ ꯌꯥꯝꯅ ꯇꯧꯈ꯭ꯔꯦ ꯑꯗꯨꯒ ꯑꯩꯅ ꯇꯧꯔꯤꯗꯨꯁꯨ ꯑꯆꯨꯝꯕ ꯑꯐꯕ ꯊꯕꯛꯇꯤ ꯅꯠꯇꯦꯗ ꯕꯕꯥ ꯃꯄꯥꯗꯨꯅ ꯃꯈꯥ ꯇꯥꯔꯛꯏ ꯑꯗꯨ ꯐꯔꯦꯅꯦ ꯅꯪꯅ ꯃꯉꯣꯟꯗ ꯀꯔꯤ ꯎꯔꯨꯕꯒꯤꯗꯅꯣ ꯅꯪꯅ ꯃꯍꯥꯛꯄꯨ ꯌꯥꯝꯅ ꯅꯨꯡꯁꯤꯔꯤꯁꯦ ꯂꯥꯟꯅꯗꯤ ꯈꯟꯒꯅꯨꯀꯣ ꯑꯩ ꯅꯪꯉꯣꯟꯗ ꯁꯨꯝ ꯈꯪꯅꯤꯡꯗꯨꯅ ꯍꯪꯕꯒꯤ ꯋꯥꯅꯤ ꯃꯗ ꯃꯆꯥꯅꯨꯄꯤꯗꯨꯅ ꯍꯥꯏꯔꯛꯏ ꯈꯪꯗꯦꯗ ꯕꯕꯥ ꯑꯩꯒꯤ ꯊꯃꯣꯏꯗ ꯐꯥꯎꯔꯤꯕꯁꯤ ꯃꯇꯧ ꯀꯔꯝꯅꯕꯨ ꯐꯣꯡꯗꯣꯛꯇꯣꯔꯤꯕꯅꯣ ꯊꯃꯣꯏꯗ ꯂꯩꯕꯁꯦ ꯀꯔꯤ ꯋꯥꯍꯩ ꯁꯤꯖꯤꯟꯅꯔꯒ ꯐꯣꯡꯗꯣꯛꯀꯗꯕꯅꯣ ꯑꯩꯁꯨ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯑꯥꯗꯤꯅ ꯑꯩꯉꯣꯟꯗ ꯁꯥꯎꯔꯤꯕꯗꯣ ꯃꯗꯨ ꯃꯔꯝꯕꯨꯗꯤ ꯌꯥꯝꯅ ꯆꯨꯝꯃꯤꯗ ꯃꯗ ꯃꯄꯥꯗꯨꯅ ꯍꯥꯏꯔꯛꯏ ꯌꯦꯡꯉꯣ ꯅꯪ ꯑꯁꯦ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯅꯤ ꯅꯪꯅ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃꯕꯨ ꯍꯥꯠꯇꯨꯅ ꯂꯥꯛꯄ ꯇꯥꯔꯒꯁꯨ ꯃꯗꯨ ꯇꯧꯔꯝꯕ ꯇꯥꯔꯒꯁꯨ ꯑꯩ ꯅꯪꯕꯨꯗꯤ ꯑꯗꯨꯃꯛ ꯁꯞꯄꯣꯔꯠ ꯇꯧꯅꯤꯗ
ꯑꯗꯨꯕꯨ ꯅꯪꯒꯤ ꯑꯋꯥꯕ ꯃꯥꯏꯊꯣꯡ ꯑꯁꯦ ꯌꯦꯡꯕ ꯉꯝꯗ꯭ꯔꯦꯅꯦ ꯏꯕꯦꯝꯃ ꯑꯩꯕꯣ ꯃꯗꯨꯒꯤꯗꯤ ꯃꯊꯪ ꯁꯤꯟꯗꯅ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤꯕꯁꯤ ꯍꯧꯖꯤꯛ ꯑꯥꯗꯤ ꯃꯌꯨꯝꯗ ꯇꯨꯝꯗꯨꯅ ꯂꯩꯔꯝꯃꯤ ꯅꯣꯡꯉꯥꯜꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛ ꯇꯨꯝꯕ ꯍꯧꯒꯠꯂꯛꯏ ꯇꯤꯡꯂꯤ ꯌꯥꯛꯂꯤ ꯇꯤꯡꯊꯣꯛꯇꯨꯅ ꯃꯍꯥꯛ ꯍꯀꯥꯝ ꯆꯜꯂꯗꯨꯅ ꯍꯧꯒꯠꯂꯛꯄ ꯇꯥꯟꯖꯥꯗꯨꯗ ꯃꯥꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯎꯔꯨꯏ ꯃꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯍꯥꯛ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ ꯃꯔꯝꯗꯤ ꯃꯐꯝ ꯑꯗꯨꯗ ꯖꯥꯟꯕꯤ ꯐꯝꯗꯨꯅ ꯅꯣꯛꯈꯤꯗꯨꯅ ꯂꯩꯔꯝꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯍꯥꯛ ꯈꯪꯄ꯭ꯔꯦꯛ ꯈꯪꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ ꯑꯣꯏ ꯅꯪꯗꯤ ꯃꯐꯝꯁꯤꯗ ꯀꯩꯗꯧꯔꯤꯕ ꯑꯩ ꯌꯨꯝꯗ ꯀꯩꯗꯧꯔꯤꯕ ꯅꯪꯒꯤ ꯒꯥꯔꯤ ꯅꯝꯕꯔ ꯑꯗꯨꯗꯒꯤ ꯅꯪꯒꯤ ꯌꯨꯝꯒꯤ ꯂꯩꯐꯝ ꯑꯁꯤ ꯊꯤꯗꯣꯛꯑꯗꯨꯅ ꯃꯐꯝ ꯑꯁꯤ ꯈꯪꯂꯗꯨꯅ ꯂꯥꯛꯂꯤꯕꯅꯤ ꯑꯗꯨꯒ ꯑꯩꯅ ꯅꯪꯕꯨ ꯁ꯭ꯇꯣꯛ ꯇꯧꯔꯤꯕꯅꯤ ꯃꯐꯝ ꯑꯗꯨꯗ ꯕꯨꯁ ꯃꯤꯀꯞ ꯊꯣꯛꯂꯛꯏ ꯃꯤꯀꯞ ꯊꯣꯛꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯖꯥꯟꯕꯤꯕꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯍꯥꯛꯁꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ ꯑꯃꯁꯨꯡ ꯑꯣ ꯅꯪ ꯑꯁꯤ ꯃꯍꯥꯛꯅ ꯁꯨꯝꯕꯗ ꯌꯥꯈ꯭ꯔꯕ ꯅꯠꯇ꯭ꯔꯥ ꯃꯗꯨꯒꯤ ꯃꯍꯥꯛꯅ ꯑꯁꯤꯞꯄꯨ ꯑꯃꯨꯛ ꯍꯧꯗꯣꯛꯏ ꯍꯣꯏ ꯌꯦꯡꯉꯨ ꯑꯩꯈꯣꯏ ꯌꯦꯡꯅꯕꯗꯨ ꯂꯥꯛꯑꯦ ꯃꯗꯨꯒꯤꯗꯤ ꯑꯁꯤꯞꯅ ꯍꯥꯏꯔꯦ ꯑꯁ ꯇꯜꯂꯦꯍꯦ ꯅꯣꯏꯁꯤꯃ ꯅꯣꯡꯉꯥꯜꯂꯛꯄ ꯃꯇꯝꯗ ꯗꯥꯎ ꯌꯥꯔꯣꯏꯗꯕ ꯅꯨꯄꯤꯁꯤ ꯑꯃꯨꯛ ꯎꯍꯟꯗꯅ ꯉꯁꯤ ꯅꯨꯃꯤꯠꯁꯤꯃꯗꯤ ꯄꯨꯔꯥ ꯎ ꯃꯥꯡꯒꯣꯜ ꯑꯣꯏꯔꯅꯤ ꯃꯗꯨꯒꯤꯗ ꯑꯗꯤꯁꯨ ꯃꯐꯝ ꯑꯗꯨꯗ ꯍꯧꯒꯠꯂꯛꯇꯨꯅ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤ ꯅꯣꯡꯉꯥꯜꯂꯛꯄ ꯃꯇꯝ ꯑꯁꯤꯗ ꯀꯔꯤ ꯊꯣꯏꯅꯅꯣ ꯃꯥ ꯇꯧꯔꯤꯁꯤꯕꯣ ꯃꯗꯨꯒꯤꯗꯤ ꯖꯥꯟꯕꯤꯅ ꯃꯍꯥꯛꯀꯤ ꯃꯇꯨꯡꯗ ꯀꯣꯏꯟ ꯏꯟꯅꯔꯛꯄꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯍꯥꯏ ꯀꯩꯗꯧꯕꯩꯅꯣ ꯅꯪꯅ ꯑꯩ ꯃꯇꯨꯡ ꯏꯟꯅꯔꯛꯏꯁꯦ ꯀꯔꯤ ꯄꯥꯝꯃꯤ ꯅꯪ ꯄꯥꯝꯃꯤ ꯀꯣꯐꯤ ꯊꯛꯄ ꯆꯠꯂꯨꯁꯤꯔꯣ ꯇꯜꯂꯤ ꯑꯗꯨꯒꯅ ꯂꯟꯁꯇ ꯑꯣꯏꯅ ꯆꯠꯂꯨꯁꯤꯔꯥ ꯑꯣ ꯑꯩ ꯁꯪꯗꯦ ꯍꯣ ꯑꯇꯩ ꯑꯇꯩ ꯌꯥꯗ꯭ꯔꯒꯅ ꯗꯤꯟꯅꯔ ꯑꯣꯏꯅ ꯆꯠꯂꯨꯁꯤ ꯀꯩꯗꯧꯔꯒꯦ ꯍꯥꯏꯗꯨꯅ ꯖꯥꯟꯕꯤꯅ ꯍꯥꯏꯔꯛꯏ ꯋꯥꯐꯝ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯑꯗꯤꯅ ꯍꯥꯏꯔꯛꯏ ꯑꯩ ꯅꯉꯣꯟꯗ ꯆꯤꯜꯂꯦ ꯁꯪꯗꯦ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯑꯗꯤꯗ ꯖꯥꯟꯕꯤꯅ ꯍꯥꯏꯔꯛꯏ ꯑꯗꯣ ꯅꯪꯅ ꯆꯠꯄꯗꯣ ꯅꯪ ꯆꯤꯜꯂꯦ ꯍꯥꯏꯔꯤꯕ ꯖꯒꯥꯗꯣ ꯑꯗꯣ ꯑꯩ ꯏꯟꯅꯔꯛꯀꯦꯕ ꯅꯪꯉꯣꯟꯗ ꯅꯪꯒꯤ ꯊꯕꯛ ꯇꯧꯕ ꯃꯇꯝ ꯑꯗꯨꯗ ꯑꯩ ꯅꯉꯣꯟꯗ ꯌꯦꯠꯂꯣꯏꯕ ꯁꯨꯝꯅꯇꯒꯤ ꯅꯪꯒꯤ ꯅꯅꯥꯛꯇ ꯁꯨꯝ ꯂꯩꯒꯦ ꯍꯥꯏꯕꯒꯤ ꯋꯥꯅꯤꯗ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯅ ꯑꯗꯤꯕꯨ ꯀꯧꯊꯣꯛꯏ ꯑꯗꯤ ꯀꯩꯗꯧꯔꯦ ꯅꯪꯕꯨ ꯅꯀꯣꯛ ꯆꯥꯛꯑꯕ꯭ꯔꯣ ꯀꯣꯛ ꯕꯦꯔꯥ ꯂꯩꯔꯕ꯭ꯔꯕ ꯅꯪꯕꯨ ꯃꯃꯥꯡꯊꯛꯇ ꯑꯩꯈꯣꯏ ꯃꯁꯦꯜ ꯈꯟꯅꯈꯤꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯀꯥꯎꯔꯕ꯭ꯔꯕ ꯑꯗꯨꯒ ꯅꯪꯅ ꯑꯩꯒꯤ ꯀꯁꯝ ꯆꯥꯈꯤꯕꯗꯥꯏꯅꯦ ꯍꯧꯖꯤꯛꯇꯤ ꯑꯩ ꯁꯤꯕ ꯇꯥꯔꯒꯗꯤ ꯃꯗꯨꯒꯤ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤꯁꯤꯡ ꯑꯗꯨꯅ ꯀꯅꯥ ꯂꯧꯗꯣꯔꯤꯕ ꯃꯗꯨ ꯑꯗꯤꯅ ꯑꯇꯨꯃꯤꯟꯅ ꯂꯩꯍꯜꯂꯣꯏꯁꯦ ꯇꯥꯅꯤꯡꯗꯦꯕ ꯃꯍꯥꯛꯁꯨ ꯃꯐꯝ ꯑꯁꯤꯗ ꯃꯇꯧ ꯀꯔꯝꯅ ꯂꯥꯛꯂꯤꯕꯅꯣ ꯍꯥꯏꯕꯁꯤ ꯑꯩꯁꯨ ꯈꯪꯕ ꯅꯠꯇꯦ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯅ ꯌꯥꯔꯦ ꯌꯥꯔꯦ ꯅꯈꯣꯏꯅꯤ ꯈꯟꯅꯔꯒ ꯁꯤꯟꯅꯔꯒ ꯂꯥꯛꯏ ꯑꯣꯏꯔꯝꯒꯅꯤꯅꯦ ꯌꯨꯝ ꯑꯁꯤꯗ ꯅꯈꯣꯏꯒꯤ ꯃꯃꯥ ꯕꯕꯥꯁꯨ ꯂꯩꯇꯦ ꯃꯐꯝ ꯑꯁꯤꯗ ꯃꯍꯥꯛꯄꯨ ꯀꯧꯁꯤꯜꯂꯤ ꯑꯣꯏꯔꯝꯒꯅꯤꯕ ꯑꯩꯈꯣꯏꯅꯤꯁꯤ ꯃꯐꯝ ꯑꯁꯤꯗꯒꯤ ꯇꯥꯟꯊꯣꯛꯀꯦ ꯍꯥꯏꯇꯥꯔꯒꯗꯤꯅꯦ ꯇꯁꯦꯡꯅ ꯍꯥꯏꯕꯤꯔꯛꯑꯣ ꯌꯥꯔꯦ ꯃꯃꯥꯡꯊꯛꯇ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯅꯪꯅ ꯑꯃꯨꯛ ꯁꯨꯃꯥꯏꯅ ꯇꯧꯔꯤꯕꯅꯤꯅꯦ ꯇꯟꯖꯥꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯖꯥꯟꯕꯤ ꯊꯣꯛꯂꯛꯏ ꯑꯃꯁꯨꯡ ꯑꯩꯒꯤ ꯃꯤꯡ ꯖꯥꯟꯕꯤ ꯀꯧꯏ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯃꯁꯦꯜ ꯏꯟꯇ꯭ꯔꯣꯗ꯭ꯌꯨꯁ ꯇꯧꯅꯔꯝꯃꯤ ꯑꯩꯅ ꯚꯨꯖꯤ ꯀꯧꯏ ꯍꯥꯏꯗꯨꯅ ꯚꯨꯖꯅ ꯍꯥꯏꯔꯛꯈꯤ ꯑꯃꯁꯨꯡ ꯃꯍꯥꯛꯅ ꯑꯁꯤꯞꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯁꯤꯞꯇ ꯏꯟꯇ꯭ꯔꯣ ꯇꯧꯔꯨꯕ ꯃꯇꯝꯗꯗꯤ ꯑꯁꯤꯞꯇꯤ ꯁꯥꯎꯅꯤꯡꯕꯒꯤ ꯃꯑꯣꯡ ꯑꯃ ꯎꯠꯈꯤ ꯃꯗꯨ ꯚꯨꯖꯅ ꯑꯁ ꯆꯠꯂꯁꯦ ꯌꯥꯔꯁꯦ ꯃꯈꯣꯏꯅꯤ ꯋꯥꯔꯤꯁꯦ ꯑꯩꯈꯣꯏ ꯒ꯭ꯌꯥꯟ ꯇꯥꯕ ꯅꯠꯇꯦ ꯃꯗꯨꯗ ꯑꯁꯤꯞꯅ ꯍꯥꯏꯔꯛꯏ ꯍꯥꯏ ꯅꯪꯗꯤ ꯅꯨꯡꯁꯤꯕꯗ ꯄꯨꯔꯥ ꯉꯥꯎꯕ ꯃꯤ ꯍꯥꯏꯕꯗꯣ ꯑꯣꯏꯔꯦꯅꯦ ꯌꯥꯔꯦ ꯌꯥꯔꯦ ꯑꯣꯏꯔꯔꯣꯏ ꯆꯠꯂꯁꯤ ꯂꯥꯎ ꯚꯥꯏ ꯃꯗꯨꯒꯤꯗꯤ ꯖꯥꯟꯕꯤꯅ ꯀꯔꯤꯒꯤꯅꯣ ꯃꯈꯣꯏ ꯆꯠꯈ꯭ꯔꯤꯁꯤꯅ ꯑꯣ ꯅꯪ ꯂꯥꯛꯑꯕꯅꯤ ꯆꯠꯈꯤ ꯇꯥꯕ ꯃꯗꯨꯒꯤꯗꯤ ꯑꯗꯤꯅ ꯆꯠꯂꯤꯕ ꯃꯥꯏꯀꯩ ꯈꯨꯗꯤꯡꯃꯛ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯖꯥꯟꯕꯤꯅ ꯀꯣꯏꯟ ꯏꯟꯅꯔꯛꯄꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯁꯣꯝ ꯅꯥꯀꯟꯗ ꯑꯗꯤꯗꯤ ꯌꯥꯝꯅ ꯍꯩꯅꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯃꯍꯥꯛꯁꯨ ꯃꯥꯒꯤ ꯀꯥ ꯑꯗꯨꯗ ꯆꯪꯒꯦ ꯇꯧꯕ ꯃꯇꯝ ꯑꯗꯨꯗ ꯑꯁꯨꯝ ꯏꯟꯅꯔꯛꯀꯦ ꯇꯧꯕꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯍꯥꯏ ꯌꯥꯔꯦ ꯁ꯭ꯋꯥꯏꯗ ꯉꯥꯏꯍꯥꯛ ꯉꯥꯏꯔꯝꯃꯨ ꯀꯩꯒꯤꯅꯣ ꯍꯥꯏꯁꯦ ꯐꯤꯔꯣꯟ ꯍꯣꯡꯗꯣꯛꯀꯦ ꯇꯧꯕꯅꯤ ꯂꯩꯔꯝꯃꯨ ꯌꯥꯝ ꯏꯀꯥꯏꯔꯤꯕꯒꯗꯨꯔꯕ ꯅꯪꯒꯤꯁꯤꯕꯣ ꯌꯥꯔꯦ ꯌꯥꯔꯦ ꯂꯩꯔꯝꯃꯨ ꯑꯝꯇ ꯋꯥꯐꯝ ꯑꯁꯦ ꯍꯥꯏꯔꯝꯗꯨꯅ ꯃꯍꯥꯛꯁꯨ ꯏꯃꯨꯡꯗ ꯆꯪꯈꯤ ꯑꯃꯁꯨꯡ ꯃꯐꯤ ꯃꯔꯣꯜ ꯍꯣꯡꯗꯣꯛꯈꯤ ꯑꯗꯤꯅ ꯃꯐꯤ ꯃꯔꯣꯜ ꯍꯣꯡꯗꯣꯛꯄꯗꯨ ꯁꯣꯝ ꯅꯥꯀꯟꯗ ꯖꯥꯟꯕꯤꯁꯨ ꯉꯥꯏꯖꯗꯨꯅ ꯂꯩꯔꯝꯃꯤ ꯑꯃꯁꯨꯡ ꯑꯗꯤꯁꯨ ꯃꯍꯥꯛꯀꯤ ꯃꯐꯤ ꯃꯔꯣꯜ ꯑꯗꯨ ꯍꯣꯡꯗꯣꯛꯄ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯒꯥꯔꯤꯗꯨ ꯁ꯭ꯇꯥꯔꯠ ꯇꯧꯔꯝꯃꯤ ꯁ꯭ꯇꯥꯔꯠ ꯇꯧꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯐꯝ ꯑꯗꯨ ꯖꯥꯟꯕꯤꯁꯨ ꯍꯥꯊꯨ ꯕꯕꯠ ꯂꯥꯛꯇꯨꯅ ꯃꯍꯥꯛꯀꯤ ꯒꯥꯔꯤꯗꯨꯅ ꯅꯞꯁꯜꯂꯤ ꯑꯗꯤꯅ ꯃꯍꯥꯛꯀꯤ ꯒꯥꯔꯤꯗꯨꯗ ꯖꯥꯟꯕꯤ ꯇꯣꯡꯉꯛꯄꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯌꯥꯝꯅ ꯍꯩꯅꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯑꯃꯁꯨꯡ ꯖꯥꯟꯕꯤꯅ ꯑꯗꯤꯗ ꯍꯥꯏꯔꯛꯏ ꯆꯥꯟꯕꯤꯗꯨꯅ ꯅꯪꯒꯤ ꯏꯁꯩ ꯑꯗꯨ ꯑꯝꯇ ꯇꯥꯖꯒꯦꯕ ꯅꯪꯒꯤ ꯃ꯭ꯌꯨꯖꯤꯛꯀ ꯇꯥꯗꯕ ꯀꯨꯏꯔꯦ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯖꯥꯟꯕꯤꯁꯤꯕꯨ ꯅꯩꯔꯒꯦ ꯈꯜꯂꯗꯨꯅ ꯃꯍꯥꯛꯄꯨ ꯃꯍꯥꯛꯀꯤ ꯁꯥ ꯀꯛꯐꯝ ꯖꯒꯥꯗꯨꯗ ꯄꯨꯗꯨꯅ ꯂꯥꯛꯂꯝꯃꯤ ꯍꯥꯏꯕꯗꯤ ꯃꯐꯝ ꯑꯗꯨꯒꯤ ꯁꯥ ꯀꯛꯄꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯍꯟꯒꯦ ꯍꯥꯏꯗꯨꯅ ꯄꯨꯔꯛꯂꯤꯕꯅꯤ ꯖꯥꯟꯕꯤ ꯍꯥꯏꯔꯤꯕ ꯅꯨꯄꯤꯁꯤꯗꯤ ꯚꯦꯒꯟ ꯑꯣꯏꯔꯤꯕ ꯅꯨꯄꯤꯅꯤꯅ ꯃꯐꯝ ꯑꯗꯨꯗ ꯁꯥ ꯉꯥ ꯀꯛꯇꯨꯅ ꯂꯩꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝ ꯑꯗꯨꯗ ꯌꯥꯝꯅ ꯍꯩꯅꯖꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏ ꯑꯗꯨꯕꯨ ꯃꯥꯁꯨ ꯅꯨꯡꯁꯤꯕ ꯑꯗꯨꯕꯨ ꯐꯪꯅꯕꯒꯤꯗꯃꯛꯇ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯍꯩꯅꯖꯗꯕ ꯊꯕꯛꯁꯤꯡ ꯑꯗꯨꯁꯨ ꯑꯗꯤꯅ ꯅꯝꯗꯨꯅ ꯇꯧꯕ ꯇꯥꯔꯒꯁꯨ ꯃꯍꯥꯛ ꯃꯗꯨꯕꯨ ꯑꯣꯚꯔꯀꯝ ꯇꯧꯅꯕ ꯍꯣꯠꯅꯖꯔꯝꯃꯤ ꯃꯍꯥꯛꯅ ꯍꯧꯖꯤꯛ ꯇꯧꯔꯤꯕꯁꯤ ꯑꯗꯤꯒꯤꯗꯃꯛꯇ ꯉꯥꯛꯇꯅꯤ ꯃꯔꯝꯗꯤ ꯃꯍꯥꯛ ꯑꯗꯤꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯔꯨꯔꯤ ꯅꯨꯡꯁꯥ ꯁꯥꯔꯕ ꯀꯥꯂꯦꯟꯒꯤ ꯃꯇꯝ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯖꯥꯟꯕꯤꯅ ꯐꯝꯖꯗꯨꯅ ꯂꯩꯕꯒꯤ ꯉꯥꯏꯖꯗꯨꯅ ꯂꯩꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯗꯨꯀꯥꯟꯗ ꯐꯝꯂꯤꯕ ꯃꯤ ꯑꯃꯗ ꯖꯥꯟꯕꯤꯒꯤꯗꯃꯛꯇ ꯀꯣꯜ ꯗ꯭ꯔꯤꯡ ꯑꯃꯇꯪ ꯄꯤꯔꯨꯆꯣ ꯍꯥꯏꯗꯨꯅ ꯊꯥꯔꯝꯃꯤ ꯀꯣꯜ ꯗ꯭ꯔꯤꯡ ꯑꯗꯨ ꯄꯨꯔꯛꯇꯨꯅ ꯃꯉꯣꯟꯗ ꯄꯤꯕ ꯃꯇꯝ ꯑꯗꯨꯗ ꯁꯣꯝ ꯅꯥꯀꯟꯗ ꯑꯗꯤꯅ ꯃꯍꯥꯛꯀꯤꯗꯃꯛꯇ ꯀꯦꯌꯔ ꯂꯧꯕꯤ ꯍꯥꯏꯕꯁꯤ ꯈꯪꯕ ꯉꯝꯖꯈꯤ ꯑꯃꯁꯨꯡ ꯃꯍꯥꯛ ꯌꯥꯝꯅ ꯍꯔꯥꯎꯖꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯇꯧꯔꯤꯕ ꯃꯑꯣꯡ ꯑꯗꯨꯗ ꯑꯗꯤꯗꯤ ꯃꯊꯃꯣꯏ ꯑꯗꯨ ꯄꯦꯠꯄꯅꯤꯅ ꯊꯣꯠꯄꯅꯤꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤꯅ ꯊꯃꯣꯏ ꯀꯟꯖꯕ ꯇꯥꯔꯒꯁꯨ ꯃꯍꯥꯛꯇꯤ ꯊꯃꯣꯏ ꯊꯣꯠꯂꯤ ꯍꯥꯏꯕꯁꯤꯃꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯑꯩꯈꯣꯏꯗ ꯎꯕ ꯐꯪꯍꯜꯂꯤ ꯃꯗꯨꯒꯤꯗꯤ ꯖꯥꯟꯕꯤꯅ ꯁꯨꯝ ꯉꯥꯏꯗꯨꯅ ꯂꯩꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯑꯗꯤꯁꯨ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯗꯨꯅ ꯃꯍꯥꯛ ꯊꯣꯛꯂꯛꯏ ꯑꯃꯁꯨꯡ ꯃꯥꯅ ꯖꯥꯟꯕꯤꯗ ꯍꯥꯏꯔꯛꯏ ꯁꯨꯃꯥꯏꯅ ꯇꯧꯔꯣ
ꯑꯩ ꯅꯪ ꯅꯌꯨꯝꯗ ꯊꯤꯟꯕꯤꯔꯝꯃꯒꯦ ꯑꯗꯨꯒ ꯅꯪꯒꯤ ꯀꯥꯔ ꯑꯗꯨ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃ ꯂꯥꯛꯇꯨꯅ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯑꯗꯨꯗꯒꯤ ꯂꯧꯍꯜꯂꯨꯔꯣ ꯃꯗꯨ ꯖꯥꯟꯕꯤꯅ ꯍꯥꯏꯔꯦ ꯑꯩ ꯃꯐꯝ ꯑꯁꯤꯗ ꯅꯪꯒ ꯃꯇꯝ ꯈꯔ ꯂꯩꯃꯤꯟꯅꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕꯅꯤ ꯑꯗꯨꯒ ꯁꯍꯔ ꯑꯁꯤꯗ ꯑꯅꯧꯕ ꯔꯦꯁꯇꯨꯔꯦꯟꯠ ꯑꯃ ꯍꯥꯡꯉꯦ ꯃꯐꯝ ꯑꯗꯨꯒꯤ ꯁꯨꯁꯤ ꯑꯗꯨ ꯌꯥꯝꯅ ꯍꯥꯎꯋꯦ ꯍꯥꯏ ꯃꯐꯝ ꯑꯗꯨ ꯆꯠꯂꯨꯁꯤꯔꯥ ꯃꯗꯨ ꯑꯗꯤꯅ ꯍꯣꯏ ꯑꯩ ꯅꯪꯒꯤ ꯁꯨꯁꯤ ꯑꯗꯨ ꯆꯥꯅꯤꯡꯗꯦ ꯍꯥꯎꯇꯦ ꯃꯗꯨꯗ ꯁꯣꯝ ꯅꯥꯀꯟꯗ ꯀꯦꯁꯟꯅꯔꯗꯨꯅ ꯖꯥꯟꯕꯤꯅ ꯍꯥꯏꯔꯦ ꯑꯗꯨ ꯑꯩꯗꯤ ꯆꯥꯛ ꯌꯥꯝꯅ ꯂꯥꯝꯃꯦ ꯀꯃꯥꯏꯅ ꯇꯧꯁꯤ ꯍꯥꯏꯕ ꯃꯗꯨꯒꯤꯗꯤ ꯑꯗꯤꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯁ꯭ꯇ꯭ꯔꯤꯠ ꯐꯨꯗ ꯑꯃꯒꯤ ꯃꯅꯥꯛꯇ ꯂꯥꯛꯑꯝꯃꯤ ꯑꯃꯁꯨꯡ ꯃꯐꯝ ꯑꯗꯨꯗ ꯆꯧ ꯍꯧꯔꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯃꯐꯝ ꯑꯗꯨꯗ ꯆꯧ ꯍꯧꯕ ꯃꯇꯝ ꯑꯗꯨꯗ ꯚꯦꯖꯀꯤ ꯆꯧ ꯑꯗꯨ ꯇꯣꯉꯥꯟꯅ ꯍꯧ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯆꯧ ꯍꯧꯔꯤꯕ ꯅꯨꯄꯥ ꯑꯗꯨꯅ ꯈꯪꯉꯦ ꯀꯩꯗꯧꯔꯒꯦ ꯇꯥꯃꯣ ꯃꯃꯥꯡꯗꯒꯤ ꯑꯗꯨꯝ ꯍꯧꯗꯨꯅ ꯂꯥꯛꯂꯕꯁꯤꯕꯣ ꯅꯨꯄꯥ ꯑꯗꯨꯒꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯖꯥꯟꯕꯤꯗꯤ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ ꯃꯔꯝꯗꯤ ꯃꯍꯥꯛꯅ ꯅꯨꯡꯁꯤꯖꯔꯤꯕ ꯑꯗꯤ ꯑꯁꯤꯅ ꯃꯍꯥꯛꯅ ꯚꯦꯒꯟ ꯑꯣꯏ ꯍꯥꯏꯕꯒꯤ ꯃꯇꯝ ꯑꯗꯨꯗꯒꯤ ꯃꯐꯝ ꯑꯁꯤꯗ ꯃꯍꯥꯛꯅ ꯁꯥ ꯉꯥ ꯆꯥꯗꯕꯤꯗ ꯚꯦꯖ ꯉꯥꯛꯇ ꯆꯥꯔꯝꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯍꯥꯛ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯁꯨ ꯁꯥꯎꯗꯨꯅ ꯆꯠꯈꯤꯕꯅꯤ ꯅꯨꯄꯤ ꯂꯥꯛꯄ ꯃꯇꯝꯗ ꯅꯨꯄꯤꯗ ꯑꯣꯟꯁꯤꯟꯈ꯭ꯔꯦ ꯍꯥꯏꯕꯒꯤ ꯑꯗꯨꯕꯨ ꯅꯨꯄꯤ ꯑꯗꯨꯅ ꯑꯃꯨꯛ ꯁꯨꯝꯗꯨꯅ ꯑꯃꯨꯛ ꯁꯥꯏꯗꯠꯄꯤꯔꯝꯒꯗ꯭ꯔꯥ ꯄꯥꯈꯠꯂꯗꯨꯅ ꯃꯃꯥꯟꯅꯕ ꯑꯅꯤꯗꯨꯁꯨ ꯑꯃꯁꯨꯡ ꯃꯈꯣꯏ ꯄꯨꯂꯞ ꯃꯐꯝ ꯑꯗꯨꯗ ꯐꯝꯃꯤꯟꯅꯗꯨꯅ ꯅꯨꯗꯜꯁꯤꯡ ꯆꯥꯗꯨꯅ ꯂꯩꯈꯤ ꯅꯨꯗꯜꯁꯤꯡ ꯑꯗꯨ ꯆꯥꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯃꯣꯔꯣꯛ ꯌꯥꯝꯅ ꯁꯥꯏ ꯍꯥꯏꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯖꯥꯟꯕꯤ ꯍꯧꯒꯠꯂꯛꯏ ꯑꯃꯁꯨꯡ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯕꯥꯔ ꯀꯣꯗ ꯑꯗꯨ ꯁ꯭ꯀꯦꯟ ꯇꯧꯗꯨꯅ ꯄꯩꯁꯥꯗꯨ ꯄꯦꯃꯦꯟꯠ ꯇꯧꯒꯦ ꯇꯧꯔꯝꯃꯤ ꯃꯗꯨꯒꯤꯗ ꯑꯗꯤꯁꯨ ꯕꯕꯜ ꯍꯧꯒꯠꯂꯛꯇꯨꯅ ꯃꯍꯥꯛꯅ ꯄꯩꯁꯥꯗꯨ ꯄꯤꯔꯝꯃꯤ ꯄꯩꯁꯥꯗꯨ ꯄꯤꯕ ꯃꯇꯝ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯒꯤ ꯍꯣꯇꯦꯜ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯅ ꯑꯗꯤ ꯚꯥꯏ ꯅꯪꯒꯤ ꯒꯔꯜꯐ꯭ꯔꯦꯟ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯃꯐꯝ ꯑꯁꯤꯗꯏꯍꯥꯟ ꯍꯥꯟꯅ ꯄꯨꯔꯛꯄ ꯃꯇꯝ ꯑꯁꯤꯗ ꯃꯇꯧ ꯀꯔꯝꯅ ꯑꯩꯈꯣꯏꯕꯨ ꯄꯩꯁꯥ ꯂꯧꯗꯣꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯑꯗꯤꯅ ꯍꯣꯏ ꯑꯩ ꯂꯦꯝꯅ ꯃꯤꯉꯣꯟꯗꯒꯤ ꯀꯔꯤꯝꯇ ꯂꯧꯗꯦ ꯀꯔꯤꯝꯇ ꯆꯥꯗꯦ ꯇꯟꯖꯥꯗꯨꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯁꯣꯝ ꯅꯥꯀꯟꯗ ꯃꯃꯥꯟꯅꯕ ꯑꯉꯥꯎꯕꯗꯨꯁꯨ ꯃꯍꯥꯛꯅ ꯃꯃꯥꯡꯊꯛꯀꯤ ꯃꯇꯝꯗ ꯄꯤꯈꯤꯕ ꯖꯥꯟꯕꯤꯅ ꯄꯤꯔꯛꯈꯤꯕ ꯐꯤꯔꯣꯜꯁꯤꯡ ꯑꯗꯨ ꯍꯥꯏꯕꯗꯤ ꯑꯇꯥꯡ ꯑꯇꯥꯡꯕ ꯐꯤꯔꯣꯜꯁꯤꯡ ꯑꯗꯨ ꯁꯦꯠꯇꯨꯅ ꯂꯥꯛꯄꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯖꯥꯟꯕꯤꯗꯤ ꯌꯥꯝꯅ ꯉꯛꯈꯤ ꯃꯔꯝꯗꯤ ꯐꯤꯔꯣꯜꯁꯤꯡ ꯑꯗꯨ ꯌꯥꯝꯅ ꯇꯥꯡꯕ ꯐꯤꯔꯣꯜ ꯑꯣꯏꯕꯅꯤꯅ ꯃꯐꯝ ꯑꯗꯨꯗ ꯃꯤ ꯑꯃꯅ ꯍꯦꯛꯇꯅ ꯄꯥꯛ ꯄꯥꯛ ꯁꯦꯠꯅꯒꯗꯕ ꯐꯤꯔꯣꯜ ꯅꯠꯇꯕꯅꯤꯅ ꯍꯦꯛ ꯃꯍꯥꯛꯅ ꯌꯦꯡꯕ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯄꯤꯈꯤꯕ ꯐꯤꯔꯣꯜ ꯑꯗꯨꯅꯤ ꯍꯥꯏꯕꯁꯤ ꯃꯍꯥꯛ ꯈꯪꯕ ꯉꯝꯈꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯅ ꯄꯤꯈꯤꯕ ꯐꯤꯔꯣꯜꯁꯤꯡ ꯑꯗꯨ ꯃꯃꯥꯟꯅꯕ ꯑꯉꯥꯎꯕꯗꯨꯗ ꯄꯤꯔꯝꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯖꯥꯟꯕꯤꯗꯤ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯑꯗꯨꯒ ꯁꯣꯝ ꯅꯥꯀꯟꯗ ꯑꯗꯤꯅ ꯈꯜꯂꯤꯕꯁꯤꯅ ꯃꯁꯤ ꯅꯨꯄꯥ ꯑꯁꯤꯁꯨ ꯂꯥꯛꯂꯤꯕꯅꯤꯅ ꯇꯟꯖꯥ ꯑꯣꯟꯊꯣꯛ ꯆꯥꯗꯅ ꯂꯥꯛꯈ꯭ꯔꯦꯗ ꯍꯥꯏꯗꯨꯅ ꯈꯟꯖꯔꯝꯃꯤ ꯑꯗꯤꯅ ꯃꯉꯣꯟꯗ ꯈꯪꯁꯤꯟꯅꯗꯕ ꯁꯥꯔꯗꯨꯅ ꯀꯩꯗꯧꯔꯦ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯑꯗꯨꯕꯨ ꯁꯣꯝ ꯅꯥꯀꯟꯗ ꯖꯥꯟꯕꯤꯁꯨ ꯁꯥꯎꯅꯤꯡꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯈꯣꯡꯅ ꯑꯩ ꯆꯠꯂꯝꯃꯒꯦ ꯍꯥꯏꯗꯨꯅ ꯊꯣꯛꯂꯛꯈꯤ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯑꯁꯤ ꯆꯠꯈ꯭ꯔꯤꯁꯦ ꯑꯃꯨꯛ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯨꯗꯣꯏꯅꯤ ꯌꯦꯡꯉꯨ ꯑꯗꯤꯅ ꯑꯩ ꯍꯥꯜꯂꯝꯃꯒꯦ ꯍꯥꯏꯗꯨꯅ ꯊꯣꯛꯂꯛꯄꯒꯤ ꯃꯇꯧ ꯑꯗꯨꯗ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯅ ꯍꯥꯏꯅꯍꯧꯔꯤꯕꯁꯤ ꯑꯩꯅ ꯉꯁꯥꯏꯅ ꯍꯥꯏꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯁꯣꯝ ꯅꯥꯀꯟꯗ ꯑꯗꯤꯁꯨ ꯃꯍꯥꯛꯀꯤ ꯒꯥꯔꯤꯗꯨ ꯏꯟꯊꯣꯛꯇꯨꯅ ꯊꯣꯛꯂꯛꯈꯤ ꯏꯕꯨꯡꯉꯣ ꯅꯪꯁꯨ ꯇꯟꯖꯥ ꯃꯦꯟꯖꯥ ꯈꯪꯗꯦꯍꯦ ꯂꯥꯛꯂꯤꯕꯅꯦꯅ ꯍꯥꯏꯗꯨꯅ ꯃꯃꯥꯟꯅꯕ ꯑꯉꯥꯎꯕꯗꯨꯅ ꯍꯥꯏꯔꯝꯗꯨꯅ ꯃꯍꯥꯛꯁꯨ ꯃꯐꯝ ꯑꯗꯨꯗ ꯊꯣꯛꯂꯛꯈꯤ ꯃꯗꯒꯤꯗꯤ ꯃꯐꯝ ꯑꯗꯨꯗ ꯆꯧ ꯍꯧꯔꯤꯕ ꯅꯨꯄꯥ ꯑꯗꯨꯅ ꯃꯈꯥ ꯇꯥꯕꯗꯤ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯇꯥꯃꯣ ꯍꯥꯏꯗꯨꯅ ꯍꯪꯕ ꯃꯇꯝ ꯑꯗꯨꯗ ꯃꯃꯥꯟꯅꯕ ꯑꯁꯤꯝꯅ ꯍꯥꯏꯔꯛꯏ ꯁꯤꯗꯒꯤꯗꯤꯅꯦ ꯑꯃꯣꯠꯄ ꯉꯥꯛꯇꯅꯤ ꯊꯣꯛꯂꯛꯇꯣꯔꯤꯕꯁꯤ ꯌꯦꯡꯉꯨ ꯅꯨꯡꯁꯤꯅꯕꯁꯤꯗꯤꯅꯦ ꯆ꯭ꯋꯤꯡꯒꯝꯒ ꯆꯞ ꯃꯥꯟꯅꯕꯅꯤ ꯕꯕꯜ ꯒꯝ ꯍꯥꯏꯕꯗꯣ ꯍꯧꯔꯛꯄꯗꯗꯤ ꯁꯥꯏꯕ ꯃꯇꯝꯗ ꯌꯥꯝꯅ ꯊꯨꯝꯗ꯭ꯔꯣ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯑꯣꯊꯣꯛꯄ ꯃꯇꯝ ꯑꯗꯨꯗ ꯈꯪꯒꯥꯎꯗ ꯑꯃꯨꯛ ꯅꯞꯀꯅꯤ ꯁꯦꯟꯗꯟꯗ ꯑꯃꯨꯛ ꯅꯞꯀꯅꯤ ꯀꯣꯏꯅꯝ ꯅꯞꯇꯣꯔꯤꯕꯅꯤ ꯂꯧꯊꯣꯛꯅꯕ ꯍꯣꯠꯅꯕꯗ ꯑꯋꯥꯕ ꯑꯃ ꯑꯣꯏꯗꯣꯔꯤꯕꯅꯤꯅꯦ ꯃꯔꯝ ꯑꯗꯨꯅ ꯑꯩꯅ ꯅꯈꯣꯏꯗ ꯍꯥꯏꯔꯤꯕꯁꯦ ꯃꯨꯟꯅ ꯈꯪꯖꯤꯜꯂꯨ ꯅꯨꯄꯤꯒꯤ ꯃꯇꯥꯡꯗꯗꯤꯅꯦ ꯀꯩꯗꯧꯅꯨꯡꯗꯁꯨ ꯈꯜꯂꯨꯅꯨꯀꯣ ꯗꯁꯥ ꯇꯥꯖꯖꯅꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯖꯥꯟꯕꯤꯅ ꯑꯗꯤꯒꯤ ꯃꯌꯨꯝꯗ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯍꯣꯇꯦꯜ ꯑꯗꯨꯗ ꯆꯥꯔꯛꯈꯤꯕꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯑꯣꯊꯣꯛꯇꯨꯅ ꯂꯩꯔꯝꯃꯤ ꯃꯇꯧ ꯑꯗꯨꯗ ꯁꯣꯝ ꯅꯥꯀꯟꯗ ꯑꯗꯤꯗꯤ ꯌꯥꯝꯅ ꯍꯩꯅꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯑꯗꯨꯕꯨ ꯖꯥꯟꯕꯤꯗꯤ ꯃꯍꯥꯛꯄꯨ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯂꯛꯅꯖꯔꯤꯕꯅꯤ ꯃꯗꯨꯒꯤ ꯃꯈꯣꯏꯅꯤ ꯀꯥ ꯑꯗꯨꯗ ꯂꯥꯛꯇꯨꯅ ꯐꯝꯃꯤꯟꯅꯗꯨꯅ ꯂꯩꯔꯝꯃꯤ ꯃꯗꯒꯤ ꯖꯥꯟꯕꯤꯅ ꯃꯉꯣꯟꯗ ꯍꯥꯏꯔꯛꯏ ꯉꯁꯥꯏꯒꯤ ꯑꯉꯥꯎꯕꯗꯨꯒꯤ ꯗ꯭ꯔꯦꯁ ꯑꯗꯨ ꯌꯥꯝꯅ ꯐꯖꯩ ꯋꯥꯐꯝ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯑꯗꯤꯅ ꯍꯥꯏꯔꯛꯏ ꯑꯗꯨꯒꯨꯝꯕ ꯗ꯭ꯔꯦꯁ ꯑꯗꯨꯗꯤ ꯑꯉꯥꯎꯕ ꯈꯛꯇꯅ ꯁꯦꯠꯀꯗꯕꯅꯤꯗ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯖꯥꯟꯕꯤꯅ ꯀꯩꯅꯣ ꯅꯪ ꯉꯁꯤꯗꯤ ꯋꯥ ꯉꯥꯡꯕ ꯃꯇꯝꯗ ꯌꯥꯝꯅ ꯍꯩꯔꯦꯗ ꯖꯥꯠ ꯖꯥꯠꯀꯤ ꯄꯟꯁ ꯂꯥꯏꯟ ꯉꯥꯛꯇꯅꯤ ꯑꯩꯉꯣꯟꯗ ꯉꯥꯡꯉꯤꯁꯤ ꯅꯪ ꯄꯦꯜꯂꯕ ꯅꯠꯇ꯭ꯔꯣ ꯑꯗꯨꯒ ꯅꯪꯒꯤ ꯏꯒꯣꯗꯨꯕꯨ ꯁꯦꯇꯤꯁꯐꯥꯏ ꯇꯧꯖꯔꯕ ꯅꯠꯇ꯭ꯔꯣ ꯃꯗ ꯑꯗꯤꯅ ꯍꯧꯖꯤꯛ ꯐꯥꯎꯕꯗꯤ ꯑꯣꯏꯗ꯭ꯔꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯖꯥꯟꯕꯤꯗꯤ ꯀꯔꯤꯒꯨꯝꯕ ꯑꯃ ꯈꯟꯖꯔꯝꯃꯤ ꯃꯗꯒꯤꯗ ꯑꯗꯤꯅ ꯍꯥꯏꯔꯛꯏ ꯅꯪ ꯒꯥꯔꯤ ꯊꯧꯗꯨꯅ ꯆꯠꯄ ꯉꯝꯖꯒꯗ꯭ꯔꯥ ꯅꯪꯅ ꯍꯥꯏꯅꯤꯡꯉꯤꯁꯤꯕꯨ ꯑꯩꯕꯨ ꯆꯠꯂꯣ ꯍꯥꯏꯔꯤꯕꯅꯣ ꯑꯩꯅ ꯍꯥꯏꯕꯗꯤ ꯅꯪ ꯒꯥꯔꯤ ꯊꯧꯕ ꯉꯝꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯉꯝꯃꯣꯏꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯃꯗꯨꯗ ꯖꯥꯟꯕꯤꯅ ꯑꯩꯕꯨ ꯃꯐꯝ ꯑꯁꯤꯗ ꯑꯍꯤꯡ ꯂꯦꯛꯈ꯭ꯔꯣ ꯀꯥꯟꯅ ꯍꯥꯏꯅꯤꯡꯗꯕ꯭ꯔꯥ ꯍꯣꯏ ꯅꯨꯃꯤꯗꯥꯡ ꯑꯁꯤꯗ ꯑꯩ ꯊꯕꯛ ꯌꯥꯝꯅ ꯂꯩ ꯃꯔꯝ ꯑꯗꯨꯅ ꯑꯩ ꯅꯪ ꯆꯠꯂꯣ ꯍꯥꯏꯔꯤꯁꯤ ꯃꯗꯨꯒꯤ ꯖꯥꯟꯕꯤꯁꯨ ꯑꯗꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ ꯑꯃꯁꯨꯡ ꯃꯍꯥꯛꯅ ꯍꯥꯏꯔꯤꯕꯁꯤ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯇꯥꯔꯒꯗꯤ ꯅꯪ ꯊꯕꯛ ꯁꯨꯕ ꯉꯝꯃꯣꯏ ꯍꯥꯏꯔꯤꯕ꯭ꯔꯥ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯑꯗꯤꯗ ꯃꯈꯣꯏ ꯌꯥꯝꯅ ꯍꯧꯒꯅꯤ ꯑꯗꯨꯅ ꯅꯪ ꯇꯨꯝꯕ ꯌꯥꯔꯣꯏꯅ ꯇꯧꯕꯒꯤ ꯋꯥꯅꯤ ꯃꯇꯧ ꯑꯁꯨꯝꯅ ꯖꯥꯟꯕꯤꯁꯨ ꯑꯗꯤꯒꯤ ꯇꯝꯄꯥꯛꯇ ꯐꯝꯖꯜꯂꯛꯏ ꯃꯗꯨꯒꯤ ꯖꯥꯟꯕꯤꯅ ꯃꯈꯥ ꯇꯥꯔꯛꯏ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯅꯪꯒꯤ ꯊꯕꯛ ꯑꯗꯨ ꯇꯣꯛꯊꯣꯛꯑꯣ ꯌꯥꯔꯦ ꯑꯗꯨꯒ ꯑꯩꯒ ꯂꯣꯏꯅꯔꯗꯨꯅ ꯑꯗꯨꯃꯛ ꯇꯨꯝꯂꯁꯤ ꯃꯗꯨꯒꯤ ꯃꯍꯥꯛꯅ ꯑꯗꯤꯕꯨ ꯊꯦꯝꯖꯔꯗꯨꯅ ꯀꯣꯟꯖꯔꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯩꯅ ꯄꯥꯝꯖꯕꯗꯤ ꯒꯣꯋꯥꯗ ꯆꯥꯎꯒꯦꯔꯥ ꯄꯤꯛꯀꯦꯔꯥ ꯑꯩꯈꯣꯏꯅꯤꯒꯤ ꯌꯨꯝ ꯑꯃ ꯂꯩꯕ ꯄꯥꯝꯃꯤ ꯃꯐꯝ ꯑꯗꯨꯗ ꯀꯅꯥꯝꯇ ꯂꯩꯇꯕꯁꯤꯅꯤ ꯑꯩꯅ ꯄꯥꯝꯂꯤꯕꯁꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯑꯗꯤ ꯅꯣꯛꯂꯛꯈꯤ ꯄꯨꯟꯁꯤ ꯆꯨꯞꯄ ꯑꯩꯅ ꯑꯄꯤꯛꯄ ꯌꯨꯝ ꯑꯃꯗ ꯑꯗꯨꯃꯛ ꯍꯤꯡꯗꯨꯅ ꯂꯥꯛꯈꯤꯕꯅꯤ ꯑꯗꯨꯕꯨ
ꯑꯩ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯃꯔꯨꯞꯁꯤꯡ ꯑꯩꯒꯤ ꯏꯃꯥ ꯏꯄꯥ ꯂꯣꯏꯅ ꯄꯥꯝꯃꯤ ꯑꯗꯨꯒ ꯖꯥꯟꯕꯤ ꯅꯪꯒꯤ ꯄꯨꯟꯁꯤꯗꯨꯗꯤ ꯌꯥꯝꯅ ꯂꯥꯏꯕ ꯄꯨꯟꯁꯤ ꯃꯍꯤꯡ ꯑꯃ ꯑꯣꯏꯔꯝꯒꯅꯤ ꯑꯗꯨꯕꯨ ꯑꯩꯒꯨꯝꯅ ꯍꯤꯡꯕꯁꯤꯗꯤ ꯑꯔꯨꯕ ꯊꯕꯛ ꯑꯃ ꯑꯣꯏ ꯑꯩ ꯅꯥꯛꯇ ꯂꯩꯗꯨꯅ ꯑꯩꯒ ꯍꯤꯡꯃꯤꯟꯅꯕ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯂꯨꯕ ꯊꯕꯛ ꯑꯃꯗꯤ ꯑꯣꯏꯔꯤꯕꯅꯤ ꯑꯗꯨꯒ ꯃꯁꯤꯕꯨ ꯅꯪꯕꯨ ꯇꯧꯕ ꯉꯝꯖꯒꯗ꯭ꯔꯅꯦ ꯑꯩꯈꯣꯏ ꯏꯃꯨꯡꯗ ꯂꯩꯔꯤꯕ ꯐꯤꯕꯝ ꯃꯇꯧ ꯑꯁꯤꯒ ꯅꯪꯒꯤ ꯏꯃꯨꯡꯗ ꯂꯩꯔꯤꯕ ꯃꯑꯣꯡ ꯃꯇꯧ ꯑꯗꯨꯒ ꯌꯥꯝꯅ ꯈꯦꯠꯅꯩ ꯐꯔꯦ ꯃꯐꯝ ꯑꯁꯤꯗ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯌꯦꯡꯉꯨ ꯑꯗꯨꯒ ꯍꯤꯡꯕ ꯉꯝꯒꯗ꯭ꯔꯥ ꯉꯝꯃꯣꯏꯗ꯭ꯔꯥ ꯑꯩꯒ ꯂꯣꯏꯅꯅ ꯂꯩꯃꯤꯟꯅꯕ ꯉꯝꯒꯅꯤ ꯉꯝꯃꯣꯏ ꯍꯥꯏꯕꯗꯨ ꯅꯁꯥꯅ ꯈꯪꯖꯔꯅꯤ ꯑꯗꯣ ꯐꯔꯦ ꯍꯧꯒꯠꯂꯨ ꯌꯥꯔꯦ ꯐꯥꯏꯒꯟꯒꯁꯨ ꯅꯥꯔꯦ ꯊꯕꯛꯁꯨ ꯇꯧꯒꯗꯕ ꯃꯌꯥꯝ ꯂꯩ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯖꯥꯟꯕꯤꯁꯨ ꯀꯔꯤꯝꯇ ꯍꯥꯏꯔꯝꯗꯅ ꯑꯗꯨꯃꯛ ꯍꯧꯒꯠꯄ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯔꯝꯗꯤ ꯃꯍꯥꯛꯅꯗꯤ ꯑꯥꯗꯤꯕꯨ ꯊꯦꯝꯖꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯈꯟꯖꯔꯨꯕꯅꯤ ꯑꯗꯨꯕꯨ ꯑꯥꯗꯤꯗꯤ ꯃꯉꯣꯟꯗ ꯍꯧꯖꯤꯛ ꯐꯥꯎꯕ ꯋꯥꯔꯧꯗꯨꯅ ꯁꯥꯎꯗꯨꯅ ꯂꯩꯔꯤ ꯃꯗꯨꯒꯤ ꯅꯣꯡꯉꯥꯜꯂꯛꯄ ꯃꯇꯝꯗ ꯇꯔꯨꯅꯤꯒ ꯎꯅꯕ ꯂꯥꯛꯏ ꯃꯗꯨꯗ ꯖꯥꯟꯕꯤꯁꯨ ꯃꯐꯝ ꯑꯗꯨꯗ ꯇꯔꯨꯅꯤꯒ ꯀꯣꯐꯤ ꯊꯛꯃꯤꯟꯅꯗꯨꯅ ꯂꯩꯔꯝꯃꯤ ꯇꯔꯨꯅꯤꯅ ꯖꯥꯟꯕꯤꯗ ꯍꯥꯏꯔꯛꯂꯤꯕꯁꯤ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯃꯍꯥꯛꯄꯨ ꯑꯁꯨꯛ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯑꯁꯨꯛ ꯌꯥꯝꯅ ꯄꯥꯝꯕ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯅꯕꯥꯅꯤ ꯂꯨꯍꯣꯡꯒꯗꯧꯔꯛꯀꯦ ꯑꯥꯗꯤꯒꯤꯁꯨ ꯃꯍꯥꯛꯀꯤ ꯃꯔꯝ ꯑꯃꯗꯤ ꯂꯩꯔꯝꯒꯅꯤ ꯑꯗꯣ ꯌꯥꯅꯕ ꯍꯥꯏꯇꯥꯔꯦꯗꯅ ꯇꯔꯨꯅꯤꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯖꯥꯟꯕꯤꯁꯨ ꯋꯥꯈꯜ ꯍꯥꯏꯐꯦꯠ ꯈꯟꯗꯨꯅ ꯂꯩ ꯃꯗꯨꯗ ꯇꯔꯨꯅꯤꯅ ꯃꯉꯣꯟꯗ ꯍꯥꯏꯔꯛꯏ ꯖꯥꯅꯨ ꯍꯟꯗꯛꯀꯤ ꯃꯇꯥꯡ ꯑꯁꯤꯗꯗꯤ ꯑꯩꯈꯣꯏꯅꯤꯒꯤ ꯃꯔꯛꯇ ꯀꯅꯥꯒꯨꯝꯕ ꯅꯨꯄꯥ ꯑꯃꯠꯇꯅ ꯑꯩꯈꯣꯏꯅꯤꯒꯤ ꯃꯔꯛꯇ ꯆꯪꯉꯛꯇꯕ ꯑꯣꯏꯁꯅꯨ ꯑꯗꯨꯒ ꯆꯪꯁꯨ ꯆꯪꯍꯜꯂꯣꯏ ꯑꯩꯈꯣꯏꯅꯤꯒꯤ ꯃꯔꯤꯁꯤ ꯇꯠꯅꯕ ꯌꯥꯗꯦꯀꯣ ꯅꯣꯡꯉꯥꯜꯂꯛꯄ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯖꯥꯟꯕꯤꯁꯨ ꯃꯍꯥꯛꯀꯤ ꯀꯥꯔ ꯑꯗꯨ ꯊꯧꯗꯨꯅ ꯑꯥꯗꯤꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯝꯃꯤ ꯑꯥꯗꯤꯒꯤ ꯃꯌꯨꯝꯗ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯑꯥꯗꯤꯒꯤ ꯃꯄꯥꯅ ꯌꯦꯟꯒꯤ ꯄꯣꯟꯁꯤꯡ ꯑꯗꯨ ꯐꯖꯅ ꯒꯥꯔꯤꯗ ꯍꯥꯞꯆꯤꯟꯗꯨꯅ ꯂꯩꯔꯤꯉꯩ ꯇꯟꯖꯥꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯖꯥꯟꯕꯤ ꯆꯪꯉꯛꯄꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯍꯥꯛꯅ ꯖꯥꯟꯕꯤꯗ ꯍꯥꯏꯔꯛꯂꯤꯕꯁꯤ ꯁꯣꯔꯤ ꯃꯦꯗꯥꯝ ꯍꯟꯗꯛꯀꯤ ꯃꯇꯥꯡ ꯑꯁꯤꯗꯗꯤ ꯌꯥꯔꯔꯣꯏ ꯌꯨꯝ ꯑꯁꯤ ꯑꯩꯈꯣꯏꯅ ꯆꯍꯤ ꯑꯃꯅꯤꯗꯤ ꯔꯦꯟꯇ ꯊꯝꯈ꯭ꯔꯕꯅꯤ ꯑꯗꯨꯒ ꯌꯨꯝ ꯑꯁꯤꯁꯨ ꯌꯣꯜꯂꯣꯏ ꯃꯍꯥꯛꯅ ꯍꯥꯏꯖꯔꯤꯕꯁꯤ ꯁꯣꯝ ꯅꯥꯀꯟꯗ ꯖꯥꯟꯕꯤꯅ ꯃꯈꯣꯏꯒꯤ ꯌꯨꯝ ꯑꯁꯤ ꯂꯩꯕ ꯂꯥꯛꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯈꯟꯖꯔꯤꯕꯅꯤ ꯃꯔꯝꯗꯤ ꯖꯥꯟꯕꯤ ꯑꯁꯤ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯕ ꯃꯤꯁꯛꯅꯤ ꯍꯥꯏꯕꯁꯤ ꯃꯍꯥꯛꯅ ꯎꯕ ꯃꯇꯝꯗ ꯈꯪꯕꯗꯒꯤ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯍꯥꯏꯔꯤꯕꯅꯤ ꯃꯗꯨꯒꯤ ꯖꯥꯟꯕꯤꯁꯨ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯃꯄꯥ ꯑꯗꯨꯗ ꯑꯥꯗꯤ ꯂꯩꯍꯧꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯍꯥꯏ ꯅꯪꯕꯨ ꯑꯥꯗꯤꯒꯤ ꯃꯃꯥꯟꯅꯕꯤꯔꯅꯦ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯖꯥꯟꯕꯤꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯈꯨꯝꯃꯤ ꯃꯗꯨꯒꯤ ꯃꯄꯥ ꯑꯗꯨꯁꯨ ꯃꯃꯥꯏꯗꯣ ꯊꯛ ꯆꯥꯎꯅ ꯂꯩꯊꯣꯛꯏ ꯑꯗꯨꯒ ꯃꯃꯥꯗ ꯍꯣꯏ ꯅꯆꯥꯅꯨꯄꯥꯒꯤ ꯃꯃꯥꯟꯅꯕꯤ ꯑꯃ ꯂꯥꯛꯂꯤꯁꯦ ꯃꯥꯒꯤꯗꯃꯛꯇ ꯆꯥ ꯑꯍꯥꯎꯕ ꯑꯝꯇ ꯁꯦꯝꯃꯨꯁꯦ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯖꯥꯟꯕꯤꯁꯨ ꯌꯥꯝꯅ ꯍꯔꯥꯎꯖꯈꯤ ꯑꯗꯣ ꯃꯦꯗꯥꯝ ꯅꯪꯒꯤ ꯑꯥꯗꯤ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨꯗꯤ ꯑꯌꯨꯛ ꯉꯟꯇꯥꯗꯗꯤ ꯍꯧꯒꯠꯇꯕꯅꯤ ꯑꯗꯣ ꯀꯃꯥꯏꯅ ꯇꯧꯁꯦ ꯍꯥꯏꯒꯦ ꯇꯟꯖꯥꯗꯨꯗ ꯃꯃꯥꯗꯨꯁꯨ ꯂꯥꯛꯏ ꯃꯣꯏ ꯃꯄꯥ ꯅꯪꯕꯨ ꯀꯩꯅꯣꯃꯤ ꯉꯥꯡꯂꯤꯗꯨꯕꯣ ꯇꯟꯖꯥꯗꯨꯗ ꯑꯥꯗꯤꯁꯨ ꯃꯆꯤꯟ ꯃꯈꯥ ꯇꯦꯡꯊꯣꯛꯇꯨꯅ ꯊꯣꯛꯂꯛꯄꯒꯤ ꯇꯟꯖꯥꯗꯨꯗ ꯃꯍꯥꯛꯁꯨ ꯖꯥꯟꯕꯤꯕꯨ ꯃꯐꯝ ꯑꯗꯨꯗ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯃꯍꯥꯛꯅ ꯎꯕ ꯃꯇꯝꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯈꯤ ꯑꯥꯗꯤꯕꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯍꯥꯛꯅ ꯍꯥꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯑꯥꯗꯤꯅ ꯅꯪꯅ ꯃꯐꯝ ꯑꯁꯤꯗ ꯀꯩꯗꯧꯕ ꯂꯥꯛꯂꯤꯕ ꯅꯪꯅ ꯂꯥꯛꯑꯣꯅ ꯂꯥꯛꯏꯅꯤ ꯀꯩꯅꯣ ꯃꯐꯝ ꯑꯁꯤ ꯃꯍꯥꯛꯅ ꯃꯃꯥꯡ ꯊꯛꯈꯤꯕ ꯃꯇꯝꯗ ꯂꯥꯏꯔꯕꯒꯤ ꯏꯃꯨꯡꯗ ꯂꯩꯕ ꯃꯇꯝꯗ ꯀꯝꯗꯧꯏ ꯍꯥꯏꯕꯗꯨ ꯅꯪ ꯂꯩꯔꯀꯥꯟꯗ ꯈꯪꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤꯕꯗꯨꯒꯤ ꯃꯇꯨꯡꯏꯟꯅ ꯃꯐꯝ ꯑꯗꯨꯗ ꯖꯥꯟꯕꯤ ꯂꯥꯛꯈꯤꯕꯅꯤ ꯃꯗꯨꯒꯤ ꯃꯃꯥ ꯃꯄꯥꯗ ꯃꯍꯥꯛꯁꯨ ꯏꯀꯥꯏꯔꯗꯨꯅ ꯖꯥꯟꯕꯤ ꯑꯁꯤ ꯑꯩꯒꯤ ꯃꯔꯨꯞꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯃꯁꯨꯡ ꯃꯊꯛꯂꯣꯝꯗ ꯀꯥꯈꯠꯂꯛꯎ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯇꯧꯔꯤꯕ ꯃꯑꯣꯡ ꯃꯇꯧ ꯑꯗꯨꯗ ꯁꯣꯝ ꯅꯥꯀꯟꯗ ꯃꯃꯥ ꯃꯄꯥꯗꯨꯗꯤ ꯌꯥꯝꯅ ꯉꯛꯆꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯔꯝꯗꯤ ꯑꯥꯗꯤꯅ ꯃꯐꯝ ꯑꯗꯨꯗ ꯅꯨꯄꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯀꯅꯤ ꯍꯥꯏꯕꯁꯤ ꯃꯃꯥ ꯃꯄꯥꯅꯁꯨ ꯊꯥꯖꯈꯤꯕ ꯅꯠꯇꯦ ꯑꯗꯨꯒ ꯑꯥꯗꯤ ꯃꯁꯥꯃꯛꯁꯨ ꯊꯥꯖꯕ ꯅꯠꯇꯦ ꯃꯗꯨꯒꯤ ꯃꯃꯥꯗꯨꯅ ꯃꯄꯥꯗ ꯍꯥꯏꯔꯛꯏ ꯅꯆꯥꯅꯨꯄꯥꯁꯦ ꯄꯩꯁꯥ ꯈꯔ ꯄꯥꯏꯈꯠꯂꯛꯄꯗꯒꯤ ꯌꯨꯝ ꯑꯁꯤꯗ ꯅꯨꯄꯤꯒ ꯄꯨꯗꯨꯅ ꯂꯥꯛꯏꯅꯦ ꯅꯪꯒꯤ ꯅꯆꯥꯅꯨꯄꯥꯁꯤꯕꯨ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯃꯗꯨꯅ ꯃꯄꯥꯗꯨꯅ ꯍꯥꯏꯔꯛꯏ ꯑꯣ ꯅꯆꯥꯅꯨꯄꯥ ꯑꯁꯤꯅ ꯀꯔꯤꯒꯨꯝꯕ ꯐꯠꯇꯕ ꯊꯕꯛ ꯇꯧꯔꯒꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯍꯥꯏꯕ ꯑꯗꯨꯒ ꯑꯐꯕ ꯊꯕꯛ ꯇꯧꯔꯒꯅ ꯅꯪꯒꯤ ꯅꯆꯥꯅꯨꯄꯥ ꯍꯥꯏꯕꯒꯤ ꯃꯑꯣꯡꯅꯤꯅꯦ ꯌꯨꯝꯗ ꯅꯨꯄꯤ ꯄꯨꯗꯨꯅ ꯂꯥꯛꯑꯦ ꯍꯥꯏꯕꯒꯤ ꯅꯪꯅ ꯑꯁꯨꯝꯅ ꯍꯥꯏꯔꯤꯕꯅꯤꯅꯦ ꯅꯠꯇ꯭ꯔꯥ ꯑꯗꯨꯒ ꯃꯃꯥꯡꯊꯛꯀꯤ ꯃꯇꯝꯗ ꯅꯪꯅꯁꯨ ꯅꯈꯣꯏꯒꯤ ꯌꯨꯝ ꯑꯗꯨꯗ ꯑꯩꯕꯨ ꯑꯁꯨꯝꯅ ꯄꯨꯈꯠꯈꯤꯕ ꯃꯇꯝ ꯑꯗꯨꯗꯤ ꯅꯪ ꯀꯥꯎꯔꯕ꯭ꯔꯥ ꯌꯥꯔꯦ ꯆꯠꯂꯒ ꯌꯦꯡꯉꯨꯆꯣ ꯍꯥꯏꯗꯨꯅ ꯃꯄꯥꯗꯨꯅ ꯃꯃꯥꯗꯨꯗ ꯍꯥꯏꯔꯝꯃꯤ ꯃꯗꯨꯒꯤꯗꯤ ꯁꯣꯝ ꯅꯥꯀꯟꯗ ꯖꯥꯟꯕꯤꯁꯨ ꯑꯥꯗꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏ ꯀꯩꯅꯣ ꯅꯪꯅ ꯃꯐꯝ ꯑꯁꯤꯗ ꯇꯁꯦꯡꯅ ꯂꯥꯛꯏꯁꯤꯅ ꯀꯃꯥꯏꯅ ꯇꯧꯔꯤꯕ ꯑꯩꯅꯗꯤ ꯅꯪꯉꯣꯟꯗ ꯆꯝꯅ ꯍꯥꯏꯈꯤꯕꯅꯤ ꯑꯗꯨꯒ ꯅꯪꯅ ꯃꯐꯝ ꯑꯁꯤꯗ ꯇꯁꯦꯡꯅ ꯂꯥꯛꯏꯕꯅ ꯀꯔꯤꯒꯤ ꯃꯗꯨ ꯖꯥꯟꯕꯤꯅ ꯍꯥꯏꯔꯛꯏ ꯑꯩꯒꯤ ꯏꯊꯧ ꯑꯝꯇ ꯂꯩꯇ꯭ꯔꯦ ꯊꯕꯛ ꯇꯧꯅꯤꯡꯉꯥꯏꯁꯨ ꯂꯩꯇ꯭ꯔꯦ ꯃꯔꯝ ꯑꯗꯨꯅ ꯅꯪꯅ ꯉꯥꯛꯄꯤꯗ꯭ꯔꯤꯐꯥꯎ ꯑꯩꯗꯤ ꯃꯐꯝ ꯑꯁꯤꯗ ꯅꯪꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯑꯗꯨꯃꯛ ꯂꯩꯔꯗꯕꯅꯤ ꯕꯕ ꯆꯪꯁꯤꯟꯗꯨꯅ ꯃꯍꯥꯛꯅ ꯑꯥꯗꯤꯒꯤ ꯃꯈꯥꯖꯥꯏꯗ ꯀꯤꯁ ꯇꯧꯕꯤꯔꯝꯃꯤ ꯃꯗꯨꯒꯤ ꯑꯥꯗꯤꯅ ꯍꯥꯏꯔꯛꯏ ꯍꯣꯏ ꯁ꯭ꯋꯥꯏꯗ ꯂꯤꯂꯥ ꯐꯂꯥꯒ ꯇꯧꯕꯤꯔꯅꯨꯀꯣ ꯇꯟꯖꯥꯗꯨꯅ ꯃꯃꯥꯗꯨꯁꯨ ꯂꯥꯛꯏ ꯃꯗꯨꯒꯤ ꯃꯃꯥ ꯆꯪꯉꯛꯄꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯑꯥꯗꯤ ꯄꯥꯈꯠꯈꯤ ꯃꯗꯨꯒꯤ ꯃꯃꯥꯅ ꯍꯥꯏꯔꯛꯏ ꯀꯅꯥꯅꯣ ꯁꯤ ꯅꯨꯄꯤꯁꯤꯕꯣ ꯑꯩꯒꯤ ꯋꯥꯈꯜꯂꯣꯟꯗꯗꯤ ꯃꯍꯥꯛ ꯑꯁꯤ ꯅꯪꯒꯤ ꯁꯨꯞꯅꯇꯒꯤ ꯐ꯭ꯔꯦꯟꯗꯤ ꯑꯣꯏꯔꯝꯗꯧ ꯃꯥꯟꯗꯦ ꯃꯗꯨꯒꯤ ꯖꯥꯟꯕꯤꯅ ꯍꯥꯏꯔꯛꯏ ꯑꯟꯇꯤ ꯑꯩꯁꯨ ꯃꯍꯥꯛ ꯑꯁꯤ ꯑꯩꯒꯤ ꯃꯔꯨꯞꯅꯤ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯏꯁꯥꯅ ꯏꯁꯥꯕꯨ ꯃꯤꯅꯝꯗꯨꯅ ꯂꯥꯛꯈꯤꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯅꯠꯇ꯭ꯔꯦ ꯑꯩ ꯑꯥꯗꯤꯕꯨ ꯅꯨꯡꯁꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯃꯃꯥꯗꯨꯅ ꯃꯌꯥ ꯀꯥꯊꯣꯛꯇꯨꯅ ꯀꯔꯤꯕ ꯖꯥꯟꯕꯤꯁꯨ ꯀꯔꯤꯝꯇ ꯏꯀꯥꯏ ꯈꯪꯗꯕꯤꯗ ꯍꯥꯏꯔꯛꯏ ꯅꯪꯒꯤ ꯅꯆꯥꯅꯨꯄꯥꯁꯤꯅ ꯑꯩꯒꯤ ꯊꯋꯥꯏ ꯑꯣꯏꯔꯤ ꯃꯗꯨꯒꯤ ꯃꯃꯥꯗꯨꯅ ꯃꯆꯥꯅꯨꯄꯥꯗ ꯍꯥꯏꯔꯛꯏ ꯀꯔꯤꯕ ꯅꯪꯉꯣꯟꯗ ꯅꯨꯡꯁꯤꯌꯦꯕ ꯑꯗꯨꯒ ꯃꯍꯥꯛ ꯑꯁꯤꯕꯨ ꯃꯐꯝ ꯑꯁꯤꯗ ꯂꯩꯇꯣꯔꯤꯕ꯭ꯔꯣ ꯑꯩ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯒꯦ ꯍꯥꯏꯗꯨꯅ ꯑꯥꯗꯤꯒꯤ ꯃꯃꯥꯗ ꯃꯍꯥꯛꯅ ꯍꯥꯏꯔꯛꯏ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯃꯃꯥꯗꯨꯅ ꯀꯩꯅꯣ ꯑꯥꯗꯤ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯅ ꯉꯥꯡꯂꯤꯁꯦ ꯐꯔꯦ ꯅꯈꯣꯏ ꯑꯅꯤꯅ ꯑꯗꯨꯝꯅ ꯂꯦꯞꯄ ꯇꯥꯔꯒꯗꯤ ꯃꯍꯥꯛꯀꯤ ꯆꯥꯛꯁꯨ ꯍꯥꯞꯆꯜꯂꯒꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯏꯃꯨꯡꯗ ꯆꯪꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ
Masana Padri Sonakana Janbida Nanga to Bocadino Hydra Jeremy. Mamma do so Ganyam Tavan P. have the way Bazani. Corrigano Imala had with the Hydra Mamata Maduda. No Masiana Papa Mali. I don't some hype in the Hydunare. Amazon. Nangi Cas will loo number and Hadunahangi. Mali de Sonakana Mapa and Machana Padabo Docandala Panganami. Masana Padana head to Candala Pomata Madura, Mapa Sangsele. Hoi, Kaino to say. No longer would be do none of Pamadra Padre Pudu like Raba. Mother was all Padunare. Parapunati the Baba, Imanabani, young Quidaway Matum Tinavani. Other party no Matangi Jabamatam the Karibuka Guinea. Mother Mabadunare. Hi, Yum the Legini have to give no white away one at in. Nangi ka the Legini have to need a problem motive say. No coini Punale Navado, Tension Karakavi Wanida. Other than the P2D, Pashanu Sapai by Inakara Masama Sumale. Mag Inakara Mapado, Inakala Putaka, I comprehend control. I will people Mamata Kitra Havanida. Yam the part of the way morning, support only a hack of dine. Wapamata Matana Padra. Ay, some Pagita Wida, now one a Kanago Mamma could have Tarapamatam neighbor to Milikado. Naikaiga Vanine. Mapadra Nali Saliba washing a door, Masana Patuso, Kumpam Lapunk Hangde, Maramadana, Mana Mapadare. Babalepo Yaragadroge, Mapam Situkani, Tabak Supam the workplace ne. Imunum Sanagado worried the Mapam Sanabanoite. Madame Padre. I want other Nanga Pasha Hydana, I get out to Chile to a Havdina, Mafam was a workplace Negana, Yare. Adonambo global warming in Matanga Yamna, Poto Pikivadine, Began, White Digana, Havdina Kamdorova. Number who power Napichin Bijari Rene, some of the cinema that when overfunded was a Zanbi Suma gave a pimaru singer to Pek Toxilami. Mamma Mapagan so Machana Pina Pek to Yinjaduna Leremy. Matri Mamma Tunare. Zanbia did come to Guinea. No idea. Although I don't want to canon the high. I should come in Mapunusia say, though Nangi Mingjan Bagi town to Susum Hentor to Rekamatowa. Although Ming Hansen celebrated Paritro, Wapamut Davatam Damachana Peduna. Ima, Adisana I give fast priority with the Ribini. Mato Sundodana, Janbiso, Adigi Mayim the Laglame, Amazon Adika to Leshalame. Adika the labor of Pimaru Singado, Janvina Chaimele Hydrolotion Matamatuda, Janbi the Mahar Hieroglyphase. Oi. I can't sing a say, so mine and Luna none of a day. I know Mapama with the Pima, Mapama with the Pima Tamil say, I get Pamani, so mine Tamo. Wapama do Sonak and a Janvi Wukana on with them with the Mahana. Janvi the Haribani, I be Mapama do the Janvi that can be them with the Haribani. Janvi so hanvalate, Pare, none of the Kaiba Pam Taragade, say, Sakaraka say Hydrum House or Mapimaru Singado, Mapama Mati Mapama the Venisaka Tamnami. I didn't want to Yumato the mark, Saudi Song Nibani. Kauri Padre meaning Nibani, Adabo Mark, Tobjabangam the day. Janbina, Adigi Mapamo Mado Yana Kanachilami. No Alapamatam the day, Makoyi breakfast ado. Janvina Semlami, Amazon Mamma Papa Piriba breakfast say, Amuta Sajiba breakfast Altani have the Inakara Kumba missing the Java, breakfasting Antony, Sonaka Mama Padre, Chapola Ponkangamde. Pashano Chapaja missing the Nongalapomatamda. Sagla Samaga WT Machiram Gasanavani Edabo Nongalapomatamda. Mahana Makodi Piriba City. Sandwich the Yerum the Gi, Zeus the Gipirami. Jalvin the same lipa, breakfasting at the Sonakana, Adi saw heavy day. Martin Vapama drinking the Moxas K. Mati de Mamadna, Adina Angang Negi, photo singer to Yangalami. Adiki photo singer to Urba Matamda, Somnakanda, Janvi the Yamushi Hadnere, Adu Adi the song Matamaduda, Masiki photo singer seeing a head no mark photo capsulami. Album do hang upon Matamaduda, Mapamaduda, Mokoy Mamadri, Yakipa, painting Gamarum. Yaudun le mai mong du urba matamda anti nang bulai bahina brane yam na fazai hadun herake hek nongal po matamda mayumda canvas amal herai amasung rang sang laba turi dagi machu dagi kyamrum leidun porami madi de mama du sang tan hare kaliguru na simyam sibo leidun lagli pasibo madra janvi na herakli base prithvi the artist kyamrum darka wari bane anti na su yu katroge madra mama du hare kalai dinu dai bema Matam Masida Aite, like Pagi Taminga Sangre, the Imumano Yohanavada. Other Fare, none of Masibu Levira Padi, Thagatchari. Tanjadra Adisu Sangi, Adina Zaltuna, Mahatori, Monsing adu Yanjadun Leremi. Yumlon Karuna missing a Dunaso, Adigi in a piece in Masakpate, Nangin a monopiece in Masakpate Haduna, Mamma the Tagalam Dunasaki. Madigi Mamadra like Putato Pamatunda, Mabada, Arti the people Matamadra, Madugin the Pimasada like his son of Passe, the Saint Sina Pamla Malida. Madruma Padun Harry. Oh, how's in a Munangin a Sanapa whatever. Other Pari, Mount and Mahomas Larry Faudi, Yumasida, Sayan Pudunatilla Anuko, Mount Madukumasadi. Madigi Matangin made a dutana.
아디기 레코딩 동미나바 마마나비마 아디기 미음달라미 마도우디 우르바마탐다 솜나칸다 잔비디 얌나 칼락카만바 파우케 마마드라 이베몽 세부 레코딩 따브르네 오 이마 하이두나 마마나비드노 코미 마디기 마코이니 까두르 장범마다 마드라 잔비나 장케 더보 탄자드라 암탕하고 앞코시 타방니 더드르베세 그당 프라이빗 스페이스 파미 마파는 아이 와드나 마케 통으드런선케 솜나칸들이 잔비디 프란 프로폭착과 하비도라미 통로우드기 잔비나 마코이니 더리바도 영제라미 마디기디 마나 프리키 구다마도 항토라두나 펜드라이브도 로혹도나 야란드나 탐바기 모응도 마망탁기 마탐다 잔비나 하르키 바생도 닝싱라미 암송 마마나비두나 펜드라이브도 이응르바 마탐다 난기 펜드라이브 코시시디 야르 포스 사이니 하이두나 하르키 잔비나 더리바 모응상도 통로우드기 아두마 기응도 레베기 모응도다 통로우도 아디얼 룬실리 잔비 소파리테 마바나 nga이제바타라미 마르만드라 마파마두다 야므나 칼락 미호바가 로이나 아디bunga 자드나 레케 मकोइन कादुरे हे तोलबो मतमदुरा जानवीने बबा चंगचलक्तुना आदिद किस्तावरमे मतोदुरा समलकन ममाना बिदुनदि माना खंबंदुना आगी मांग तौरिबनि हाइदुना खंजरमे फरे फरे कासी हांगौरबनि चंगो चंगो नखोइनि हारमदुना मासु ज्ञान ताब सादुना मफमदुरे थोखे मतोसुमना जानवीना आदिबो का मनुंग पुसलमे असम तोदुना नुपीना नुपा सावब थेमबसे यामना लाई हाइबदुनि नोंगालबो मतंदा मखोइ ममादुना बेस प्लाव हौबगि मोंगदु उरुबो मतंदा करी हौरिनो हादुना हंग चंगई क्लाउड चादुनि येलुबो मतंदा यामना हावे अमसों अंति नंगदी क्लाउड किचन म हांगदबनि हादुना रे कइनो दुबो हादुना रे मदिरादिना रे इमा असिगिनि पीसना ngali bo wase yam luna khanjaluno आनदगी नंगना ख्वांग सुखर नादुना लेरिबनि वफम से हरमदना आदि मफम दरि थोलखे सोमना कंदना जानवीद मंगोना खाने ngoi अमसों मखोइगी ममादुना इबेम नंग चादौ चौ मा ngang सिताउनो हादुना ममादुसु जानवीगा यानरमी मदिगि जानवीना ममादुगिदमक्ता क्लाउड किचन अमा तौनबगिदमक्ता मफम अदुबो यामना नाना सेंदोलमी अमसों अके मोगी पोट के अमरम डेकोरेट तौना लेरमी तंजादुर आदि लै हाय हाय कइनो मफम से तौरिसे अदुगा अदुगी चौकीदो अखोइ इपुगी चौकीनिको करिगुंबा खोटपला को यावतारगदि याम नुंगाइरोय मद्र ममादुना नंग खलिसे कइनो इबुंगो तुमिना लेउ यारे मीना ngang सेमतो ग्यान ताको सोमना खंदना जानवीना तौरु तौरु थबक खुदिमक सेंगसे आदिना अदम कक्पगी मोंगसिदा सोमना खंद जानवीसु वखल यामना नुंगाइतबा हाइबदो ओइके तसेंना हाइब तारगदि आदिना मंगोदा लमन खुमलेबनि तौनु तौनु हाइमदना सोमना खंदे आदि जखिब तारगसो ममाग मपागदो मफम बदुर फमदना यामना नुंगाइना लेमबई मोंगदो उरुबा मतमदा सोमना खंद आदिसु नुंगाइजरमी अमसों जानवीबु खोदौ सवालनबा मतमदरा महाके थमोयदसो पेंजबा हाइबदो ओइके मदिगि मचानुपादना टीवी अपाफम लेरे अदुगो मफम सिरा आईपीएल यंगसि हाइदन हाइप मतमदरा मपानेरे पैसा तानबा हौदंगाइरे पैसा मांगन बहौरिने नंसु नखोइना बुदुगा चमाने कदवे पैसा मे मांगलिबनोबा मचानुपादना रे फरेने करिगुम नंगना पामदबा तारगना टीवी से इकादा पुसलसु पुसंख्रगे यारे थागदबा चिने नुंगाइबम थाव मदिगिदि मपा मचा मखोइनि फमिनदुना यु थमिनदुना लेरमे मदिगि सोमना कंदा बुस अमसुंग असिपसु मफमदुरा लाक्तुना मखोइ फैमिली दुगा टीवी अपापुदुरा टीवी येमिनदुना लेरमे मलि मपानरे नंगदि युसे कम गने थकपा हौरिबा अइना चही 13 गे सुरकपा दाइदगी हौपा माली आइ नखोइ नमादा मसि वाफम से खंगलुनुको करिगुंबा नंगना सिगी वा से मंगोना खंगक बतारगदि कांतारागी लावप खुलावदो अदुमानि लावत्रुबिसे मपाग मचागा पेक हम पारमे मपाद पेक थजलबा मतुंग धरे आयादि ममांगै मतमदगी नंगोना करिगुंबा वाफम अमतंग हाइजगे हाइदुना खंदुरा लाखिबनि नंगु आइना उरुबा मतमदा आइसे चौथोकचबा हाइबदो ओइ हौजिति आइसु किद्रेदा अदुगा असिगी नुपी मचा असना नंगबुसो यामना नुसिबा नत्रो मपाना वफम पुनमक असि खामबै मतवदु उरुबा मतमदा मचानुपादु यामना ngakhe मदिगि मपाना रे आइसु खंगि कतरोगे नुमित अदुरा नंगना अंडरवेयर मसेलगा लापु नुमित अदुदा सिगी नुपी मचा असना कनम तोबय होंगनिने नंगना अदुमना अदुगि फिबम मदुरा लाखिबदो मदु मचानुपादु रे बाबा अदुगि वानतेदा मपाना रे हाय करिगुबा अदुगि नुमित अदुदा तोरिबा थौदो अदो कनागुबा नुपाना तोंबोय तरगदि आइबा तुमिना लेरंगदो मापो सोरोक असिदा चिंगचिंगदुना पुदु चकदबनि अदुबु नंग नुपी अमन तौंगनि हाबसे खंगदे आइ तुमिना लेबि वानी फरे आइ नंगि नापानी नंगोदा कयमता हंगरोय अदुगा नंग असिना आइगि चानिना आइगोंदा करिमता हरानु यारे अदुगा मेन टू मेन नंगोदा वाम हागे अखोइगी थमोइसिना अखोइबु नोरोकोमना तहनबा हाबिदो ओइबनि नंगना चेक्सिन लेगदबनि आइना यु थे हाबिगि मसि हाबिगो वारते नपादि यु थक्तागा सुंगाउदबनि मदुदगि सिन अमदा अखोइना उबा फंलिबासे नोंगालपम मतमदुदा जानवीना आदिगिदमक्ता मटन बिरयानी हौरदुना आदिता पिरमी मतौदु उरुबा मतमदा सोमना कंदा आदिदि यामंगै मरमदि
Janvi Sanga have a Sunga Yadavani Aduka Karikidamukta Mana, Mutton Birani Hauribno Hadno Kanjarami. Mutton Birani say in a Nangatamata Hobuni Hadnare, Amsung. Mutton Birani the Hobomatan the Mana, Adibu Pizza the Ribini Kanjaraduna, Tamoy Shane Haujerami Amsung. Mount Sasan a cockpissing at the Pire of Matanda, Yamna Hinadan Mitaki Mapita Raga, Mana Adigidamata, Mutton Biryani to Haujerami. Mount Haujeriba, Mutton Biryani say, Adina Yana Pound Sajagani Kaladra Mahana. Sasan pipe power, Hainata Basing and the Tadokta Mana, Sonato Kibani. Madi the Briani the Hobolo removing the Man Hara Rauna. Adi the Pizagani had in a proper Matamata, Adin Hari. I, none Hoba Biryani say Channing de Aduga. I Nasari Biryani the Sonataki Aquaman Hoba Biryani Hatani. Mana Quadi top cook or even. Mango de Hena Hauna Hobang and Mami Emtaliti. No one can hobby on a horribano. Aduga top of Mina Hobata did dustbin at after money. Nangwala kanana du pabioge. Nandi bigan ni gan haidane aduga nangidi mana masing napi singbi amna chaning badane adu dum chaw yadro. Kadobai da mutano banang matan ka pari tubo. Wafam matu haidra mahak mafam matu tolok ka matam maduda. Janwina. Aina tawri bato. Nangi da mutani. Nangwu nusi bai da mutta adum na hori bani. Aina hono jariba singa du nang kaimta khang da bai mawng ni ne. Wafam matu tar bu matam na somla kanda. Mama adri thong marum dagi. Tumina ying jiduna lerami. Tanja adru mapadu lai. Ai mawnu pina hoba biryani du milu ina chana khrabro. Aduga Agi Saruna Kadai. Madini Mama than Mapa to Putin Chile, Makoni am Kanakandari, Telangano. Kananing a Kanazas Nukatroge, Adu Aicha Glamek Kaja Heribno. Madida Dinare. Nana Sunatori Vase, Ivan of Shibi Dinati. Sangsar to the Nangas in a world famous Lavarni and Taning Bitori Venatro. Mother Janvina, Wawa, Haine. I know Masitori Vasinangi the Mata, no one who she wait about the Tori Venatro. Adu Nasi Power, Sanga assembling a sea couldn't know the Kibinati. Nana hybrid matung in any mapum later, but not a dukan, Suyam again to Repisicano. Madira Dina, Yam Karina of Feta Dunari. O Maramadunani, Mapum Masila Duna exist over say one had no one Hakivdo. Pumno moxing as he wore Nanga Mutalwin exist over. Aduga, Pumno moxing as he Nanga Pamutu Matuna, Nana Luna controlled the Pongam Jagadrava. Nana Kali does the 200 Aribrava, Mapum to Tarabumatan the Mapum the Degi, Janvi saw them tole. Madrid Mahana Briani to Portuna, Pare. Alu targari masi hundokre aduko noi mana thomudo in sajaro ko hadunare wafam taru matam da somna kanda adiso nuksi jaru badi kauriba adubo ma ki igo oduna janvi busunga pi badi ngamdaba maramadra ma upailiti ma nuksi badi kaubanina pirodo haduna mana biryani de loge to matamada janvi ni yaramde madi de ma so biryani to portuna table thami madigi janvi ni makhatare numidang adu da khoini marakta leinaba punna maksing asi Loina Mangan Kivanatra, Aduka Tanja Karigumba Ilam, the Batargati, Nakoi the Kistaki Wahena Torongani, Kanana Kani, Agi, Marupadu Nang, the Mitaduda, Aina Tanzana Lam, the Targati, Kaributorongani, Madig the Makoi so, Sound Patiki watch a Jaja Nambahori, Madig the Aldinari, the Mitaduda Karigumba Nanglam, the Batargati, Nangi friend of Aina Nangika, the Pusalaga Sangum Taridana. Nangi Sungum reaction as the Ugani Kangam Bataragati I saw, the Mitaduda Aduna Putong Godavani. Tanzado Mapal so, Nakwani Kanaka Kanaro with a Tarka with the Habamatagum. To me, I'm the ham the Vita, Fris Malata, itching of Hutuna, upon the itching poor chunky. Some Kandadi, Janabi is Hauna, Adi the Kani Yangi. Amazon Tuguche ham to the Mount Mapamadri Toki. Adisu, Karinone and a Nal Ripesivo had the Masamat and the Kanjat away. Madi the Mamadra, Tolotonari. Even when I won't all bro. Anga Sina Suyam the one and Angita to Honda to the Tongeri Basibo. Kitang Tangumatam Nang City Shirvidina. Nang Subaibo Napaga Chamani. Madiri Mapal Tole. Oi, no Masin Kanaragane, Ayaholakano. Asam told Namapal day, the bullet of Pami Amazon. Karino Nisibo Hadna Hantutuni Yanami. Ai, City Briani Nine. Until we ying in a Hadna Mahaso Hantutuna Kota de Java Hawi. Ai, Panadum Hawini, Naman Ho, Gachamani, Mahausi, Aduga, Morosik Kitang Disai. Ate Dilvini Yare. Madidi Adiso Mapal Chariva, Briani do Tap launching Chalakachai, Amazon, Maki Mabuninda, Puninu Shiba Porki, Briani do Chachana, Mamita Mapira, Chili, Madida Dinari, Morosari say, Aina Asava Zapa Bambidam to Mahans Halibani, Madame Madunari, if one on a warm my dog. Young Napimacha say, Mayum the Taki of Matanda, no kid on the Tagadabni, Asum the Tabli no idea. Chalo, Lal Herso. Madigi Somlakan the Janvi this Howdra Mayum the Halaklame, Amazon, Somlakan the Adiso, Kadu Changlu Pamatan the day, Janvi Lem the Badagi, Mayum Damna, Janvi Malakalame. Masu Janvigi Mayum the Lai, Janvigi Mayum the Tong Haturapamata Madida,
ꯃꯃꯥꯡ ꯊꯛꯀꯤ ꯃꯇꯝꯗ ꯃꯍꯥꯛꯄꯨ ꯄꯥꯔꯇꯤꯗꯨꯗ ꯏꯀꯥꯏꯕ ꯄꯤꯈꯤꯕꯒꯤ ꯃꯑꯣꯡ ꯑꯗꯨꯒꯤ ꯗ꯭ꯔꯤꯁ꯭ꯌ ꯑꯗꯨ ꯃꯍꯥꯛꯀꯤ ꯃꯤꯠꯃꯥꯡꯗ ꯁꯪꯁꯪꯅ ꯎꯕ ꯍꯧꯔꯛꯈꯤ ꯁ꯭ꯇꯦꯌꯔꯁꯤꯡ ꯀꯥꯈꯠꯂꯛꯄ ꯃꯇꯝ ꯑꯗꯨꯗꯁꯨ ꯃꯃꯥꯡ ꯊꯛꯀꯤ ꯃꯇꯧ ꯑꯗꯨ ꯑꯗꯨꯃꯛ ꯅꯤꯡꯁꯤꯡꯗꯨꯅ ꯂꯩꯈꯤ ꯑꯥꯗꯤꯁꯨ ꯖꯥꯟꯕꯤꯒꯤ ꯀꯥꯗ ꯆꯪꯉꯛꯏ ꯖꯥꯟꯕꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯂꯩꯔꯝꯃꯤ ꯑꯥꯗꯤ ꯆꯪꯉꯛꯄꯒꯤ ꯃꯇꯧ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯍꯥꯛꯁꯨ ꯄꯩꯔꯗꯨꯅ ꯃꯃꯥꯏꯗ ꯑꯣꯟꯊꯣꯛꯇꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨꯒꯤꯗꯤ ꯑꯥꯗꯤꯁꯨ ꯖꯥꯟꯕꯤꯒꯤ ꯃꯅꯥꯛꯇ ꯆꯪꯉꯛꯏ ꯑꯥꯗꯤꯅ ꯖꯥꯟꯍꯨ ꯍꯥꯏꯗꯨꯅ ꯀꯧꯏ ꯃꯗꯨꯗ ꯖꯥꯟꯕꯤꯅ ꯁꯥꯎꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯀꯩꯗꯧꯕ ꯂꯥꯛꯂꯤꯕꯅꯣ ꯑꯃꯨꯛ ꯍꯦꯟꯅ ꯑꯆꯥꯛꯄ ꯃꯩꯗ ꯘꯤ ꯍꯥꯞꯀꯦ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕ꯭ꯔꯥ ꯑꯩꯅ ꯈꯤꯇꯪ ꯒ꯭ꯌꯥꯟ ꯇꯥꯒꯗꯕ ꯋꯥꯗ ꯉꯥꯡꯕꯤꯌꯨꯒꯗꯧꯔꯒꯦ ꯑꯗꯨꯒ ꯅꯪꯒꯤ ꯕꯤꯔꯌꯥꯅꯤꯗꯨ ꯌꯥꯝꯅ ꯍꯥꯎꯏ ꯃꯗꯨ ꯖꯥꯟꯕꯤꯅ ꯀꯔꯝꯕ ꯕꯤꯔꯌꯥꯅꯤꯅꯣ ꯅꯣꯏ ꯃꯥꯅ ꯊꯣꯡꯕꯗ꯭ꯔꯣ ꯃꯗ ꯑꯥꯗꯤꯅ ꯑꯩꯈꯣꯏ ꯃꯥꯒꯤ ꯃꯍꯥꯎꯒ ꯃꯥꯟꯅꯩꯗ ꯖꯥꯅꯨ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯖꯥꯟꯕꯤꯁꯨ ꯍꯔꯥꯎꯔꯝꯃꯤ ꯑꯩ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯟꯅ ꯁꯨꯃꯥꯏꯅ ꯇꯧꯔꯔꯣꯏ ꯖꯥꯅꯨ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯖꯥꯅꯨꯅ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯩꯉꯣꯟꯗ ꯂꯥꯜꯂꯦ ꯍꯥꯏꯖꯔꯤꯕꯗꯤ ꯅꯪꯅ ꯑꯩꯉꯣꯟda ꯂꯥꯜꯂꯦ ꯍꯥꯏꯕꯒꯤ ꯀꯔꯤ ꯗꯔꯀꯥꯔ ꯑꯣꯏꯒꯦ ꯑꯩꯁꯤꯕꯨ ꯅꯪꯒꯤ ꯀꯅꯥꯅꯣ ꯅꯪ ꯑꯩꯕꯨ ꯅꯨꯡꯁꯤꯕ꯭ꯔꯥꯗꯤ ꯑꯗꯨꯒ ꯃꯁꯤꯒꯤ ꯃꯔꯤ ꯑꯁꯤ ꯐꯖꯅ ꯆꯠꯊꯕꯁꯦ ꯄꯥꯝꯕ꯭ꯔꯥ ꯍꯥꯏꯕꯗꯤ ꯅꯨꯡꯁꯤꯅꯕꯁꯦ ꯄꯥꯝꯕ꯭ꯔꯥ ꯑꯗꯨꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯈꯨꯝꯃꯤ ꯃꯗꯨꯗ ꯖꯥꯟꯕꯤꯅ ꯍꯥꯏꯔꯛꯏ ꯍꯣꯏ ꯐꯔꯦ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯍꯣꯏ ꯍꯥꯏꯗꯨꯅ ꯈꯨꯝꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤꯁꯨ ꯇꯣꯉꯥꯟꯕ ꯁꯪꯁꯥꯔ ꯑꯃ ꯁꯦꯝꯕ ꯗꯔꯀꯥꯔ ꯑꯣꯏ ꯑꯩꯈꯣꯏꯁꯨ ꯃꯐꯝ ꯆꯥꯕ ꯖꯒꯥ ꯑꯃ ꯌꯦꯡꯕꯗꯤ ꯐꯩꯗꯅ ꯑꯗꯨꯒ ꯃꯃꯥꯊꯛꯇ ꯅꯨꯡꯉꯥꯏꯅꯈꯤꯗꯕꯁꯤꯡ ꯑꯗꯨ ꯁꯦꯝꯖꯤꯟꯕ ꯌꯥꯔꯣꯏꯗꯕ ꯀꯔꯤ ꯂꯩꯒꯦꯅꯦ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯁꯦꯝꯖꯤꯟꯁꯦ ꯍꯥꯏꯗꯨꯅ ꯈꯟꯕ ꯇꯥꯔꯒꯗꯤ ꯑꯩꯗꯤ ꯁꯦꯝꯖꯤꯟꯁꯦ ꯍꯥꯏꯕꯁꯤ ꯌꯥꯔꯦ ꯑꯗꯨꯕꯨ ꯅꯪꯗꯤ ꯀꯔꯤ ꯈꯜꯂꯤ ꯍꯣꯏ ꯐꯔꯦ ꯁꯦꯝꯖꯤꯟꯁꯦ ꯍꯥꯏꯗꯨꯅ ꯑꯥꯗꯤꯅ ꯍꯥꯏꯔꯛꯈꯤ ꯑꯃꯁꯨꯡ ꯃꯈꯣꯏꯅꯤ ꯑꯃꯨꯛ ꯍꯟꯅ ꯍꯟꯖꯤꯟꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯑꯗꯨꯕꯨ ꯑꯥꯗꯤꯒꯤ ꯋꯥꯈꯜꯂꯣꯟꯗꯗꯤ ꯃꯃꯥꯡꯊꯛꯀꯤ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨ ꯃꯍꯥꯛꯀꯤ ꯃꯤꯠꯃꯥꯡꯗ ꯑꯗꯨꯃꯛ ꯊꯣꯛꯇꯨꯅ ꯂꯩ ꯀꯥꯎꯕ ꯉꯝꯗꯦ ꯆꯤꯟꯗꯅ ꯑꯃ ꯊꯃꯣꯏꯗꯅ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯃꯗꯨꯒꯤꯗꯤ ꯖꯥꯟꯕꯤꯁꯨ ꯃꯃꯥ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ ꯃꯍꯥꯛꯅ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯃꯥ ꯃꯄꯥꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯃꯈꯣꯏꯅꯤꯅ ꯂꯤꯚꯤꯟꯗ ꯂꯩꯔꯛꯄꯒꯤ ꯔꯤꯂꯦꯁꯟꯁꯤꯞ ꯑꯁꯤ ꯀꯨꯏꯃꯟꯈ꯭ꯔꯦ ꯃꯔꯝ ꯑꯗꯨꯅ ꯂꯨꯍꯣꯡꯂꯒꯦ ꯍꯥꯏꯗꯨꯅ ꯂꯦꯞꯂꯦ ꯔꯦꯖꯤꯁꯇꯔ ꯇꯧꯔꯒꯦ ꯍꯥꯏꯗꯨꯅ ꯈꯜꯂꯦ ꯍꯥꯏꯗꯨꯅ ꯂꯩ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯃꯆꯥꯅꯨꯄꯤꯗꯨꯗꯤ ꯌꯥꯝꯅ ꯍꯔꯥꯎꯖꯈꯤ ꯄꯥꯔꯇꯤ ꯑꯃ ꯇꯧꯁꯤ ꯍꯥꯏꯗꯨꯅ ꯃꯆꯥꯅꯨꯄꯤꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯑꯍꯥꯟꯕꯗꯗꯤ ꯃꯃꯥ ꯃꯄꯥꯗꯨ ꯌꯥꯈꯤꯗꯦ ꯑꯗꯨꯕꯨ ꯃꯆꯥꯅꯨꯄꯤꯗꯨꯒꯤ ꯅꯤꯡꯉꯥꯏ ꯑꯗꯨꯗꯒꯤ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯃꯃꯥꯗꯨꯅ ꯍꯣꯏ ꯍꯥꯏꯗꯨꯅ ꯑꯌꯥꯕ ꯄꯤꯔꯛꯈꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯄꯥꯔꯇꯤ ꯇꯧꯔꯁꯤ ꯍꯥꯏꯗꯨꯅ ꯃꯆꯥꯅꯨꯄꯤꯗꯨꯅ ꯂꯦꯞꯈꯤ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯖꯥꯟꯕꯤꯅ ꯑꯥꯗꯤꯒꯤ ꯃꯃꯥ ꯃꯄꯥꯗ ꯇꯝꯕ ꯃꯇꯝ ꯑꯗꯨꯗ ꯑꯥꯗꯤꯒꯤ ꯃꯄꯥꯗꯨꯅ ꯍꯥꯏꯔꯛꯏ ꯀꯩꯅꯣ ꯍꯥꯏꯁꯤꯕꯨ ꯅꯈꯣꯏꯒꯤ ꯅꯃꯥ ꯅꯄꯥꯁꯦ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯨꯍꯣꯡꯗ꯭ꯔꯤꯕ꯭ꯔꯣ ꯁꯣꯝ ꯅꯥꯀꯟꯗ ꯑꯥꯗꯤꯒꯤ ꯃꯃꯥꯗꯨꯗꯤ ꯁꯣꯛ ꯆꯠꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯅꯈꯣꯏꯅꯤ ꯁꯣꯏꯗꯅ ꯂꯥꯛꯄꯤꯌꯨ ꯍꯥꯏꯗꯨꯅ ꯖꯥꯟꯕꯤꯅ ꯃꯃꯥ ꯃꯄꯥꯗꯨꯗ ꯍꯥꯏꯔꯝꯃꯤ ꯑꯃꯁꯨꯡ ꯑꯥꯗꯤꯁꯨ ꯂꯥꯛꯇꯣꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯃꯃꯥ ꯃꯄꯥꯗꯨꯗ ꯍꯥꯏꯈꯤ ꯃꯗꯨꯒꯤ ꯖꯥꯟꯕꯤꯅ ꯃꯃꯥ ꯃꯄꯥꯗ ꯅꯈꯣꯏꯅꯤꯒꯤ ꯂꯨꯍꯣꯡꯕꯒꯤ ꯄꯥꯔꯇꯤ ꯇꯧꯕꯒꯤ ꯁꯦꯂꯦꯕ꯭ꯔꯦꯁꯟ ꯅꯨꯃꯤꯠ ꯑꯗꯨꯗ ꯑꯥꯗꯤꯒ ꯑꯩꯒ ꯂꯨꯍꯣꯡꯂꯒꯦ ꯍꯥꯏꯕꯒꯤ ꯋꯥꯐꯝ ꯑꯁꯤ ꯂꯥꯎꯊꯣꯛꯂꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯅ ꯃꯄꯥꯗꯨꯅ ꯍꯥꯏꯔꯤꯕꯁꯤꯅ ꯀꯔꯤꯒꯤꯅꯣ ꯑꯁꯨꯛ ꯌꯥꯝꯅ ꯇꯍꯥ ꯍꯥꯏꯗꯣꯔꯤꯕꯗꯤ ꯅꯪꯒꯤ ꯊꯃꯣꯏꯗ ꯐꯥꯎꯔꯤꯕ ꯑꯗꯨꯒꯨꯝꯅ ꯑꯥꯗꯤꯒꯤ ꯊꯃꯣꯏꯗ ꯐꯥꯎꯏ ꯐꯥꯎꯗꯦ ꯍꯥꯏꯕꯁꯤ ꯅꯪ ꯅꯁꯥꯃꯛꯅꯁꯨ ꯈꯪꯕ ꯅꯠꯇ꯭ꯔꯤ ꯃꯗꯨ ꯖꯥꯟꯕꯤꯅ ꯍꯥꯏꯔꯛꯏ ꯕꯕꯥ ꯑꯩ ꯈꯪꯒꯗꯧꯔꯒꯦ ꯃꯥꯅ ꯑꯩ ꯅꯨꯡꯁꯤ ꯍꯥꯏꯕꯁꯦ ꯃꯄꯥꯗꯨꯅ ꯍꯥꯏꯔꯛꯏ ꯏꯕꯦꯝꯃ ꯅꯪꯕꯨ ꯃꯗꯨꯒꯤ ꯅꯨꯄꯥ ꯃꯆꯥꯗꯨ ꯃꯍꯥꯛꯀꯤ ꯀꯔꯤꯌꯔꯗ ꯐꯣꯀꯁ ꯇꯧꯔꯤꯕꯅꯤꯅꯦ ꯅꯪꯁꯨ ꯃꯗꯨꯒꯨꯝꯅ ꯃꯍꯥꯛꯀꯨꯝꯅ ꯅꯁꯥꯒꯤ ꯀꯔꯤꯌꯔꯗ ꯐꯣꯀꯁ ꯇꯧꯒꯗꯕꯅꯤ ꯃꯇꯝ ꯈꯔ ꯅꯈꯣꯏꯅꯤ ꯁꯨꯝ ꯀꯣꯏꯅꯗꯨꯅ ꯂꯩꯈꯣ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯃꯇꯝ ꯑꯗꯨꯗ ꯅꯈꯣꯏꯅꯤꯒꯤ ꯃꯔꯤ ꯑꯁꯤ ꯐꯖꯅ ꯆꯠꯊꯕ ꯌꯥꯔꯦ ꯍꯥꯏꯕꯗꯨ ꯈꯜꯂꯀꯥꯟꯗꯨꯗ ꯑꯣꯐꯤꯁꯤꯌꯦꯜ ꯑꯣꯏꯍꯟꯗꯨꯅ ꯂꯨꯍꯣꯡꯂꯒ ꯂꯣꯏꯔꯦ ꯀꯗꯧꯔꯒꯦ ꯑꯁꯨꯛ ꯌꯥꯝꯅ ꯇꯍꯥ ꯇꯧꯕꯁꯤꯁꯨ ꯐꯃꯟꯗꯦꯗ ꯏꯕꯦꯝꯃ ꯅꯪꯕꯣ ꯃꯗꯨ ꯃꯆꯥꯅꯨꯄꯤꯗꯨꯅ ꯍꯥꯏꯔꯛꯏ ꯕꯕꯥ ꯑꯩꯅ ꯑꯩꯒꯤ ꯐꯤꯂꯤꯡ ꯑꯁꯤ ꯐꯖꯅ ꯀ꯭ꯂꯤꯌꯥꯔ ꯑꯣꯏꯔꯦ ꯍꯥꯏꯕꯁꯤ ꯈꯪꯖꯔꯕꯅꯤꯅ ꯃꯁꯤꯗ ꯇꯍꯥ ꯇꯧꯗꯕꯒꯤ ꯋꯥ ꯅꯠꯇꯦ ꯑꯩꯅ ꯃꯥꯕꯨ ꯇꯁꯦꯡꯅ ꯅꯨꯡꯁꯤꯔꯦ ꯃꯍꯥꯛꯅꯁꯨ ꯑꯩꯕꯨ ꯇꯁꯦꯡꯅ ꯅꯨꯡꯁꯤꯔꯦ ꯍꯥꯏꯕꯁꯤ ꯈꯪꯗꯨꯅ ꯂꯩꯔꯕꯅꯤꯅ ꯑꯃꯨꯛ ꯍꯟꯅ ꯀꯣꯏꯅꯔꯗꯨꯅ ꯆꯍꯤ 4-5 ꯃꯥꯡꯍꯟꯗꯨꯅ ꯀꯔꯤꯕꯨ ꯀꯥꯟꯅꯔꯤ ꯐꯔꯦ ꯍꯥꯏꯗꯨꯅ ꯃꯃꯥꯗꯨꯅ ꯍꯥꯏꯔꯝꯃꯤ ꯁꯣꯝ ꯅꯥꯀꯟꯗꯅ ꯑꯥꯗꯤꯁꯨ ꯃꯍꯥꯛꯀꯤ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏ ꯃꯍꯥꯛꯅ ꯏꯃꯨꯡ ꯑꯗꯨꯗ ꯆꯪꯉꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯃꯥꯅ ꯃꯆꯥꯅꯨꯄꯥꯒꯤꯗꯃꯛꯇ ꯀꯣꯠ ꯑꯃ ꯄꯨꯊꯣꯛꯇꯨꯅ ꯂꯥꯛꯏ ꯑꯃꯁꯨꯡ ꯃꯍꯥꯛꯅ ꯍꯥꯏꯔꯛꯏ ꯁꯦ ꯃꯁꯤꯒꯤ ꯁꯨꯠ ꯑꯁꯤ ꯅꯪꯒꯤꯗꯃꯛꯇ ꯖꯥꯟꯕꯤꯅ ꯊꯥꯔꯛꯄꯅꯤ ꯁꯦ ꯅꯪꯒꯤꯗꯃꯛꯇ ꯗꯤꯖꯥꯏꯟ ꯇꯧꯕꯤ ꯍꯥꯏꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯂꯨꯄꯥ ꯀꯌꯥꯃꯨꯛ ꯄꯤꯔꯝꯒꯗꯒꯦ ꯃꯁꯤꯕꯣ ꯃꯗꯨꯅ ꯃꯆꯥꯅꯨꯄꯥꯗꯨꯅ $1-2 ꯄꯤꯔꯝꯒꯗ꯭ꯔꯥ ꯋꯥꯐꯝ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯃꯃꯥꯗꯨꯗꯤ ꯁꯣꯔ ꯐꯨꯟꯒꯦ ꯇꯧꯔꯝꯃꯤ ꯃꯃꯥꯡꯊꯛꯀꯤ ꯃꯇꯝꯗ ꯖꯥꯅꯨꯅ ꯃꯉꯣꯟꯗ ꯀ꯭ꯔꯦꯗꯤꯠ ꯀꯥꯔꯗ ꯄꯤꯔꯛꯈꯤꯕꯒꯤ ꯃꯇꯥꯡ ꯑꯗꯨ ꯅꯤꯡꯁꯤꯡꯂꯛꯈꯤ ꯑꯃꯁꯨꯡ ꯗ꯭ꯔꯦꯁ ꯄꯤꯔꯛꯄ ꯃꯇꯝꯗ ꯗ꯭ꯔꯦꯁ ꯑꯗꯨ ꯃꯌꯥꯝ ꯃꯃꯥꯡꯗ ꯃꯨꯟꯈꯤꯕꯒꯤ ꯃꯇꯥꯡ ꯑꯗꯨꯁꯨ ꯅꯤꯡꯁꯤꯡꯂꯛꯇꯨꯅ ꯃꯍꯥꯛ ꯃꯃꯥꯡꯊꯛꯀꯤ ꯃꯇꯝꯗ ꯑꯩꯈꯣꯏ ꯃꯥ ꯑꯃꯒꯤ ꯂꯨꯍꯣꯡꯕꯗ ꯁꯦꯠꯈꯤꯕ ꯑꯩꯒꯤ ꯁꯨꯠ ꯑꯗꯨ ꯑꯣꯏꯅ ꯄꯨꯊꯣꯔꯛꯎ ꯍꯥꯏꯗꯨꯅ ꯃꯃꯥꯗ ꯍꯥꯏꯔꯝꯃꯤ ꯃꯇꯧ ꯑꯁꯨꯝꯅ ꯖꯥꯟꯕꯤꯒꯤ ꯃꯃꯥ ꯃꯄꯥꯒꯤ ꯂꯨꯍꯣꯡꯕꯒꯤ ꯊꯧꯔꯝ ꯑꯗꯨꯗ ꯆꯠꯅꯕꯒꯤꯗꯃꯛꯇ ꯖꯥꯟꯕꯤꯅ ꯄꯤꯔꯛꯈꯤꯕ ꯀꯣꯠ ꯑꯗꯨ ꯃꯍꯥꯛ ꯂꯤꯠꯈꯤꯗꯦ ꯑꯔꯤꯕ ꯑꯃꯟꯕ ꯀꯣꯠ ꯑꯃ ꯂꯤꯠꯂꯗꯨꯅ ꯃꯃꯥꯒ ꯃꯄꯥꯒ ꯃꯈꯣꯏ ꯑꯍꯨꯝ ꯄꯨꯟꯅ ꯖꯥꯟꯕꯤꯒꯤ ꯃꯃꯥ ꯃꯄꯥꯒꯤ ꯄꯥꯔꯇꯤꯗꯨꯗ ꯌꯥꯎꯕ ꯂꯥꯛꯂꯝꯃꯤ ꯃꯍꯥꯛꯅ ꯐꯤꯔꯣꯜ ꯂꯣꯏꯁꯤꯜꯂꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯃꯥ ꯆꯪꯉꯛꯏ ꯀꯩꯅꯣ ꯅꯪꯅ ꯂꯥꯛ ꯄꯤꯕ ꯐꯤꯔꯣꯜꯁꯤꯡ ꯑꯗꯨ ꯁꯦꯠꯀꯦꯗꯤ ꯂꯩꯇ꯭ꯔꯗꯨꯅ $1,200 ꯄꯤꯕ ꯐꯤꯔꯣꯜꯁꯤꯡ ꯑꯁꯤ ꯁꯦꯠꯂꯤꯕꯁꯤꯅ ꯐꯖꯕꯗꯤ ꯑꯃꯗꯨꯅ ꯍꯦꯟꯗ꯭ꯔꯣ ꯃꯗꯥꯗꯤꯅ ꯍꯥꯏꯔꯛꯏ ꯃꯗꯨꯒꯤ ꯐꯤꯔꯣꯜꯁꯤꯡ ꯑꯗꯨꯗꯤ ꯐꯖꯕꯒꯤ ꯋꯥꯅꯤꯗ ꯏꯃꯥ ꯁꯦꯠꯄ ꯅꯨꯡꯉꯥꯏꯕꯗꯤ ꯃꯁꯤꯅ ꯍꯦꯜꯂꯦ ꯃꯗꯨꯒꯤꯗꯤ ꯑꯣꯛꯇꯣꯗ ꯃꯃꯥꯅꯕ ꯑꯅꯤꯗꯨꯒ ꯂꯣꯏꯅꯅ ꯃꯃꯥ ꯃꯄꯥꯗꯨꯁꯨ ꯄꯨꯟꯅ ꯂꯥꯛꯂꯝꯃꯤ ꯃꯗꯨꯒꯤꯗꯤ ꯃꯄꯥꯅ ꯀꯩꯅꯣꯅꯦ ꯃꯐꯝ ꯑꯁꯤꯗ ꯍꯣꯇꯦꯜꯒ ꯃꯥꯜꯂꯤ ꯑꯦꯟꯇ꯭ꯔꯤꯗ ꯄꯩꯁꯥꯒ ꯄꯤꯒꯗ꯭ꯔꯣ
ꯇꯥꯟꯖꯥꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯖꯥꯟꯕꯤ ꯆꯦꯟꯊꯣꯔꯛꯏ ꯃꯗꯨꯒꯤ ꯖꯥꯟꯕꯤꯅ ꯑꯩꯅ ꯊꯥꯔꯛꯈꯤꯕ ꯐꯤꯔꯣꯜꯁꯤꯡ ꯑꯗꯨ ꯁꯦꯠꯇꯕꯤꯗ ꯂꯥꯛꯏꯁꯤꯅ ꯀꯩꯒꯤꯅꯣ ꯃꯗꯨ ꯑꯥꯗꯤꯅ ꯀꯩꯗꯧꯔꯒꯦ ꯁꯤ ꯐꯖꯗ꯭ꯔꯕꯣ ꯑꯥꯗꯤꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯗꯨꯗ ꯖꯥꯟꯕꯤ ꯀꯔꯤꯝꯇ ꯍꯥꯏꯖꯤꯜꯂꯛꯆꯕ ꯉꯝꯖꯈꯤꯗꯦ ꯐꯖꯩ ꯀꯩꯗꯧꯔꯒꯦ ꯍꯥꯏꯗꯨꯅ ꯖꯥꯟꯕꯤꯅ ꯍꯥꯏꯔꯛꯏ ꯑꯗꯨ ꯇꯥꯔꯒꯗꯤ ꯌꯥꯔꯦ ꯆꯪꯉꯁꯤꯜꯂꯛꯑꯣ ꯍꯥꯏꯗꯨꯅ ꯃꯈꯣꯏꯅꯤ ꯆꯪꯃꯤꯟꯅꯔꯛꯏ ꯃꯈꯣꯏꯅꯤ ꯆꯪꯃꯤꯟꯅꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯖꯥꯟꯕꯤꯅ ꯃꯄꯥꯗ ꯑꯥꯗꯤꯕꯨ ꯏꯟꯇ꯭ꯔꯣꯗ꯭ꯌꯨꯁ ꯇꯧꯔꯝꯃꯤ ꯃꯃꯥ ꯃꯄꯥ ꯑꯗꯨꯁꯨ ꯃꯁꯛ ꯇꯥꯛꯂꯝꯃꯤ ꯃꯇꯧ ꯑꯁꯨꯝꯅ ꯃꯃꯥꯒ ꯃꯄꯥꯒꯗꯨ ꯂꯨꯍꯣꯡꯈꯤ ꯃꯃꯥꯒ ꯃꯄꯥꯒ ꯂꯨꯍꯣꯡꯕ ꯃꯇꯝ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯇꯔꯨꯅꯤꯁꯨ ꯂꯥꯛꯈꯤ ꯑꯃꯁꯨꯡ ꯃꯐꯝ ꯑꯗꯨꯗ ꯖꯨꯋꯦꯜꯁꯨ ꯂꯥꯛꯂꯝꯃꯤ ꯃꯈꯣꯏꯕꯨ ꯎꯔꯨꯕ ꯃꯇꯝꯗ ꯑꯥꯗꯤꯗꯤ ꯈꯣꯏꯗꯧ ꯌꯥꯝꯅ ꯁꯥꯎꯒꯠꯄ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯃꯃꯥꯒ ꯃꯄꯥꯒꯁꯨ ꯈꯨꯗꯣꯞ ꯁꯤꯟꯅꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯂꯨꯍꯣꯡꯕ ꯑꯗꯨ ꯄꯥꯡꯊꯣꯛꯂꯝꯃꯤ ꯂꯨꯍꯣꯡꯕꯒꯤ ꯊꯧꯔꯝ ꯑꯗꯨ ꯄꯥꯡꯊꯣꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯃꯃꯥꯟꯅꯕ ꯑꯃꯁꯨ ꯂꯥꯛꯂꯝꯃꯤ ꯍꯥꯏꯕꯗꯤ ꯖꯥꯅꯨꯒꯤ ꯃꯄꯥꯒꯤ ꯃꯃꯥꯟꯅꯕꯅꯤ ꯃꯥꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯆꯍꯤ 15 ꯑꯁꯤ ꯅꯈꯣꯏ ꯑꯅꯤꯕꯨ ꯂꯤꯚꯤꯟꯗ ꯂꯩꯅꯤ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯍꯥꯏꯈꯤꯗꯥꯏꯅꯦ ꯑꯗꯨꯒ ꯍꯧꯖꯤꯛꯇꯤ ꯎꯄꯥꯏ ꯂꯩꯇꯕꯅꯤꯅ ꯂꯨꯍꯣꯡꯕ ꯇꯥꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯃꯁꯨꯡ ꯀꯣꯡꯒ꯭ꯔꯦꯆꯨꯂꯦꯁꯟ ꯍꯥꯏꯗꯨꯅ ꯍꯥꯏꯈꯤ ꯖꯥꯅꯨ ꯑꯃꯁꯨꯡ ꯑꯥꯗꯤꯕꯨ ꯎꯔꯨꯕ ꯃꯇꯝꯗ ꯖꯥꯅꯨꯗ ꯃꯍꯥꯛ ꯑꯁꯤꯅ ꯅꯪꯒꯤ ꯕꯣꯏꯐ꯭ꯔꯦꯟ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯖꯥꯅꯨꯁꯨ ꯈꯨꯝꯃꯤ ꯐꯩ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯄꯥꯔꯇꯤ ꯑꯗꯨꯗꯒꯤ ꯃꯈꯣꯏ ꯑꯅꯤꯕꯨ ꯋꯤꯁ ꯇꯧꯔꯝꯗꯨꯅ ꯊꯣꯛꯂꯛꯈꯤ ꯃꯌꯥꯝ ꯄꯨꯟꯅ ꯐꯝꯃꯤꯟꯅꯗꯨꯅ ꯆꯥꯛ ꯆꯥꯃꯤꯟꯅꯕ ꯃꯇꯝ ꯑꯗꯨꯗ ꯖꯥꯅꯨꯅ ꯃꯐꯝ ꯑꯗꯨꯗ ꯒ꯭ꯂꯥꯁ ꯑꯃ ꯊꯥꯡꯒꯠꯂꯛꯇꯨꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯍꯥꯏꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯩꯈꯣꯏ ꯕꯕꯥꯒ ꯑꯩꯈꯣꯏ ꯃꯃꯥꯒꯁꯤ ꯄꯥꯔꯇꯤꯗꯤ ꯌꯥꯝꯅ ꯄꯥꯝꯗꯕꯅꯤ ꯑꯗꯨꯕꯨ ꯃꯁꯤ ꯅꯈꯣꯏꯒꯤ ꯂꯨꯍꯣꯡꯕꯒꯤ ꯔꯦꯖꯤꯁꯇ꯭ꯔꯦꯁꯟ ꯇꯧꯕ ꯑꯗꯨꯒꯤꯗꯃꯛꯇ ꯍꯔꯥꯎ ꯐꯣꯡꯗꯣꯛꯄꯗꯤ ꯅꯠꯇꯦ ꯑꯁꯨꯛ ꯀꯨꯏꯔꯕ ꯆꯍꯤ 15 ꯅꯈꯣꯏꯅꯤꯅ ꯅꯨꯡꯁꯤꯅꯅ ꯂꯥꯛꯈꯤꯕꯒꯤ ꯕꯣꯟꯗꯤꯡ ꯑꯗꯨꯕꯨ ꯁꯦꯂꯦꯕ꯭ꯔꯦꯠ ꯇꯧꯕꯒꯤ ꯋꯥꯅꯤ ꯀꯄꯜ ꯑꯃꯅ ꯈꯨꯗꯣꯡꯊꯤꯕ ꯀꯌꯥ ꯃꯔꯨꯝꯕꯨ ꯂꯥꯟꯗꯨꯅ ꯂꯥꯛꯇꯨꯅ ꯃꯈꯣꯏꯒꯤ ꯅꯨꯡꯁꯤꯅꯕ ꯄꯟꯊꯨꯡ ꯊꯨꯡꯅꯕ ꯑꯗꯨꯕꯨꯅꯤ ꯑꯩꯅ ꯁꯦꯂꯦꯕ꯭ꯔꯦꯠ ꯇꯧꯔꯤꯕꯁꯤ ꯑꯗꯨꯒ ꯑꯥꯗꯤꯒꯤ ꯃꯃꯥ ꯃꯄꯥꯗꯁꯨ ꯅꯈꯣꯏꯅꯤꯒꯤ ꯅꯨꯡꯁꯤꯅꯕꯗꯨꯁꯨ ꯁꯦꯂꯦꯕ꯭ꯔꯦꯠ ꯇꯧꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯒꯤꯗꯤ ꯖꯥꯅꯨꯅ ꯑꯥꯗꯤꯒꯤ ꯃꯈꯨꯠ ꯑꯗꯨꯕꯨ ꯄꯥꯏꯔꯝꯃꯤ ꯑꯃꯁꯨꯡ ꯖꯥꯟꯕꯤꯅ ꯃꯈꯥ ꯇꯥꯔꯛꯏ ꯑꯩꯈꯣꯏ ꯃꯥꯅ ꯑꯩꯉꯣꯟꯗ ꯋꯥꯍꯪ ꯑꯃ ꯍꯪꯈꯤ ꯅꯪꯅ ꯌꯨꯔꯣꯞꯇ ꯇꯔꯀꯤ ꯆꯠꯇꯨꯅ ꯃꯤꯂꯥꯟ ꯆꯠꯇꯨꯅ ꯃꯐꯝ ꯑꯗꯨꯗ ꯅꯪꯒꯤ ꯀꯔꯤꯌꯔ ꯁꯦꯝꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯝꯂꯒ ꯀꯗꯣꯝꯗꯒꯤꯅꯣ ꯑꯥꯗꯤ ꯍꯥꯏꯕ ꯑꯃ ꯐꯥꯎꯖꯜꯂꯛꯂꯤꯕꯁꯦ ꯍꯥꯏꯗꯨꯅ ꯍꯪꯈꯤꯕꯗꯣ ꯑꯥꯗꯤꯒ ꯅꯪꯒ ꯃꯇꯧ ꯀꯔꯝꯅ ꯅꯨꯡꯁꯤꯅꯔꯨꯔꯤꯕꯅꯣ ꯑꯗꯨꯒ ꯃꯪꯂꯥꯟꯁꯤꯡ ꯑꯗꯨꯕꯨ ꯍꯨꯟꯇꯣꯛꯄ ꯃꯇꯝꯗ ꯅꯪꯉꯣꯟꯗ ꯑꯋꯥꯕ ꯐꯥꯎꯔꯣꯏꯗ꯭ꯔꯥ ꯏꯃꯥ ꯏꯁꯨ ꯅꯨꯡꯁꯤꯅꯕ ꯑꯁꯤ ꯅꯨꯡꯁꯤꯅꯗ꯭ꯔꯤ ꯐꯥꯎꯕꯗꯤ ꯈꯪꯂꯨꯗꯦ ꯑꯗꯨꯕꯨ ꯅꯨꯡꯁꯤꯅꯔꯛꯄ ꯃꯇꯝ ꯑꯁꯤꯗꯗꯤ ꯃꯗꯨ ꯌꯥꯝꯅ ꯂꯥꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯇꯔꯨꯅꯤꯗꯤ ꯖꯥꯟꯕꯤꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ ꯑꯃꯁꯨꯡ ꯁꯣꯝ ꯅꯥꯀꯟꯗ ꯖꯨꯋꯦꯜꯗꯤ ꯌꯥꯝꯅ ꯀꯜꯂꯛꯄ ꯐꯥꯎꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯖꯥꯅꯨꯅ ꯑꯥꯗꯤꯕꯨ ꯃꯌꯥꯝ ꯃꯃꯥꯡꯗ ꯄꯨꯊꯣꯔꯛꯏ ꯑꯃꯁꯨꯡ ꯑꯥꯗꯤꯒꯤ ꯃꯃꯥꯡꯗ ꯃꯍꯥꯛ ꯈꯨꯔꯨ ꯈꯨꯗꯛ ꯈꯨꯟꯈꯤ ꯃꯗꯨꯒꯤꯗꯤ ꯖꯥꯅꯨꯅ ꯍꯥꯏꯔꯛꯏ ꯑꯥꯗꯤ ꯑꯩꯅ ꯅꯪꯕꯨ ꯃꯌꯥꯝ ꯃꯃꯥꯡꯗ ꯏꯀꯥꯏꯕ ꯄꯤꯈꯤꯕꯅꯤ ꯋꯥꯍꯟꯈꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯉꯁꯤꯗꯤ ꯑꯩ ꯅꯪꯉꯣꯟꯗ ꯃꯌꯥꯝ ꯃꯃꯥꯡꯗ ꯅꯪꯕꯨ ꯉꯥꯛꯄꯤꯌꯨ ꯍꯥꯏꯗꯨꯅ ꯅꯪꯉꯣꯟꯗ ꯂꯥꯟꯖꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯖꯔꯤꯕꯅꯤ ꯑꯥꯗꯤ ꯑꯩ ꯂꯥꯟꯈ꯭ꯔꯦ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ ꯑꯗꯨꯒ ꯑꯩꯅ ꯅꯪꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤ ꯑꯩꯅ ꯑꯩꯈꯣꯏꯅꯤꯒꯤ ꯑꯉꯥꯡ ꯑꯗꯨ ꯄꯥꯝꯃꯤ ꯑꯗꯨꯒ ꯅꯪꯒ ꯂꯣꯏꯅꯅ ꯁꯪꯁꯥꯔ ꯄꯨꯝꯅꯃꯛ ꯑꯁꯤꯕꯨ ꯌꯦꯡꯕ ꯄꯥꯝꯃꯤ ꯄꯨꯟꯁꯤ ꯆꯨꯞꯄꯁꯦ ꯑꯩꯈꯣꯏꯅꯤ ꯂꯩꯃꯤꯟꯅꯕ ꯄꯥꯝꯃꯤ ꯑꯗꯨꯒ ꯃꯁꯤ ꯑꯩꯅ ꯊꯥ ꯑꯃꯒꯤ ꯃꯇꯨꯡꯗ ꯅꯠꯇ꯭ꯔꯒꯅ ꯆꯍꯤ ꯑꯃꯒꯤ ꯃꯇꯨꯡꯗ ꯍꯥꯏꯒꯅꯤ ꯍꯥꯏꯗꯨꯅ ꯀꯥꯜꯀꯨꯂꯦꯁꯟ ꯇꯧꯕ ꯍꯩꯕ ꯅꯠꯇꯦ ꯑꯩ ꯏꯈꯪ ꯈꯪꯍꯧꯗꯅ ꯅꯉꯣꯟꯗ ꯍꯥꯏꯔꯤꯕꯁꯤꯅꯤ ꯖꯥꯟꯕꯤꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯃꯃꯥꯡꯊꯛꯀꯤ ꯃꯇꯝꯗ ꯑꯥꯗꯤꯅ ꯃꯉꯣꯟꯗ ꯄ꯭ꯔꯄꯣꯁ ꯇꯧꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯍꯥꯏꯈꯤꯕ ꯈꯨꯍꯥꯏ ꯑꯗꯨꯅꯤ ꯖꯥꯟꯕꯤꯅ ꯈꯨꯗꯣꯞ ꯑꯃ ꯄꯨꯊꯣꯔꯛꯏ ꯑꯃꯁꯨꯡ ꯃꯌꯥꯝ ꯄꯨꯝꯕ ꯑꯥꯗꯤꯗ ꯌꯦꯡꯅꯗꯨꯅ ꯂꯩꯔꯝꯃꯤ ꯑꯥꯗꯤꯁꯨ ꯃꯍꯥꯛꯀꯤ ꯃꯤꯠꯌꯦꯡ ꯑꯗꯨ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯇ ꯑꯗꯨꯃꯛ ꯌꯦꯡꯖꯔꯝꯃꯤ ꯑꯥꯗꯤꯅ ꯖꯥꯟꯕꯤꯕꯨ ꯑꯦꯛꯁꯦꯞ ꯇꯧꯕꯤꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯇꯧꯕꯤꯔꯣꯏꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯑꯋꯥꯕ ꯋꯥꯈꯜꯂꯣꯟ ꯑꯁꯤ ꯄꯨꯗꯨꯅ ꯖꯥꯟꯕꯤꯁꯨ ꯑꯥꯗꯤꯗ ꯄ꯭ꯔꯄꯣꯁ ꯇꯧꯔꯤꯕꯅꯤ ꯃꯗꯨꯒꯤꯗꯤ ꯑꯥꯗꯤꯁꯨ ꯃꯍꯥꯛꯀꯤ ꯃꯈꯨꯠ ꯑꯗꯨ ꯊꯥꯡꯒꯠꯂꯛꯇꯨꯅ ꯈꯨꯗꯣꯞ ꯑꯗꯨ ꯁꯤꯕ ꯌꯥꯈꯤ ꯖꯥꯟꯕꯤꯅꯁꯨ ꯃꯍꯥꯛꯀꯤ ꯃꯈꯨꯠ ꯑꯗꯨꯗ ꯈꯨꯗꯣꯞ ꯑꯗꯨ ꯁꯤꯕꯤꯔꯝꯃꯤ ꯑꯥꯗꯤꯅ ꯖꯥꯟꯕꯤꯕꯨ ꯑꯦꯛꯁꯦꯞ ꯇꯧꯕꯤꯕꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯁꯣꯝ ꯅꯥꯀꯟꯗ ꯖꯥꯟꯕꯤꯗꯤ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ ꯃꯁꯨꯝ ꯇꯧꯗꯨꯅ ꯃꯈꯣꯏꯅꯤ ꯊꯨꯡꯅꯈꯤ ꯑꯃꯁꯨꯡ ꯁꯦꯂꯦꯕ꯭ꯔꯦꯠ ꯇꯧꯅꯈꯤ ꯑꯗꯨꯕꯨ ꯋꯥꯔꯤꯁꯤ ꯃꯇꯥꯡ ꯑꯁꯤꯗꯗꯤ ꯂꯣꯏꯗ꯭ꯔꯤ ꯃꯗꯨꯒꯤꯗꯤ ꯇꯔꯨꯅꯤ ꯑꯃꯁꯨꯡ ꯖꯥꯟꯕꯤ ꯊꯣꯛꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯁꯣꯐꯤ ꯂꯥꯛꯇꯨꯅ ꯑꯟꯇꯤ ꯑꯪꯀꯜ ꯑꯗꯨ ꯉꯇꯥꯡ ꯇꯨꯝꯈ꯭ꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯕ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏ ꯍꯌꯦꯡ ꯑꯌꯨꯛ ꯉꯇꯥ ꯄ꯭ꯂꯦꯟ ꯇꯣꯡꯗꯨꯅ ꯆꯠꯀꯗꯕ ꯑꯣꯏꯔꯦ ꯃꯔꯝ ꯑꯗꯨꯅ ꯃꯈꯣꯏ ꯉꯇꯥ ꯇꯨꯝꯕꯤꯕꯅꯤ ꯑꯣ ꯐꯔꯦ ꯍꯥꯏꯗꯨꯅ ꯁꯣꯐꯤꯗꯨꯅꯁꯨ ꯍꯥꯏꯈꯤ ꯇꯔꯨꯅꯤꯁꯨ ꯑꯥꯗꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯑꯥꯗꯤ ꯑꯩ ꯅꯉꯣꯟꯗ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯦ ꯅꯈꯣꯏꯅꯤꯒꯤ ꯃꯔꯛꯇ ꯑꯩ ꯀꯩꯗꯧꯅꯨꯡꯗꯁꯨ ꯂꯥꯛꯅꯤꯡꯕ ꯑꯣꯏꯈꯤꯗꯦ ꯐꯤꯕꯝꯅ ꯃꯇꯝꯅ ꯌꯥꯈꯤꯗꯕꯒꯤ ꯇꯧꯈꯤꯕꯒꯤ ꯋꯥꯅꯤ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ ꯃꯗꯨꯒꯤꯗꯤ ꯚꯣꯁ ꯍꯥꯏꯔꯦ ꯑꯁꯤ ꯅꯨꯄꯤꯁꯤꯒ ꯌꯥꯝ ꯈꯣꯟꯅ ꯇꯧꯔꯨꯅꯨꯀꯣ ꯑꯁꯤ ꯅꯨꯄꯤꯁꯤꯒ ꯍꯥꯗꯛꯇ ꯅꯠꯇ꯭ꯔꯣ ꯁꯂꯥꯛ ꯁꯥꯟꯅꯈꯤꯕ ꯃꯌꯥꯝꯁꯤꯡ ꯑꯗꯨꯕꯨ ꯃꯥꯅ ꯍꯥꯏꯔꯤꯕꯁꯤ ꯇꯞꯅ ꯍꯥꯏꯔꯤꯕꯅꯤ ꯃꯗꯨꯒꯤ ꯇꯔꯨꯅꯤꯁꯨ ꯖꯨꯋꯦꯜꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯄꯥꯔꯇꯤ ꯇꯧꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯖꯨꯋꯦꯜꯅ ꯍꯥꯏꯔꯛꯏ ꯑꯁꯤꯒꯤ ꯐꯨꯔꯤꯠ ꯑꯃ ꯎꯠꯂꯤꯕ ꯅꯨꯄꯥ ꯑꯁꯤꯗ ꯍꯥꯏꯔꯁꯨ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯚꯨꯁꯁꯨ ꯁꯥꯎꯗꯨꯅ ꯀꯩꯅꯣ ꯑꯁꯤ ꯅꯨꯄꯥ ꯑꯁꯤꯅ ꯑꯩꯉꯣꯟꯗ ꯈꯨꯗꯣꯝꯕꯤꯒ ꯊꯤꯜꯂꯒ ꯉꯥꯡꯁꯦ ꯃꯗꯨꯒꯤꯗꯤ ꯁꯣꯝ ꯅꯥꯀꯟꯗ ꯖꯨꯋꯦꯜꯅ ꯍꯥꯏꯔꯛꯏ ꯃꯈꯣꯏꯁꯤꯡ ꯑꯁꯤ ꯑꯃꯣꯠꯄꯗꯤ ꯂꯧꯈꯠꯄꯗꯤ ꯌꯥꯏ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕ ꯑꯃꯣꯠꯄꯁꯤꯡ ꯑꯁꯤ ꯂꯧꯊꯣꯛꯄ ꯀꯩꯗꯧꯅꯨꯡꯗ ꯌꯥꯔꯣꯏ ꯃꯇꯧ ꯑꯁꯨꯝꯅ ꯚꯨꯁꯀ ꯃꯈꯣꯏ ꯈꯟꯅꯔꯛꯀꯦ ꯇꯧꯕ ꯃꯇꯧ ꯑꯗꯨꯗ ꯃꯐꯝ ꯑꯗꯨ ꯁꯣꯐꯤ ꯂꯥꯛꯇꯨꯅ ꯌꯥꯔꯒꯗꯧꯔꯒ ꯅꯈꯣꯏꯁꯨ ꯃꯐꯝ ꯑꯁꯤ ꯑꯝꯇ ꯏꯪꯊꯈꯣ ꯁꯤꯆꯨꯋꯦꯁꯟ ꯑꯗꯨ ꯁꯣꯐꯤꯅ ꯂꯥꯛꯇꯨꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯔꯝꯃꯤ ꯑꯃꯁꯨꯡ ꯆꯦꯌꯔꯁ ꯇꯧꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯆꯦꯌꯔꯁ ꯇꯧꯃꯤꯟꯅꯔꯝꯃꯤ ꯁꯣꯐꯤꯁꯨ ꯑꯁꯤꯛꯀꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯆꯦꯌꯔꯁ ꯇꯧꯔꯝꯃꯤ ꯇꯧꯕꯗꯕꯨ ꯑꯁꯤꯞ ꯃꯐꯝ ꯑꯗꯨꯗ ꯊꯣꯛꯈꯤ ꯀꯩꯗꯧꯔꯦ ꯃꯥ ꯇꯧꯔꯤꯁꯤꯅ ꯍꯥꯏꯗꯨꯅ ꯍꯪꯉꯛꯄ ꯃꯇꯝꯗꯨꯗ ꯚꯨꯁꯅ ꯍꯥꯏꯔꯛꯏ
ꯃꯥꯁꯦ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯁꯨꯃꯥꯏꯅ ꯇꯧꯕꯅꯤꯗ ꯅꯨꯄꯤꯗꯒꯤ ꯂꯥꯞꯅ ꯂꯩꯕꯅꯤ ꯀꯩꯅꯣ ꯍꯥꯏꯁꯤꯕꯨ ꯅꯨꯄꯥ ꯄꯥꯝꯕ꯭ꯔꯣ ꯃꯥꯕꯣ ꯑꯁꯨꯝ ꯇꯧꯗꯅ ꯃꯈꯣꯏ ꯅꯣꯛꯃꯤꯟꯅꯔꯝꯃꯤ ꯅꯈꯣꯏꯁꯨ ꯌꯥꯔꯦ ꯑꯩꯒꯤ ꯃꯔꯝꯗꯕꯨ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯉꯥꯡꯗꯨꯅ ꯂꯩ ꯍꯥꯏꯗꯨꯅ ꯑꯁꯤꯞꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯒꯤꯗꯤ ꯁꯣꯐꯤ ꯃꯈꯣꯏꯅꯤ ꯌꯨ ꯊꯛꯃꯤꯟꯅꯕ ꯃꯇꯝ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯋꯦꯇꯔ ꯑꯗꯨꯕꯨ ꯀꯧꯕ ꯃꯇꯝ ꯑꯗꯨꯗ ꯁꯣꯇꯨ ꯃꯐꯝ ꯑꯁꯤꯗ ꯌꯨ ꯈꯔ ꯄꯨꯔꯛꯎ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯥꯅ ꯍꯥꯏꯔꯛꯄꯒꯤ ꯃꯑꯣꯡ ꯑꯗꯨ ꯌꯥꯝꯅ ꯆꯥꯎꯈꯠꯇꯅ ꯍꯥꯏꯔꯛꯄꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯗꯤ ꯌꯥꯝꯅ ꯍꯩꯅꯗꯕꯒꯤ ꯃꯑꯣꯡꯗ ꯐꯥꯎꯈꯤ ꯃꯗꯨꯒꯤꯗꯤ ꯁꯣꯐꯤꯁꯨ ꯕꯨꯁꯀꯤ ꯃꯅꯥꯛꯇ ꯆꯪꯉꯛꯏ ꯅꯪꯕꯨ ꯀꯔꯤ ꯇꯧꯔꯤꯕꯅꯣ ꯑꯩ ꯌꯥꯝ ꯇꯧꯏꯗ ꯑꯗꯣ ꯅꯪꯅ ꯀꯔꯤ ꯇꯧꯔꯤꯕ ꯑꯩ ꯄꯦꯇꯤꯁꯔꯤ ꯑꯃ ꯍꯥꯡꯉꯦ ꯀꯩꯅꯣ ꯑꯗꯨꯗꯤ ꯕꯦꯀꯔꯤꯅꯤꯗ ꯐꯩꯅꯦ ꯑꯗꯣ ꯅꯪꯒꯤ ꯕꯦꯀꯔꯤꯗꯨꯗ ꯈ꯭ꯋꯥꯏꯗꯒꯤ ꯐꯦꯃꯁ ꯑꯣꯏꯔꯤꯁꯤꯅ ꯀꯩꯅꯣ ꯏꯪꯂꯤꯁꯀꯤ ꯕ꯭ꯔꯦꯛꯐꯥꯁꯇꯣ ꯑꯗꯨꯗꯤ ꯈꯔ ꯃꯃꯤꯡ ꯆꯠꯂꯤ ꯅꯪꯅ ꯑꯗꯤꯗ ꯄꯤꯈꯤꯕꯗꯨꯔꯥ ꯍꯥꯏꯗꯨꯅ ꯅꯥꯀꯣꯏꯅꯅ ꯃꯉꯣꯟꯗ ꯌꯦꯔꯦꯗꯨꯅ ꯍꯥꯏꯔꯛꯏ ꯍꯥꯏꯕꯗꯤ ꯋꯦꯐꯜꯒꯤ ꯃꯊꯛꯇ ꯀ꯭ꯔꯤꯝ ꯈꯔ ꯇꯩꯕꯗꯨꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯃꯥꯅ ꯉꯥꯡꯂꯤꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯂꯣꯏꯅ ꯈꯟꯅꯔꯝꯃꯤ ꯃꯗꯨꯒꯤ ꯖꯨꯋꯦꯜꯁꯨ ꯇꯟꯖꯥ ꯑꯃ ꯐꯪꯂꯦ ꯈꯜꯂꯗꯨꯅ ꯃꯥ ꯍꯧꯒꯠꯂꯛꯏ ꯑꯃꯁꯨꯡ ꯅꯪꯅ ꯉꯥꯡꯏꯗꯣ ꯀꯩꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯍꯣꯏ ꯁꯝꯄꯨꯟꯕ ꯅꯪꯉꯣꯟꯗ ꯉꯥꯡꯕꯒꯤ ꯋꯥ ꯅꯠꯇꯦ ꯅꯪꯅ ꯅꯅꯥꯇꯣꯟ ꯑꯇꯩꯗꯣ ꯍꯥꯟꯅ ꯑꯝꯇ ꯇꯩꯊꯣꯛꯑꯣ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯖꯥꯅꯨꯗ ꯃꯍꯥꯛꯅ ꯑꯣꯟꯁꯤꯜꯂꯗꯨꯅ ꯃꯁꯤꯔ ꯅꯪꯅ ꯄꯥꯝꯃꯤꯁꯦ ꯃꯁꯤ ꯅꯨꯄꯥ ꯑꯃ ꯁꯤꯒꯨꯝꯕ ꯃꯤꯁꯤꯡ ꯑꯁꯤꯒꯔ ꯅꯪꯅ ꯂꯨꯍꯣꯡꯕ ꯄꯥꯝꯂꯤꯕꯁꯦ ꯃꯗꯨꯒꯤ ꯑꯗꯤꯁꯨ ꯁꯥꯎꯗꯨꯅ ꯍꯥꯏ ꯃꯥꯒꯤ ꯃꯅꯥꯀꯣꯡꯗ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯉꯥꯡ ꯇꯥꯔꯒꯗꯤ ꯅꯪ ꯅꯥꯇꯩ ꯆꯥꯔꯣꯏ ꯅꯪ ꯅꯔꯥꯏꯕꯛꯇ ꯃꯍꯥꯛ ꯇꯝꯃꯤꯁꯤ ꯌꯥꯝꯅ ꯐꯔꯕꯅꯤ ꯅꯪꯒꯤ ꯄꯨꯟꯁꯤꯗꯕꯨ ꯑꯩꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯊꯝꯒꯦ ꯍꯥꯏꯗꯨꯅ ꯈꯟꯖꯔꯝꯕꯅꯤ ꯑꯗꯨꯕꯨ ꯅꯪꯗꯤ ꯃꯁꯤꯒꯤ ꯑꯄꯨꯝꯕ ꯀꯥꯡꯕꯨꯁꯤꯡꯒꯤꯁꯤꯅ ꯍꯦꯟꯅꯕꯨ ꯁꯨꯠ ꯇꯧꯋꯤꯅꯦ ꯇꯨꯃꯤꯟ ꯂꯩꯔꯣ ꯌꯥꯔꯦ ꯍꯥꯏꯗꯨꯅ ꯖꯥꯅꯨꯅ ꯍꯥꯏꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯖꯨꯋꯦꯂꯔꯤ ꯅꯪꯕꯨ ꯑꯩꯒꯤ ꯃꯔꯁꯤꯗꯤꯁ ꯄꯥꯝꯃꯦ ꯍꯥꯏꯈꯤꯕꯗꯥꯏ ꯑꯗꯨꯒ ꯃꯥꯒꯤ ꯑꯍꯣꯡꯕ ꯕꯨꯂꯦꯠ ꯑꯁꯤ ꯑꯃꯨꯛ ꯄꯥꯝꯂꯛꯂꯕ꯭ꯔꯥ ꯃꯗꯨꯒꯤꯗꯤ ꯑꯗꯤꯁꯨ ꯑꯁꯥꯎꯕꯅ ꯍꯦꯟꯃꯟꯈꯤꯗꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯕꯣꯇꯜ ꯑꯃ ꯄꯥꯏꯗꯨꯅ ꯖꯨꯋꯦꯜꯒꯤ ꯃꯀꯣꯛꯇ ꯊꯝꯂꯝꯃꯤ ꯑꯃꯁꯨꯡ ꯃꯈꯣꯏ ꯃꯁꯦꯜ ꯄꯪꯐꯨꯗ ꯐꯨꯅꯕ ꯍꯧꯔꯛꯈꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯒ ꯑꯗꯤꯒꯤ ꯃꯃꯥꯟꯅꯕ ꯃꯤꯁꯤꯡ ꯑꯗꯨꯒꯁꯨ ꯐꯨꯅꯔꯛꯈꯤ ꯐꯨꯅꯕ ꯌꯥꯕ ꯐꯨꯅꯈꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯅꯨꯄꯤꯁꯤꯡ ꯑꯗꯨ ꯌꯦꯡꯕ ꯅꯠꯇꯅ ꯎꯄꯥꯏ ꯂꯩꯔꯝꯗꯦ ꯃꯗꯨꯒꯤꯗꯤ ꯖꯥꯅꯨ ꯆꯪꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯛꯏ ꯅꯪ ꯄꯦꯜꯂꯕ꯭ꯔꯥ ꯑꯩꯕꯨ ꯏꯀꯥꯏꯕ ꯄꯤꯔꯒ ꯅꯪ ꯄꯦꯜꯂꯕ꯭ꯔꯥꯕ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃꯅ ꯅꯪꯉꯣꯟꯗ ꯂꯨꯗꯅ ꯍꯥꯏꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯖꯥꯟꯕꯤꯒꯤ ꯕꯣꯏꯐ꯭ꯔꯦꯟꯗꯤ ꯇꯨꯃꯤꯟꯅ ꯂꯩꯔꯝꯕ ꯌꯥꯏ ꯑꯗꯨꯕꯨ ꯑꯗꯤꯒꯤ ꯒꯔꯜꯐ꯭ꯔꯦꯟꯗ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄ ꯇꯥꯔꯒꯗꯤ ꯃꯊ꯭ꯋꯥꯏ ꯃꯥꯡꯒꯅꯤ ꯃꯗꯨ ꯖꯥꯟꯕꯤꯅ ꯍꯥꯏꯔꯛꯏ ꯅꯪꯁꯨ ꯍꯥꯟꯅꯗꯒꯤ ꯈꯪꯂꯤꯕ ꯅꯠꯇ꯭ꯔꯣ ꯖꯣꯌꯦꯜ ꯑꯁꯤ ꯑꯄꯪꯕ ꯒꯙꯥꯒꯤ ꯃꯤꯅꯤ ꯍꯥꯏꯕꯁꯤ ꯅꯪ ꯍꯥꯟꯅꯗꯒꯤ ꯈꯪꯗꯨꯅ ꯂꯩꯔꯕ ꯅꯠꯇ꯭ꯔꯣ ꯑꯗꯨꯒ ꯅꯪꯅ ꯃꯥ ꯀꯃꯥꯏ ꯑꯣꯟꯁꯤꯟꯅꯔꯤꯁꯤꯅ ꯀꯩꯒꯤ ꯃꯗꯨꯒꯤ ꯑꯗꯤꯅ ꯍꯥꯏꯔꯛꯏ ꯑꯩꯅ ꯅꯪꯒꯤ ꯂꯥꯏꯐ ꯑꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯁꯤ ꯈꯪꯗꯦ ꯅꯪꯒꯤ ꯅꯃꯥꯟꯅꯕꯁꯤꯡ ꯑꯁꯤꯁꯨ ꯀꯔꯤꯅꯣ ꯍꯥꯏꯕꯁꯤꯁꯨ ꯈꯪꯗꯦ ꯑꯗꯨꯒ ꯅꯪꯕꯨꯁꯨ ꯀꯔꯤꯅꯣ ꯍꯥꯏꯕꯁꯤꯁꯨ ꯑꯩ ꯈꯪꯗ꯭ꯔꯤ ꯐꯔꯦ ꯑꯩ ꯃꯐꯝ ꯑꯁꯤꯗ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯋꯥ ꯉꯥꯡꯗ꯭ꯔꯤꯉꯩꯁꯤꯗ ꯃꯐꯝ ꯑꯁꯤꯗ ꯍꯥꯟꯅ ꯆꯠꯍꯧꯔꯒꯦ ꯕꯨꯁ ꯆꯠꯁꯤ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯕꯨ ꯀꯧꯔꯝꯃꯤ ꯇꯧꯔꯤꯕ ꯃꯑꯣꯡ ꯑꯗꯨꯗ ꯁꯣꯝ ꯅꯥꯀꯟꯗ ꯖꯥꯟꯕꯤꯗꯤ ꯑꯗꯨꯃꯛ ꯉꯛꯆꯗꯨꯅ ꯂꯩꯔꯝꯃꯤ ꯖꯥꯟꯕꯤꯅ ꯃꯍꯥꯛꯀꯤ ꯃꯌꯨꯝꯗ ꯑꯗꯤ ꯌꯥꯎꯕ ꯄꯥꯔꯇꯤ ꯑꯃ ꯍꯦꯛ ꯇꯧꯕ ꯇꯥꯔꯒꯗꯤ ꯃꯥꯒꯤ ꯄꯥꯔꯇꯤ ꯑꯁꯤ ꯑꯗꯨꯃꯛ ꯄꯨꯡꯆꯥꯏ ꯆꯥꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏ ꯃꯗꯨꯒꯤ ꯑꯗꯤꯁꯨ ꯃꯌꯨꯝꯗ ꯍꯜꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯌꯨꯝꯗ ꯂꯩꯔꯤꯕ ꯐ꯭ꯔꯤꯖ ꯑꯗꯨꯗꯒꯤ ꯑꯥꯏꯁ ꯄꯦꯛ ꯂꯧꯊꯣꯛꯇꯨꯅ ꯃꯃꯥꯏ ꯑꯄꯣꯞꯄꯗꯨ ꯄꯨꯊꯣꯛꯂꯝꯃꯤ ꯃꯗꯨꯒꯤꯗꯤ ꯃꯄꯥ ꯃꯩ ꯊꯥꯗꯨꯅ ꯊꯣꯛꯂꯛꯏ ꯃꯤꯅ ꯀꯌꯥꯝ ꯐꯨꯕꯤꯔꯛꯑꯦ ꯀꯩꯁꯨ ꯇꯧꯗꯦꯗ ꯕꯥꯕꯥ ꯇꯨꯝꯕ꯭ꯔꯣ ꯃꯗꯨꯅ ꯃꯄꯥꯗꯨꯅ ꯑꯣ ꯅꯪꯁꯦ ꯀꯩꯁꯨ ꯇꯧꯗ꯭ꯔꯤꯅꯦꯕꯗꯣ ꯅꯨꯃꯤꯠ ꯑꯗꯨꯗ ꯅꯪꯕꯨ ꯅꯐꯤ ꯅꯔꯣ ꯂꯧꯊꯣꯛꯇꯨꯅ ꯊꯥꯕꯤꯔꯛꯂꯤ ꯑꯗꯨꯒ ꯉꯁꯤꯅ ꯑꯃꯨꯛ ꯅꯪꯕꯨ ꯐꯨꯕꯤꯗꯨꯅ ꯊꯥꯔꯛꯑꯦ ꯌꯨꯝ ꯑꯁꯤꯗ ꯍꯜꯂꯛꯀꯅꯤ ꯅꯠꯇ꯭ꯔꯒ ꯍꯜꯂꯛꯑꯣꯏ ꯍꯥꯏꯕꯁꯤꯒꯤ ꯇꯦꯟꯁꯟ ꯑꯁꯤꯅ ꯑꯩꯈꯣꯏꯕꯨ ꯂꯩꯐꯝ ꯆꯥꯐꯝ ꯈꯪꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯃꯗꯨꯒꯤ ꯃꯃꯥꯗꯨꯅ ꯀꯩꯗꯧꯔꯦ ꯏꯕꯨꯡꯉꯣ ꯅꯪꯅ ꯃꯥꯏꯗꯨꯕꯨ ꯀꯅꯥ ꯀꯩꯗꯧꯕ ꯌꯥꯎꯔꯦ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨ ꯃꯆꯥꯅꯨꯄꯥꯗꯨꯁꯨ ꯁꯥꯎꯒꯠꯂꯛꯇꯨꯅ ꯂꯥꯎꯒꯠꯂꯛꯇꯨꯅ ꯍꯥꯏꯔꯛꯏ ꯀꯔꯤꯝ ꯇꯧꯗꯦ ꯍꯥꯏꯔꯦꯗꯅ ꯆꯪꯈ꯭ꯔꯣ ꯇꯨꯝꯃꯨꯔꯣ ꯌꯥꯔꯦ ꯃꯗꯨꯒꯤ ꯃꯆꯥꯅꯨꯄꯥꯗꯨꯅ ꯃꯄꯥꯗ ꯍꯥꯏꯔꯛꯏ ꯃꯄꯥꯅꯁꯨ ꯌꯥꯔꯦ ꯑꯗꯨꯒꯤ ꯅꯨꯄꯥꯗꯨꯅ ꯅꯪꯅ ꯀꯩꯒꯤꯗꯃꯛꯇ ꯃꯐꯝ ꯑꯗꯨꯗ ꯁꯔ ꯁꯔ ꯍꯥꯏꯗꯨꯅ ꯂꯣꯏꯅꯔꯤꯕꯅꯣ ꯑꯩꯈꯣꯏꯕꯨ ꯃꯈꯣꯏꯗꯒꯤ ꯇꯥꯕ꯭ꯔꯣ ꯖꯥꯟꯕꯤꯒꯨꯝꯕ ꯅꯨꯄꯤ ꯑꯃ ꯐꯪꯕꯁꯤꯗ ꯑꯩꯉꯣꯟꯗ ꯑꯔꯨꯕ ꯊꯕꯛꯇꯤ ꯅꯠꯇꯦ ꯑꯗꯨꯒ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯇ ꯕꯤꯔꯌꯥꯅꯤ ꯆꯥꯕ ꯐꯪꯖꯔꯤꯕꯁꯤ ꯅꯪ ꯂꯩꯕꯒꯤ ꯅꯠꯇ꯭ꯔꯣ ꯑꯩꯈꯣꯏ ꯑꯁꯤ ꯀꯩꯗꯧꯅꯨꯡꯗ ꯃꯤ ꯃꯆꯥ ꯅꯠꯇꯦ ꯃꯁꯤ ꯈꯪꯉꯨ ꯕꯕꯥ ꯅꯪ ꯃꯆꯥꯅꯨꯄꯥꯁꯤ ꯋꯥ ꯉꯥꯡꯅꯕ ꯌꯥꯔꯔꯣꯏ ꯀꯣꯛ ꯆꯥꯛꯑꯦ ꯈꯪꯕꯗꯒꯤ ꯃꯄꯥꯗꯨꯁꯨ ꯃꯅꯨꯡꯗ ꯆꯪꯉꯗꯨꯅ ꯇꯨꯝꯃꯝꯃꯤ ꯃꯃꯥꯗꯨꯁꯨ ꯇꯧꯐꯝ ꯂꯥꯛꯐꯝ ꯈꯪꯗꯅ ꯇꯨꯃꯤꯟꯅꯗꯨꯃꯛ ꯂꯩꯔꯝꯃꯤ ꯃꯆꯥꯅꯨꯄꯥꯒꯤ ꯑꯋꯥꯕꯗꯨ ꯃꯃꯥꯗꯨꯅ ꯈꯪꯉꯤ ꯃꯔꯝ ꯑꯗꯨꯅ ꯃꯆꯥꯅꯨꯄꯥꯗꯨꯕꯨ ꯃꯃꯥꯗꯨꯅ ꯄꯨꯊꯣꯛꯇꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯛꯏ ꯃꯗꯨ ꯃꯆꯥꯅꯨꯄꯥꯗꯨꯅ ꯍꯥꯏꯔꯛꯏ ꯏꯃꯥ ꯑꯩꯒꯤ ꯊꯃꯣꯏꯗ ꯐꯥꯎꯔꯤꯕ ꯑꯁꯨꯛ ꯌꯥꯝꯅ ꯑꯋꯥꯕꯁꯤ ꯑꯩ ꯃꯇꯧ ꯀꯔꯝꯅ ꯐꯣꯡꯗꯣꯛꯀꯅꯤ ꯍꯥꯏꯕꯁꯤ ꯈꯪꯗꯦ ꯑꯩ ꯌꯥꯝꯅ ꯁꯥꯎꯒꯠꯂꯤ ꯑꯩꯒꯤ ꯑꯁꯥꯎꯕꯁꯤ ꯀꯅꯥꯒꯨꯝꯕ ꯃꯤ ꯑꯃꯗ ꯍꯦꯛꯇ ꯇꯥꯏꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏ ꯃꯗꯨꯗ ꯑꯗꯤꯁꯨ ꯀꯞꯅ ꯀꯞꯅ ꯃꯃꯥꯗ ꯇꯝꯃꯤ ꯃꯇꯝ ꯑꯃꯗꯗꯤ ꯏꯃꯥ ꯑꯩ ꯖꯥꯟꯕꯤꯗ ꯑꯩꯒꯤ ꯊꯋꯥꯏꯁꯤ ꯐꯥꯎꯕ ꯀꯠꯊꯣꯛꯄ ꯃꯇꯝꯗ ꯄꯥꯝꯃꯨꯕ ꯂꯩꯇꯦ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯑꯩ ꯏꯁꯥꯅ ꯏꯁꯥꯒꯤꯗꯃꯛꯇ ꯈꯟꯖꯔꯦ ꯏꯃꯥ ꯑꯩꯈꯣꯏꯅꯤ ꯂꯩꯃꯤꯟꯅꯕ ꯃꯇꯝ ꯑꯁꯤꯗ ꯑꯩꯉꯣꯟꯗ ꯑꯁꯨꯛ ꯌꯥꯝꯅ ꯋꯥꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯏꯃꯥ ꯃꯆꯥꯅꯨꯄꯥꯒꯤ ꯋꯥꯍꯪꯁꯤꯡ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝ ꯑꯗꯨ ꯃꯃꯥ ꯄꯤꯕ ꯉꯝꯖꯔꯝꯗꯦ ꯃꯗꯨꯒꯤ ꯃꯃꯥꯅ ꯉꯥꯛꯇꯪ ꯈꯜꯂꯕ ꯃꯇꯨꯡꯗ ꯍꯥꯏꯔꯛꯏ ꯏꯕꯨꯡꯉꯣ ꯅꯪꯒꯤ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃꯗ ꯅꯪꯅ ꯄꯤꯊꯣꯛꯄ ꯇꯥꯔꯒꯗꯤ ꯅꯪꯉꯣꯟꯗ ꯀꯔꯤ ꯂꯦꯝꯍꯧꯒꯅꯤ ꯏꯕꯨꯡꯉꯣ ꯅꯪ ꯅꯁꯥꯅ ꯅꯁꯥꯕꯨ ꯅꯨꯡꯁꯤꯖꯕ ꯃꯇꯝꯗ ꯃꯁꯤꯗ ꯑꯔꯥꯟꯕ ꯀꯔꯤꯝꯇ ꯂꯩꯇꯦ ꯅꯪ ꯑꯁꯤ ꯑꯐꯕ ꯃꯆꯥꯅꯨꯄꯥ ꯑꯃꯅꯤ ꯏꯕꯨꯡꯉꯣ ꯃꯔꯝ ꯑꯗꯨꯅ ꯅꯪꯁꯨ ꯅꯨꯡꯉꯥꯏꯅ ꯂꯩꯕꯒꯤ ꯍꯛ ꯂꯩ ꯋꯥꯐꯝ ꯑꯁꯤ ꯍꯥꯏꯔꯝꯗꯅ ꯃꯃꯥ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤ ꯃꯁꯤꯅ ꯇꯥꯛꯂꯤꯕꯁꯤ ꯅꯪ ꯖꯥꯟꯕꯤ ꯊꯥꯗꯣꯛꯀꯦꯁꯨ ꯊꯥꯗꯣꯛꯑꯣ ꯍꯥꯏꯗꯨꯅ ꯃꯃꯥꯗꯨꯅ ꯍꯥꯏꯔꯝꯕꯅꯤ ꯃꯇꯧ ꯑꯁꯨꯝꯅ ꯑꯗꯤꯁꯨ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯅꯨꯃꯤꯗꯥꯡ ꯑꯗꯨ ꯇꯨꯝꯈꯤ ꯅꯣꯡꯉꯥꯜꯂꯛꯄ ꯃꯇꯝꯗ ꯃꯍꯥꯛ ꯋꯥꯈꯜ ꯀꯌꯥꯃꯔꯨꯝ ꯈꯟꯖꯔꯝꯃꯤ ꯃꯗꯨꯒꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯗꯨꯗ ꯑꯗꯤ ꯖꯥꯅꯨꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯝꯃꯤ ꯖꯥꯅꯨꯒ ꯑꯗꯤꯒ ꯑꯁꯤ ꯃꯇꯝ ꯈꯔꯗꯤ ꯄꯥꯎ ꯐꯥꯎꯅꯔꯨꯗ꯭ꯔꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯗꯤꯕꯨ ꯎꯔꯨꯕ ꯃꯇꯝꯗ ꯖꯥꯅꯨ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ ꯑꯃꯁꯨꯡ ꯃꯍꯥꯛ ꯀꯞꯂꯗꯨꯅ
ꯑꯗꯤꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯄꯨꯟꯁꯤꯟꯖꯔꯝꯃꯤ ꯑꯗꯨꯒ ꯃꯥꯅ ꯍꯥꯏꯔꯛꯏ ꯑꯩ ꯅꯪꯒꯤꯗꯃꯛꯇ ꯀꯅꯥꯝꯇ ꯄꯥꯝꯗ꯭ꯔꯦ ꯖꯨꯋꯦꯜꯁꯨ ꯄꯥꯝꯗꯦ ꯇꯔꯨꯅꯤꯁꯨ ꯄꯥꯝꯗꯦ ꯃꯈꯣꯏꯒ ꯂꯣꯏꯅ ꯈꯟꯅ ꯊꯣꯛꯈ꯭ꯔꯣ ꯍꯥꯏꯕꯁꯨ ꯈꯟꯅꯒꯦ ꯃꯈꯣꯏꯒ ꯑꯝꯇ ꯀꯧꯅꯔꯔꯣꯏ ꯑꯩ ꯅꯪꯕꯨ ꯅꯨꯡꯁꯤ ꯍꯥꯏꯗꯨꯅ ꯑꯗꯤꯗ ꯍꯥꯏꯔꯛꯈꯤ ꯑꯗꯤꯅ ꯃꯥꯕꯨ ꯃꯄꯥꯟꯗ ꯄꯨꯊꯣꯛꯇꯨꯅ ꯊꯣꯛꯂꯛꯏ ꯃꯗꯨꯒꯤꯗ ꯑꯗꯤꯅ ꯖꯥꯟꯕꯤꯕꯨ ꯃꯄꯥꯟꯗ ꯄꯨꯊꯣꯛꯇꯨꯅ ꯅꯤꯡꯊꯤꯖꯅ ꯐꯝꯍꯜꯂꯝꯃꯤ ꯑꯗꯨꯒ ꯃꯥꯅ ꯖꯥꯟꯕꯤꯗ ꯍꯥꯏꯔꯛꯏ ꯑꯩ ꯖꯨꯋꯦꯜꯗ ꯁꯥꯎꯅꯤꯡꯕꯒꯤ ꯋꯥ ꯅꯠꯇꯦꯗ ꯑꯗꯨꯒ ꯇꯔꯨꯅꯤꯒ ꯅꯪꯒ ꯄꯥꯎ ꯐꯥꯎꯅꯩ ꯍꯥꯏꯕꯒꯤ ꯅꯨꯡꯉꯥꯏꯇꯕꯒꯤ ꯋꯥꯁꯨ ꯅꯠꯇꯦ ꯁꯣꯝ ꯅꯥꯀꯟꯗ ꯖꯥꯟꯕꯤꯗꯤ ꯃꯃꯤꯠꯇꯩ ꯃꯄꯤꯔꯥ ꯆꯤꯟꯊꯔꯗꯨꯅ ꯑꯗꯤꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯤꯅ ꯃꯈꯥ ꯇꯥꯔꯛꯏ ꯈꯪꯗꯦꯗ ꯑꯩꯁꯨ ꯃꯇꯥꯡ ꯑꯁꯤꯗ ꯍꯧꯖꯤꯛ ꯑꯩꯅ ꯑꯁꯨꯝꯅ ꯇꯧꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯈꯪꯗꯦ ꯑꯗꯨꯒ ꯆꯍꯤ 5ꯒꯤ ꯃꯇꯨꯡꯗ ꯑꯩ ꯀꯔꯤ ꯐꯥꯎꯔꯛꯀꯅꯤ ꯍꯥꯏꯕꯁꯤꯁꯨ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯕ ꯉꯝꯗꯦ ꯑꯗꯨꯒ ꯌꯦꯡꯉꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯅꯪꯅ ꯑꯩꯕꯨ ꯏꯀꯥꯏꯕ ꯄꯤꯈꯤꯕꯗꯣ ꯑꯩꯒꯤ ꯋꯥꯈꯜ ꯑꯁꯤꯗ ꯑꯗꯨꯃꯛ ꯈꯟꯗꯨꯅ ꯂꯩꯔꯦ ꯃꯁꯤ ꯀꯣꯛꯎ ꯍꯥꯏꯕꯁꯤ ꯁꯨꯡꯌꯥ ꯌꯥꯗ꯭ꯔꯦ ꯑꯗꯤꯒꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯖꯥꯟꯕꯤꯁꯨ ꯅꯤꯡꯉꯝꯗꯅ ꯍꯤꯛ ꯍꯤꯛ ꯂꯥꯎꯗꯨꯅ ꯀꯞꯈꯤ ꯃꯗꯨꯒꯤꯗꯤ ꯑꯗꯤꯅ ꯃꯈꯥ ꯇꯥꯔꯛꯏ ꯅꯪꯅ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯑꯩꯒꯤ ꯏꯒꯣ ꯑꯗꯨꯗꯤ ꯁꯦꯇꯤꯁꯐꯥꯏ ꯇꯧꯔꯦ ꯍꯥꯏꯕꯗꯤ ꯄꯦꯟꯖꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ ꯑꯗꯨꯕꯨ ꯅꯪꯅ ꯑꯩꯒꯤ ꯏꯒꯣꯗꯒꯤ ꯍꯦꯟꯅ ꯋꯥꯡꯕꯗꯤ ꯅꯠꯇꯦ ꯑꯗꯨꯒ ꯃꯁꯤ ꯑꯩꯈꯣꯏꯅꯤꯒꯤ ꯃꯔꯛꯇ ꯌꯥꯝꯅ ꯐꯠꯇꯕ ꯄꯣꯠ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯖꯥꯅꯨꯅꯗꯤ ꯑꯗꯤꯗ ꯑꯥꯏ ꯂꯚ ꯌꯨ ꯍꯥꯏꯗꯨꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯥꯏꯖꯈꯤ ꯃꯗ ꯑꯗꯤꯅꯁꯨ ꯑꯩꯅ ꯅꯪꯕꯨꯁꯨ ꯅꯨꯡꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅꯤꯒꯤ ꯃꯔꯛꯇ ꯂꯩꯔꯤꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯁꯤ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯖꯥꯟꯕꯤꯅ ꯀꯞꯂꯗꯨꯅ ꯑꯗꯤꯗ ꯍꯪꯈꯤ ꯃꯗꯨ ꯄꯨꯝꯅꯃꯛꯅ ꯌꯥꯕ ꯅꯠꯇꯦꯅꯦ ꯍꯥꯏꯗꯨꯅ ꯑꯗꯤꯅ ꯍꯥꯏꯔꯛꯏ ꯃꯃꯥꯡꯊꯛꯀꯤ ꯃꯇꯝꯗ ꯅꯪꯅ ꯅꯨꯡꯁꯤꯖꯈꯤꯕ ꯅꯪꯒꯤ ꯑꯗꯤ ꯑꯗꯨ ꯍꯧꯖꯤꯛꯇꯤ ꯑꯩ ꯑꯣꯏꯗ꯭ꯔꯦꯅꯦ ꯖꯥꯅꯨ ꯃꯍꯥꯛꯀꯤ ꯑꯍꯥꯟꯕ ꯄ꯭ꯔꯥꯏꯌꯣꯔꯤꯇꯤꯗꯤ ꯅꯪꯅꯤ ꯑꯗꯨꯒ ꯃꯐꯝ ꯑꯁꯤꯗ ꯂꯩꯖꯔꯤꯕ ꯑꯩ ꯑꯁꯤꯗꯤ ꯑꯩ ꯏꯁꯥꯁꯤ ꯑꯩꯒꯤ ꯑꯍꯥꯟꯕ ꯄ꯭ꯔꯥꯏꯌꯣꯔꯤꯇꯤꯅꯤ ꯖꯥꯅꯨꯁꯨ ꯑꯗꯤꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯃꯍꯥꯛ ꯒ꯭ꯌꯥꯟ ꯇꯥꯔꯝꯗꯦ ꯃꯗꯨꯒꯤꯗꯤ ꯑꯗꯤꯅ ꯍꯥꯏꯔꯛꯏ ꯅꯪꯅ ꯑꯩꯒꯤꯗꯃꯛꯇ ꯇꯔꯀꯤ ꯆꯠꯈꯤꯗꯕꯗꯨꯗꯤ ꯅꯪꯒꯤ ꯑꯣꯏꯅꯗꯤ ꯀꯔꯤꯝꯇ ꯈꯜꯂꯝꯗꯕ ꯌꯥꯏ ꯅꯪꯅ ꯄꯩꯁꯥ ꯑꯁꯤ ꯁꯤꯀꯤꯝꯗꯪ ꯇꯥꯟꯗꯕ ꯇꯥꯔꯒꯁꯨ ꯀꯅꯥꯝꯇꯅ ꯅꯪꯉꯣꯟꯗ ꯀꯔꯤꯝꯇ ꯍꯥꯏꯔꯣꯏ ꯑꯗꯨꯕꯨ ꯃꯁꯤꯒꯤ ꯋꯥꯐꯝ ꯑꯁꯤ ꯑꯩꯉꯣꯟꯗꯗꯤ ꯌꯥꯔꯣꯏ ꯑꯩꯒꯤ ꯂꯥꯏꯕꯛꯇ ꯀꯔꯤ ꯇꯝꯂꯤꯕꯅꯣ ꯍꯥꯏꯕꯁꯤ ꯑꯩ ꯈꯪꯕ ꯉꯝꯖꯗꯦ ꯑꯩꯁꯤ ꯃꯥꯏ ꯄꯥꯛꯄ ꯃꯤ ꯑꯃ ꯑꯣꯏꯅꯤꯡꯉꯤ ꯑꯗꯨꯒ ꯑꯩꯅ ꯄꯥꯝꯂꯤꯕ ꯈꯨꯗꯤꯡꯃꯛ ꯑꯩ ꯃꯨꯟꯗꯨꯅ ꯂꯧꯒꯅꯤ ꯃꯗꯨ ꯃꯌꯥꯝꯒꯤ ꯔꯦꯁꯄꯦꯛ ꯑꯣꯏꯕ ꯌꯥꯏ ꯅꯠꯇ꯭ꯔꯒꯅ ꯁ꯭ꯇꯦꯇꯁ ꯑꯣꯏꯕ ꯌꯥꯏ ꯑꯩꯒꯤ ꯐꯣꯀꯁ ꯑꯁꯤ ꯍꯧꯖꯤꯛ ꯑꯩꯒꯤ ꯀꯔꯤꯌꯔꯗ ꯑꯣꯏꯔꯤ ꯖꯥꯅꯨ ꯃꯔꯝ ꯑꯗꯨꯅ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃꯗꯗ ꯑꯩ ꯐꯣꯀꯁ ꯇꯧꯕ ꯉꯝꯗ꯭ꯔꯦ ꯅꯪꯁꯨ ꯇꯔꯀꯤ ꯆꯠꯂꯣꯏ ꯍꯥꯏꯗꯨꯅ ꯀꯩꯗꯧꯕꯒꯤ ꯂꯦꯞꯂꯤꯕꯅꯣ ꯑꯗꯨꯒ ꯑꯩꯒ ꯎꯅꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯅꯪ ꯑꯁꯤ ꯀꯔꯝꯕ ꯃꯤꯁꯛ ꯑꯣꯏꯔꯝꯃꯤ ꯍꯥꯏꯕꯗꯣ ꯅꯪ ꯅꯤꯡꯁꯤꯡꯉꯨ ꯑꯩꯈꯣꯏ ꯑꯅꯤꯁꯤ ꯁꯨꯞꯅꯇꯒꯤ ꯆꯍꯤ 22ꯗ ꯉꯥꯏꯔꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯁꯪꯁꯥꯔꯁꯤ ꯎꯕꯗ ꯉꯥꯏꯔꯤ ꯑꯗꯨꯒ ꯅꯪꯅ ꯇꯧꯔꯤꯗꯨꯅ ꯀꯔꯤ ꯑꯩꯒꯤ ꯐꯤꯔꯣꯜ ꯂꯣꯏꯁꯤꯟꯕ ꯕꯤꯔꯌꯥꯅꯤ ꯍꯧꯕ ꯌꯨꯝ ꯃꯆꯥꯗꯒ ꯂꯩꯕ ꯅꯪꯅ ꯇꯧꯔꯤꯗꯨꯕꯨ ꯀꯔꯤꯅꯣꯕ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯖꯥꯟꯕꯤꯅ ꯍꯥꯏꯔꯛꯏ ꯃꯗꯨ ꯑꯩꯒꯤ ꯐꯤꯔꯦꯞꯅꯤ ꯑꯗꯤꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯀꯥꯏꯅꯔꯁꯤ ꯍꯥꯏꯔꯤꯕꯅꯤ ꯍꯥꯏꯕꯁꯤ ꯃꯥꯁꯨ ꯈꯪꯕ ꯉꯝꯃꯛꯈꯤ ꯃꯔꯝ ꯑꯗꯨꯅ ꯖꯥꯅꯨꯅ ꯃꯉꯣꯟꯗ ꯇ꯭ꯔꯥꯏ ꯇꯧꯁꯤꯀꯗꯧꯔꯒꯦ ꯑꯗꯤ ꯀꯥꯏꯅꯗꯤ ꯀꯥꯏꯅꯒꯨꯝꯁꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯑꯗꯤꯗ ꯀꯞꯇꯨꯅ ꯍꯥꯏꯔꯛꯈꯤ ꯑꯗꯤꯅ ꯍꯥꯏꯔꯛꯏ ꯃꯗꯨꯒꯤ ꯗꯤꯁꯤꯖꯟ ꯑꯗꯨꯗꯤ ꯑꯩꯒꯤ ꯅꯠꯇꯦ ꯑꯗꯨꯒ ꯃꯗꯨꯒꯤ ꯗꯤꯁꯤꯖꯟ ꯑꯗꯨ ꯑꯩꯅꯁꯨ ꯌꯥꯕ ꯉꯝꯂꯣꯏ ꯑꯗꯨꯒ ꯃꯁꯤꯒꯤ ꯐꯤꯕꯝ ꯑꯁꯤ ꯌꯧꯔꯛꯄ ꯇꯥꯔꯒꯗꯤ ꯃꯗꯨꯒꯤ ꯗꯤꯁꯤꯖꯟ ꯑꯗꯨ ꯑꯩꯈꯣꯏ ꯑꯅꯤꯗ ꯌꯥꯝꯅ ꯁꯣꯟꯕ ꯑꯣꯏꯒꯅꯤ ꯖꯥꯅꯨ ꯃꯇꯧ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯁꯨ ꯅꯨꯡꯁꯤꯅ ꯀꯥꯏꯅꯕ ꯍꯥꯏꯕꯗꯨ ꯇꯥꯈꯤ ꯑꯗꯤ ꯑꯃꯁꯨꯡ ꯃꯈꯣꯏ ꯑꯅꯤ ꯃꯐꯝ ꯑꯗꯨꯗ ꯀꯞꯇꯨꯅ ꯂꯩꯔꯝꯃꯤ ꯑꯗꯤ ꯈꯥꯡ ꯉꯝꯗꯕꯗꯒꯤ ꯃꯐꯝ ꯑꯗꯨꯗ ꯍꯧꯒꯠꯇꯨꯅ ꯆꯠꯀꯦ ꯇꯧꯕ ꯃꯇꯝ ꯑꯗꯨꯗ ꯖꯥꯟꯕꯤꯅ ꯑꯃꯨꯛ ꯄꯕ ꯆꯤꯟꯁꯤꯜꯂꯛꯇꯨꯅ ꯑꯗꯤꯕꯨ ꯀꯣꯟꯁꯤꯟꯖꯔꯝꯃꯤ ꯇꯧꯕꯇꯕꯨ ꯑꯗꯤꯅ ꯖꯥꯟꯕꯤꯕꯨ ꯏꯟꯊꯣꯛꯄꯤꯔꯝꯃꯤ ꯃꯍꯥꯛꯅ ꯑꯃꯨꯛ ꯆꯦꯟꯁꯤꯟꯗꯨꯅ ꯀꯣꯟꯁꯤꯜꯂꯤ ꯑꯗꯨꯒ ꯑꯗꯤꯁꯨ ꯃꯍꯥꯛꯀꯤ ꯃꯔꯥꯏꯕꯛꯇ ꯆꯨꯞꯄꯤꯔꯝꯃꯤ ꯃꯗꯨꯒꯤꯗꯤ ꯖꯥꯅꯨꯅ ꯑꯗꯤꯗ ꯍꯥꯏꯔꯛꯏ ꯑꯗꯤ ꯅꯪꯁꯤ ꯌꯥꯝꯅ ꯍꯣꯡꯂꯦꯀꯣ ꯃꯗꯨꯒꯤꯗꯤ ꯑꯗꯤꯁꯨ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯍꯥꯏꯔꯛꯏ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯤ ꯅꯪꯅ ꯍꯣꯡꯍꯟꯕꯤꯈꯤꯕꯅꯤ ꯖꯥꯅꯨ ꯃꯇꯧ ꯑꯁꯨꯝꯅ ꯃꯍꯥꯛꯁꯨ ꯌꯨꯝ ꯑꯗꯨꯗꯒꯤ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯇꯨꯅ ꯊꯣꯛꯂꯛꯏ ꯑꯃꯁꯨꯡ ꯃꯃꯥꯡꯊꯛꯀꯤ ꯃꯇꯝꯗ ꯃꯍꯥꯛꯅ ꯃꯤꯡꯁꯦꯜꯗ ꯌꯦꯡꯗꯨꯅ ꯃꯁꯥ ꯃꯊꯟꯇ ꯋꯥꯁꯛꯆꯈꯤꯕ ꯑꯗꯨ ꯅꯤꯡꯁꯤꯡꯂꯛꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯖꯥꯅꯨꯁꯨ ꯃꯐꯝ ꯑꯗꯨꯗ ꯀꯞꯇꯨꯅ ꯂꯩꯍꯧꯔꯦ ꯑꯃꯁꯨꯡ ꯑꯗꯤꯁꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯈꯤ ꯃꯗꯨꯒꯤ ꯆꯍꯤ ꯑꯃꯒꯤ ꯃꯇꯨꯡꯗ ꯍꯧꯖꯤꯛ ꯑꯗꯤ ꯌꯥꯝꯅ ꯐꯥꯎꯕ ꯗꯤꯖꯦ ꯑꯃ ꯑꯣꯏꯔꯦ ꯃꯍꯥꯛ ꯐꯣꯔꯦꯟ ꯂꯝꯗ ꯆꯠꯇꯨꯅ ꯏꯁꯩ ꯄꯥꯡꯊꯣꯛꯂꯝꯃꯤ ꯗꯤꯖꯦ ꯇꯧꯔꯝꯃꯤ ꯃꯗꯨꯒꯤꯗ ꯑꯗꯤꯅ ꯍꯥꯏꯔꯛꯏ ꯑꯩꯅ ꯄꯨꯝꯅꯃꯛ ꯇꯧꯔꯤꯕꯁꯤꯡ ꯑꯁꯤ ꯖꯥꯟꯕꯤꯗ ꯂꯃꯟ ꯈꯨꯝꯅꯕꯒꯤꯗꯃꯛꯇ ꯇꯧꯔꯤꯕꯅꯤ ꯑꯗꯨꯕꯨ ꯑꯀꯣꯟꯕꯗꯗꯤ ꯃꯗꯨ ꯂꯃꯟ ꯈꯨꯝꯕ ꯑꯣꯏꯔꯝꯗ꯭ꯔꯦ ꯃꯁꯤꯒꯤ ꯈꯣꯡꯆꯠ ꯑꯁꯤꯗ ꯑꯩꯅ ꯈꯪꯕ ꯉꯝꯂꯤꯕ ꯑꯁꯤ ꯄꯨꯝꯅꯃꯛ ꯑꯩꯅ ꯇꯧꯔꯤꯕꯁꯤꯡ ꯑꯁꯤ ꯑꯩ ꯏꯁꯥꯒꯤꯗꯃꯛꯇ ꯇꯧꯔꯤꯕꯅꯤ ꯍꯥꯏꯕꯁꯤ ꯀꯣꯟꯅ ꯈꯪꯕ ꯉꯝꯂꯦ ꯗꯤꯖꯦ ꯑꯗꯤ ꯑꯣꯏꯅꯕꯒꯤ ꯖꯔꯅꯤ ꯑꯁꯤ ꯑꯩꯅ ꯀꯌꯥꯝ ꯋꯥꯅ ꯂꯥꯛꯈꯤꯕꯅꯣ ꯍꯥꯏꯕꯗꯣ ꯍꯧꯖꯤꯛꯇ ꯈꯪꯉꯛꯏ ꯖꯥꯟꯕꯤꯕꯨꯁꯨ ꯑꯩ ꯃꯔꯛ ꯃꯔꯛꯇ ꯑꯗꯨꯝ ꯅꯤꯡꯁꯤꯡꯉꯤ ꯑꯗꯨꯒ ꯃꯍꯥꯛꯄꯨ ꯅꯤꯡꯁꯤꯡꯂꯨꯕ ꯃꯇꯝ ꯑꯗꯨꯗ ꯑꯩꯒꯤ ꯃꯥꯏꯊꯣꯡꯗ ꯃꯣꯃꯣꯟ ꯂꯣꯛꯆꯩ ꯑꯗꯨꯒ ꯃꯗꯨꯒꯤ ꯐꯤꯂꯤꯡ ꯑꯗꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯐꯤꯂꯤꯡꯅꯤ ꯑꯃꯔꯣꯝꯗꯗꯤ ꯃꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯋꯥꯔꯤ ꯑꯁꯤꯒꯤ ꯍꯦꯄꯤ ꯑꯦꯟꯗꯤꯡ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤꯕꯅꯤ ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯅꯤꯁꯤꯕꯨꯗꯤ ꯀꯥꯏꯅꯔꯦ ꯑꯗꯨꯒ ꯃꯇꯥꯡ ꯑꯁꯤꯗ ꯃꯨꯚꯤꯁꯤ ꯂꯣꯏꯁꯤꯟꯈꯤ ꯄꯥꯔꯠ 2 ꯊꯥꯒꯠꯄ ꯃꯇꯝꯗ ꯈꯤꯇꯪ ꯊꯦꯡꯈꯤꯕꯒꯤꯗꯃꯛꯇ ꯃꯌꯥꯝꯗ ꯉꯥꯛꯄꯤꯅꯕ ꯍꯥꯏꯖꯔꯤ ꯃꯔꯝꯗꯤ ꯑꯩꯁꯨ ꯊꯕꯛ ꯑꯆꯤꯟꯕ ꯈꯤꯇꯪ ꯂꯩꯔꯨꯕꯅ ꯚꯤꯗꯤꯑꯣꯁꯤ ꯁꯦꯝꯕ ꯉꯝꯈꯤꯗꯕꯅꯤ ꯑꯗꯨꯒ ꯚꯤꯗꯤꯑꯣꯁꯤꯁꯨ ꯌꯥꯝꯅ ꯁꯥꯡꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯁꯦꯝꯕꯗꯁꯨ ꯃꯇꯝ ꯈꯔ ꯀꯨꯏꯅ ꯆꯪꯈꯤꯕꯒꯤ ꯋꯥꯅꯤ ꯃꯁꯤꯒꯤꯗꯃꯛꯇ ꯃꯌꯥꯝꯅ ꯑꯃꯨꯛ ꯍꯟꯅ ꯉꯥꯛꯄꯤꯒꯅꯤ ꯊꯥꯒꯠꯆꯔꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯄꯣꯔꯠ ꯇꯧꯕꯤꯌꯨ ꯂꯦꯞꯄ ꯂꯩꯇꯅ ꯚꯤꯗꯤꯑꯣ ꯊꯥꯒꯠꯅꯕ ꯍꯣꯠꯅꯖꯒꯦ ꯊꯦꯡꯛ ꯌꯨ ꯑꯣꯜ